ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯦ꯫ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛ ꯑꯗꯨꯗ ꯁꯣꯝꯗꯅ ꯇꯦꯛꯇ ꯀꯥꯏꯗ ꯌꯨꯝ ꯌꯧꯔꯦ꯫ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯦ ꯊꯦꯝꯕꯅ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯜꯂꯤꯗ꯫ ꯃꯩꯁꯨ ꯌꯥꯎꯗꯅ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯎꯕꯗ ꯂꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯌꯥꯔꯕꯅꯦ꯫ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯅꯣ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯍꯣꯌꯥ ꯐꯗꯨꯅ ꯆꯠꯂꯨꯔꯤꯕ ꯑꯣꯟꯊꯣꯛꯄꯅꯦ꯫ ꯃꯪꯗ ꯇꯧꯔꯝꯂꯤꯕꯗꯣ ꯐꯠꯇꯕ ꯊꯣꯛꯀꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯪꯇꯥꯛ ꯄꯤꯔꯝꯕꯅꯦ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯨꯛ ꯑꯩꯅ ꯃꯥꯌꯣꯛ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯤꯕ ꯑꯩꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯃꯨꯛ ꯄꯪꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡꯗꯨꯒꯤ ꯈꯨꯠꯇ ꯑꯩꯅ ꯇꯥꯔꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯋꯥꯈꯜ ꯊꯦꯝꯃꯜꯂꯤꯀꯣ ꯊꯦꯝꯕ ꯀꯧꯕ ꯑꯩꯁꯦ꯫ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯛ ꯊꯧꯔꯔꯣꯏ꯫ ꯊꯦꯝꯕ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯍꯜꯂꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯃꯩꯗ ꯁꯣꯝꯗꯅ ꯊꯕꯥ ꯁꯥꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯐꯅ ꯁꯥꯡꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡꯒ ꯇꯥꯏꯅꯅ ꯂꯩꯕ ꯃꯣꯡꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯣꯡꯐꯝ ꯑꯗꯨ ꯌꯧꯕꯒ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯛꯏ ꯅꯨꯄꯤꯒꯤ꯫ ꯀꯗꯥꯏ ꯇꯥ ꯊꯦꯝꯕꯗꯤ? ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯨꯡꯍꯟꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯇꯨꯡꯍꯟꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯊꯦꯝꯕ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯊꯕꯛ ꯑꯃ ꯅꯈꯣꯏꯗ ꯁꯤꯟꯅꯕꯗ ꯅꯤꯡꯊꯤꯖꯅ ꯄꯥꯡꯕ ꯉꯝꯗꯕꯣꯏꯀꯣ? ꯉꯁꯥꯏꯁꯨ ꯊꯕꯥ ꯂꯧꯔꯨꯁꯣ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯁꯤꯟꯅꯕ ꯑꯗꯨꯁꯨ ꯃꯍꯩ ꯌꯥꯟꯗꯦ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯈꯣꯏꯒꯤ ꯃꯕꯦꯝꯃꯅꯤ ꯍꯥꯏꯕꯗ ꯑꯩꯁꯦ, ꯑꯗꯨꯒ ꯃꯕꯦꯝꯃꯩꯅ ꯁꯤꯟꯅꯕ ꯊꯕꯛ ꯑꯃꯠꯇ ꯅꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯁꯥꯎꯗꯨꯅ ꯆꯩꯍꯜꯂꯦ꯫ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯣ ꯂꯣꯏꯅ ꯃꯔꯨ ꯂꯨꯏ꯫ ꯈꯣꯟꯖꯦꯜ ꯍꯧꯅ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯃꯈꯣꯏꯅ ꯎꯕꯁꯨ ꯐꯪꯗ꯭ꯔꯦ, ꯈꯣꯟꯖꯦꯜꯇꯅꯤ ꯇꯥꯔꯤꯕ꯫ ꯃꯇꯥꯡꯗꯨꯗ ꯑꯇꯤꯌꯥꯗꯣ ꯃꯌꯥꯏꯗ ꯂꯩꯀ꯭ꯔꯛ ꯆꯠꯄ ꯃꯥꯟꯈꯤ꯫ ꯃꯌꯥ ꯈꯕꯥꯛ ꯈꯟꯕꯒꯨꯝ ꯅꯣꯡꯊꯥꯡ ꯃꯉꯥꯜ ꯂꯤꯁꯤꯡ ꯀꯨꯞꯂꯛꯏ꯫ ꯃꯇꯝ ꯇꯟꯖꯥꯗꯨꯗ ꯃꯣꯡꯐꯝꯗꯨꯒꯤ ꯉꯁꯥꯏꯋꯥꯏ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕ ꯁꯦꯡꯒꯣꯏꯒꯤ ꯃꯣꯡꯐꯝꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ꯫ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯒꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯣꯡꯐꯝꯗꯨꯗꯒꯤ ꯁꯦꯡꯒꯣꯏꯗꯣ ꯑꯍꯤꯡꯕꯗꯧꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯤꯊ ꯅꯣꯛꯏ꯫ ꯃꯍꯥꯛꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯆꯤꯡꯌꯥꯒꯤ ꯃꯣꯡꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯅꯤꯜꯂꯤ꯫ ꯁꯦꯡꯒꯣꯏꯅꯤ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗꯒꯤ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯁꯦꯡꯒꯣꯏꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕꯗ ꯑꯩꯗꯤ ꯅꯧꯅ ꯍꯤꯡꯒꯠꯂꯦ꯫ ꯑꯁꯤꯕ ꯑꯍꯤꯡꯕ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯃꯤꯡꯂꯦꯟꯅꯤ ꯑꯩꯗꯤ ꯑꯍꯤꯡꯕꯗꯤ ꯅꯠꯇꯦ, ꯑꯁꯤꯕꯁꯨ ꯅꯠꯇꯦ, ꯑꯅꯤꯒꯤ ꯂꯪꯗꯥꯏꯐꯝ꯫ ꯇꯥꯏꯕꯪ ꯅꯈꯣꯏꯗ ꯍꯦꯛ ꯎꯠꯊꯣꯛꯄ ꯌꯥꯗꯕꯒꯤ ꯂꯣꯠꯈꯤ꯫ ꯑꯩꯒꯤ ꯏꯁꯥ ꯅꯥꯝ ꯑꯃꯅ ꯀꯨꯔꯥꯎ ꯃꯈꯣꯡ ꯑꯗꯨꯒꯤ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯈꯤ꯫ ꯋꯥꯒꯤ ꯁꯒꯥꯏꯗ ꯃꯄꯥ ꯂꯥꯛꯅ ꯄꯨꯔꯛꯂꯕꯗ ꯃꯇꯝꯗꯨꯗꯗꯤ ꯑꯩꯒꯤ ꯂꯩꯔꯣꯟꯅꯨꯡꯗ ꯂꯩꯕ ꯑꯩꯒꯤ ꯏꯁꯥꯒ ꯁꯥꯒꯣꯟꯅꯕ ꯃꯌꯥꯏ ꯑꯃꯁꯨ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯤꯌꯥꯡ ꯑꯊꯧꯕ ꯇꯥꯏꯕꯪ ꯑꯍꯤꯡꯕ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯂꯥꯛꯆꯕ ꯌꯥꯔꯔꯣꯏ꯫ ꯑꯩ ꯁꯦꯡꯒꯣꯏ ꯅꯠꯇ꯭ꯔꯦ, ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕꯤ, ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤ ꯑꯁꯤꯕ ꯄꯨꯝꯕꯒꯤ ꯃꯕꯦꯝꯃ, ꯍꯤꯌꯥꯡ ꯑꯊꯧꯕꯅꯤ ꯑꯊꯧꯕ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ, ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯃꯁꯦꯝ ꯂꯩꯔꯤ꯫ ꯊꯕꯥꯁꯨ ꯊꯦꯝꯕꯁꯨ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯈꯨꯠꯁꯤꯅ ꯃꯈꯧꯔꯤ ꯆꯔꯝꯁꯤꯡ ꯑꯗꯣ ꯃꯦꯠꯇꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ, ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯩ ꯀꯥꯛꯐꯩꯒꯨꯝ ꯁꯩꯗꯥꯡꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯡꯒꯣꯏ ꯏꯁꯤ ꯀꯩ ꯅꯣꯛꯏ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅ ꯀꯥꯟꯊꯣꯛꯈꯤꯕꯗꯨꯅ ꯃꯉꯣꯟꯗ ꯐꯠꯇ꯭ꯔꯕ ꯃꯌꯥꯏ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫
ꯃꯣꯡꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯃꯃꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯗꯨꯅ ꯃꯔꯨ ꯂꯨꯞꯅ ꯍꯤꯌꯥꯡ ꯑꯊꯧꯕꯤ ꯑꯣꯜꯂꯕꯤ ꯁꯦꯡꯒꯣꯏꯕꯨ ꯃꯀꯣꯛ ꯅꯣꯜꯂꯦ ꯌꯥꯝꯅ ꯂꯨꯝꯅ ꯀꯤꯅ ꯂꯧꯔꯤ ꯃꯤꯁꯥ ꯆꯥꯕ ꯁꯥꯍꯤꯡ ꯆꯥꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯎꯕ ꯌꯥꯗꯕ ꯑꯃꯝ ꯃꯊꯦꯡꯅ ꯃꯥꯒꯤ ꯃꯔꯨꯞꯅꯤ ꯑꯍꯤꯡꯕꯁꯤꯅ ꯃꯥꯒꯤ ꯌꯦꯛꯅꯕꯅꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯎꯕ ꯌꯥꯗꯕ ꯃꯍꯥꯛꯅꯤ ꯑꯁꯤꯕꯒꯤ ꯃꯔꯨꯝꯗ ꯑꯍꯤꯡꯕꯒꯤ ꯏꯈꯦꯡ ꯊꯛꯄ ꯑꯔꯪꯕ ꯏꯕꯨꯗ ꯏꯈꯧ ꯂꯥꯡꯖꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯃꯣꯡꯐꯝꯗꯨꯗ ꯈꯦꯛꯅ ꯂꯥꯎꯅ ꯅꯣꯛꯂꯤ ꯁꯣꯝꯗ ꯑꯍꯤꯡ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯕ ꯃꯥꯏꯕ ꯍꯣꯡꯕꯗꯣ ꯇꯨꯝꯕ ꯀꯥꯏꯔꯦ ꯑꯍꯤꯡꯒꯤ ꯆꯤꯛꯎꯟꯕ ꯑꯣꯏꯕꯅ ꯃꯈꯣꯜ ꯑꯗꯣ ꯁꯔꯥ ꯁꯟꯇꯣꯛꯄꯒꯨꯝꯅ ꯌꯥꯝ ꯍꯧꯅ ꯇꯥꯏ ꯍꯣꯡꯕꯅ ꯃꯈꯣꯜꯁꯤꯗꯤ ꯑꯁꯨꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯃꯩꯁꯤꯗ ꯅꯣꯛꯂꯤꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯧꯈ꯭ꯔꯦ ꯍꯣꯡꯕ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯑꯍꯤꯡꯗꯨꯗ ꯍꯥꯡꯗꯣꯛꯏ ꯍꯣꯡꯕ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯂꯦꯞꯄꯤ ꯃꯈꯣꯜꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯗꯣ ꯊꯥꯡꯀꯠꯇꯨꯅ ꯇꯥꯏ ꯏꯃꯨꯡꯗ ꯇꯥꯔꯝꯕꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯇꯥꯕꯗꯨꯅ ꯃꯄꯥꯜꯗꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯕꯒꯨꯝ ꯇꯧꯔꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯍꯤꯡ ꯑꯗꯨꯗ ꯈꯦꯛꯅ ꯂꯥꯎꯅ ꯅꯣꯛꯂꯤꯕ ꯊꯤꯡꯕꯤꯅꯕ ꯂꯩꯇ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯗ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯅ ꯇꯥꯅ ꯃꯉꯣꯟꯗ ꯁꯥꯒꯣꯟꯅꯕ ꯂꯥꯏ ꯑꯗꯨꯗ ꯆꯦꯠꯅ ꯊꯧꯅꯤꯖꯩ ꯃꯥꯅ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯈꯣꯜꯅꯣ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯤꯡꯂꯗꯨꯅ ꯑꯗꯨꯝꯅ ꯃꯃꯤꯠ ꯑꯗꯣ ꯎꯏꯁꯤꯟꯕꯒ ꯎꯔꯦ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯗꯣ ꯌꯥꯏꯕꯤ ꯊꯋꯥꯏ ꯇꯦꯝꯁꯤꯡꯅꯈꯤꯕ ꯁꯦꯡꯒꯣꯏꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯎꯔꯦ ꯈꯨꯖꯤꯟ ꯈꯨꯌꯥꯅ ꯍꯤꯡꯆꯥꯕꯤꯒꯨꯝꯅ ꯁꯥꯡꯂꯕ ꯌꯥ ꯇꯨꯝꯕ ꯃꯌꯥ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯊꯤꯟꯗꯣꯛꯂꯕ ꯏ ꯊꯥꯡꯗ꯭ꯔꯕ ꯁꯃꯨ ꯍꯛꯆꯥꯡ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯍꯧꯗꯣꯡ ꯃꯃꯤꯠ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯑꯣꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯅꯦꯁꯨ ꯍꯥꯏꯉꯝꯗ ꯑꯍꯤꯡꯕꯅꯦꯁꯨ ꯇꯥꯛꯉꯝꯗ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯤꯕ ꯍꯤꯗꯧꯅ ꯌꯥꯡꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯍꯤꯡꯕꯕꯨ ꯁꯤꯡꯅꯕ ꯉꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯃꯣꯡꯐꯝꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯔꯤꯕꯤ ꯋꯥꯌꯦꯜ ꯊꯧꯗꯥ ꯄꯨꯔꯤꯕꯤ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯁꯛꯂꯣꯟ ꯂꯥꯡꯈ꯭ꯔꯦ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯂꯦ ꯍꯣꯡꯕ ꯂꯦꯞꯄꯝꯕꯗꯒꯤ ꯐꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯤ ꯍꯣꯡꯕ ꯅꯥꯁꯣꯟ ꯄꯤꯛꯅ ꯂꯣꯏꯔꯦꯗꯅ ꯇꯥꯏꯕꯪꯄꯥꯜꯁꯦ ꯄꯨꯃꯥꯡ ꯃꯥꯡꯕ ꯇꯥꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯍꯤꯌꯥꯡ ꯑꯊꯧꯕꯁꯤꯅ ꯎꯐꯨꯜ ꯇꯥꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯤ ꯀꯧꯕ ꯑꯃꯇ ꯂꯩꯕ ꯉꯝꯂꯔꯣꯏ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯁꯤ ꯃꯥꯡꯍꯟꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯈꯟꯅꯔꯒ ꯀꯩꯗꯧꯕ ꯌꯥꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯍꯦ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯏꯃꯥ ꯍꯣꯡꯕ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯗ ꯆꯦꯠꯅ ꯆꯥꯟꯅ ꯊꯧꯅꯤꯖꯩ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯨꯞꯅ ꯈꯟꯅꯔꯒ ꯁꯦꯡꯒꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯃꯥꯡꯍꯟꯗ꯭ꯔꯒꯗꯤ ꯇꯝꯅ ꯂꯥꯏ ꯑꯣꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯇꯝꯅꯔꯅꯤ ꯑꯩꯅꯗꯤ ꯆꯤꯡꯅꯖꯈꯤ ꯑꯗꯨꯕꯨ ꯀꯌꯥꯗ ꯃꯇꯥꯠ ꯍꯩꯔꯤꯕ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯅꯣ ꯃꯌꯥꯝ ꯃꯥꯡꯗ ꯃꯍꯥꯛ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯦ ꯍꯥꯏꯅ ꯍꯦꯛ ꯈꯪꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯌꯥꯏꯗꯣ ꯃꯥꯡꯍꯟꯅꯕ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯟꯅꯔꯝꯒꯅꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯁꯥꯒꯤ ꯑꯔꯣꯠꯄꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯥꯜꯂꯦ ꯀꯌꯥꯗ ꯉꯛꯂꯤꯕ ꯃꯤꯁꯤ ꯆꯥꯗꯨꯅ ꯁꯤꯕꯒꯤ ꯃꯊꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯌꯥꯏ ꯑꯃꯁꯨ ꯆꯦꯜꯂꯕ ꯃꯌꯥꯏꯁꯤꯕꯨ ꯃꯨꯊꯠꯄ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯅꯤꯡꯕ ꯄꯥꯝꯕ ꯄꯥꯟꯗꯝ ꯑꯃ ꯅꯤꯡꯕ ꯊꯨꯡꯗꯕꯗꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯤꯕꯅꯤ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯣ ꯃꯥꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟꯁꯤꯗ ꯇꯥꯟꯐꯪꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯛꯀꯅꯤ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤ ꯈꯟꯕꯗꯇ ꯋꯥꯖꯩ ꯍꯣꯡꯕ ꯃꯥꯡꯒꯣꯟꯗ ꯐꯝꯂꯝꯕꯗꯒꯤ ꯋꯥꯈꯜ ꯃꯌꯥꯝꯅ ꯄꯣꯠꯂꯨꯝ ꯑꯣꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯤꯠꯇꯣ ꯀꯛꯂꯥ ꯑꯝꯇ ꯎꯏꯁꯤꯟꯗꯦ ꯋꯥꯈꯜꯅ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏ ꯃꯌꯥꯝ
ꯂꯩꯅ ꯂꯩꯅ ꯁꯦꯟꯅꯕ ꯋꯥꯠꯄꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅ ꯀꯝꯗꯧꯅ ꯀꯔꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯣ ꯈꯪꯍꯧꯗꯕꯁꯤꯒꯤ ꯈꯜꯂꯨꯕꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ ꯈꯖꯤꯛꯇꯗ ꯋꯥ ꯌꯥꯝꯅꯔꯤꯉꯩꯗ ꯀꯌꯥꯗ ꯂꯥꯏꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯂꯥꯛꯆꯈꯤꯕ ꯃꯈꯣꯏ ꯀꯨꯟꯊ꯭ꯔꯥ ꯁꯪꯅ ꯁꯪꯅ ꯑꯀꯤꯕꯒꯤ ꯃꯔꯨꯞꯇꯤ ꯑꯃꯝꯕꯅꯤ ꯑꯃꯝꯕꯒꯤ ꯃꯔꯨꯞꯇꯤ ꯑꯀꯤꯕꯅꯤ ꯑꯀꯤꯕꯒ ꯑꯃꯝꯕꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯒꯣꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯩ ꯑꯃꯨꯛꯁꯨ ꯑꯀꯤꯕꯅ ꯄꯣꯡꯖꯩ ꯆꯥꯎꯖꯩ ꯑꯊꯣꯏ ꯑꯄꯜ ꯇꯥꯖꯩ ꯑꯃꯝꯕ ꯃꯥꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯥꯝꯕ ꯌꯥꯗꯅ ꯇꯞꯅ ꯇꯞꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡ ꯉꯥꯜꯂꯕꯁꯨ ꯀꯣꯔꯧꯒꯤ ꯃꯁꯦꯛ ꯃꯉꯥꯜꯗꯤ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡꯅ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯑꯊꯦꯡꯕ ꯑꯍꯤꯡꯒ ꯄꯥꯡꯈꯛ ꯑꯣꯏ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯆꯨꯕ ꯍꯧꯈꯤꯕ ꯅꯣꯡꯗꯨꯁꯨ ꯅꯣꯡꯉꯥꯜꯂ ꯐꯥꯎꯕ ꯂꯦꯞ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯨꯔꯝꯃꯤ ꯍꯣꯡꯕꯗꯣ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥꯇꯥꯅꯩ ꯄꯟꯊꯗꯅ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯋꯥꯐꯝꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯩ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯣꯡꯐꯝꯗꯨꯗ ꯑꯍꯜꯅ ꯈꯥꯏꯗꯅ ꯆꯠꯂꯦ ꯆꯤꯡꯅꯕ ꯈꯨꯗꯤꯡ ꯀꯣꯛꯅꯕ ꯁꯦꯡꯒꯣꯏ ꯐꯨꯝꯈꯤꯕ ꯃꯄꯥꯗꯣ ꯇꯧꯊꯣꯛꯏ ꯅꯣꯡꯒ ꯆꯨꯔꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯂꯩꯕꯥꯛꯇꯣ ꯇꯧꯔꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯇꯥꯟꯖꯥꯗꯨꯗ ꯂꯪꯖꯥ ꯑꯆꯧꯕ ꯑꯃꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯇꯨꯅ ꯂꯥꯛꯇꯨꯅ ꯈꯣꯡꯉꯤ ꯑꯀꯤꯕꯅ ꯑꯗꯨꯃꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯏꯇꯤꯟꯅꯗꯨꯅ ꯂꯩ ꯂꯩꯕꯥꯛꯇꯣ ꯇꯧꯕ ꯂꯣꯏꯔꯛꯄꯗꯗꯤ ꯁꯦꯡꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯀꯤꯕꯅ ꯈꯝ ꯊꯦꯡꯂꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯦ ꯃꯁꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯀꯤꯕꯗ ꯑꯀꯤꯕꯒꯤ ꯃꯆꯠ ꯎꯠꯂꯛꯏ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯗ ꯌꯨꯝꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯄꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤꯕ ꯁꯪꯕ ꯌꯥꯎꯔꯨꯕ ꯃꯈꯣꯏ ꯀꯨꯟꯊ꯭ꯔꯥꯗꯣ ꯃꯃꯤꯠꯇ ꯎꯔꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯗꯣꯡꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯈꯜꯂꯦ ꯃꯪꯐꯝꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯉꯥꯏꯍꯥꯛ ꯋꯥꯈꯟꯅꯩ ꯀꯝꯗꯧꯁꯦꯕ ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯕ ꯁꯦꯡꯒꯣꯏꯒꯤ ꯃꯁꯥꯗꯣ ꯃꯩ ꯊꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯄ ꯂꯩꯔꯔꯣꯏ ꯃꯥꯒꯤ ꯍꯛꯆꯥꯡ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯃꯁꯥꯁꯦ ꯀꯔꯝꯅ ꯐꯪꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯐꯪꯅꯕ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯁꯦ ꯁꯣꯏꯗꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯆꯤꯟꯗꯗꯤ ꯍꯥꯏꯗꯣꯛꯄ ꯂꯥꯏꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯗꯤ ꯋꯥꯔꯒꯗꯕ ꯊꯧ ꯑꯃꯅꯤ ꯃꯌꯥꯝ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯒꯤꯅꯤꯁꯨ ꯍꯥꯏꯔꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯣꯡ ꯃꯥꯟꯅꯕ ꯇꯥꯏ ꯄꯨꯟꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯡ ꯑꯊꯧꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯇꯥꯏ ꯃꯥꯅꯤ ꯏꯌꯥꯝꯕꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡꯗꯣ ꯉꯟꯇꯥꯅ ꯊꯧꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯃꯆꯤꯟ ꯇꯨꯝꯕ ꯊꯥꯡ ꯇꯦꯟ ꯇꯥꯖꯤꯟꯅ ꯇꯨꯝꯕ ꯃꯁꯥ ꯃꯁꯥꯒ ꯆꯥꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯧꯔꯥꯡ ꯇꯧꯅꯩ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯅꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯃꯈꯩꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯈꯦ ꯂꯥꯡꯗꯦ ꯑꯉꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯦ ꯍꯥꯏꯕꯗꯨꯗ ꯁꯦꯡꯒꯣꯏꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯈꯟꯕꯗ ꯆꯥꯐꯝ ꯈꯪꯗꯦ ꯁꯨꯐꯝ ꯅꯣꯝꯐꯝ ꯃꯊꯣꯡ ꯈꯪꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯇ ꯇꯥꯕ ꯌꯥꯗꯦ ꯄꯪꯀꯤꯗ ꯀꯤꯅꯩ ꯄꯪꯆꯤꯡꯗ ꯆꯤꯡꯅꯩ ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯨꯟꯖꯥ ꯑꯌꯥꯝꯕꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯃ ꯃꯐꯝ ꯈꯪꯅ ꯂꯣꯏꯁꯤꯟꯕ ꯍꯣꯔꯦꯟꯗꯤ ꯃꯝꯁꯤꯜꯂꯛꯄꯒ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯁꯣꯏꯗꯅ ꯃꯊꯤ ꯐꯣꯡꯂꯛꯀꯅꯤ ꯃꯗꯨꯕꯨ ꯐꯪꯕꯒ ꯂꯦꯝꯅ ꯇꯣꯛꯄ ꯌꯥꯗꯦ ꯈꯥꯝꯕꯤ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯗꯨꯕꯨ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯈꯜꯂꯤ ꯃꯌꯥꯝꯗꯣ ꯃꯁꯥꯗ ꯊꯣꯡ ꯃꯥꯟꯅꯅ ꯄꯥꯟꯗꯝ ꯑꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯏꯃꯨꯡ ꯑꯃꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝ ꯂꯥꯏꯗꯕꯤ ꯁꯥꯟꯅꯩ ꯊꯦꯡꯒꯣꯏ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯣ ꯈꯔꯁꯨ ꯆꯨꯞꯄ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯏ ꯊꯦꯡꯒꯣꯏꯗꯤ ꯂꯥꯏꯗꯕꯤ ꯁꯥꯟꯅ ꯐꯃꯨꯡꯗꯨꯗ ꯐꯝꯒ ꯇꯥꯏꯅꯔꯦ ꯊꯣꯡꯅꯥꯎꯗꯨꯁꯨ ꯃꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯈꯤꯕꯗ
ꯎ ꯋꯥꯁꯤꯡꯗꯣ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ꯫ ꯏꯗꯒꯤ ꯇꯞ ꯇꯞ ꯅꯣꯡꯂꯤꯛ ꯆꯨꯝꯊꯔꯛꯄꯗꯣ ꯑꯉꯥꯡꯅꯤꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯨꯠ ꯊꯤꯟꯗꯣꯛꯇꯨꯅ ꯌꯥꯗꯨꯅ ꯁꯥꯟꯅꯩ꯫ ꯇꯅꯤꯛ ꯇꯅꯤꯛꯄ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯣ ꯁꯥꯟꯅꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯦꯡꯒꯣꯏꯗꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯃꯃꯥ ꯑꯄꯥꯟꯕꯤꯅ ꯃꯣꯏꯊꯥꯞ ꯅꯥꯏꯔꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯆꯥꯅ ꯃꯈꯨꯠ ꯊꯤꯟꯗꯣꯛꯇꯨꯅ ꯏꯁꯤꯡ ꯁꯥꯟꯅꯕꯒ ꯈꯪꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥ ꯃꯉꯥꯜꯗꯤ ꯂꯩꯀꯥꯏ ꯈꯨꯟ ꯇꯤꯟꯅꯕ ꯋꯥ ꯇꯥꯟꯅꯕ ꯆꯠꯈꯤ꯫ ꯃꯃꯥ ꯃꯆꯥꯗꯅꯤ ꯏꯃꯨꯡꯗ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ꯫ ꯑꯄꯥꯟꯕꯤꯗꯣ ꯈꯔ ꯌꯥꯝꯅ ꯃꯣꯏꯊꯥꯞ ꯅꯥꯏꯍꯧꯔꯒ ꯉꯟꯇꯥ ꯆꯥꯛꯃꯟ ꯆꯥꯗꯨꯅ ꯇꯨꯝꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯃꯊꯧꯗꯥꯡ ꯑꯣꯏꯒꯦ ꯈꯜꯂꯤ꯫ ꯃꯣꯏꯊꯥꯞ ꯅꯥꯏꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯊꯦꯡꯒꯣꯏꯗꯣ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯌꯨꯝꯌꯥꯏ ꯀꯥꯗ ꯂꯩꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯄꯥꯟꯕꯤꯅ "ꯊꯦꯡꯒꯣꯏ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ?" ꯊꯦꯡꯒꯣꯏ ꯂꯠꯂꯤ ꯂꯠꯂꯤ, "ꯏꯃꯥ, ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯇꯥꯕꯤꯒꯦ ꯇꯧꯕꯅꯦ." ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯏꯃꯥꯒꯤ ꯕꯦꯝꯃ, ꯐꯤꯅ ꯁꯥꯕ ꯂꯥꯏꯙꯕꯤꯅꯤ, ꯃꯃꯥꯏ ꯇꯥꯕ ꯌꯥꯗꯦꯃꯤ ꯅꯪꯕꯣ꯫ ꯃꯤ ꯃꯃꯥꯏ ꯇꯥꯗ꯭ꯔꯗꯤ ꯃꯤꯁꯥꯡ ꯊꯥꯡꯉꯦ, ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ." "ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ." "ꯏꯃꯥ, ꯂꯥꯏꯙꯕꯤꯁꯦ ꯑꯩꯒꯤ ꯏꯇꯥꯅꯤ." "ꯏꯇꯥ ꯑꯣꯏꯁꯅꯨ, ꯃꯃꯥꯏ ꯇꯥꯕ ꯌꯥꯗꯦ, ꯂꯝ ꯍꯦꯟꯒꯅꯨ. ꯑꯉꯥꯡꯅ ꯑꯔꯦꯝꯕꯗꯅꯦ ꯆꯩ ꯆꯥꯅꯤ. ꯃꯤ ꯊꯣꯏ ꯍꯣꯏꯗꯤ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯇꯥꯏ. ꯃꯣꯏꯅ ꯃꯣꯏꯅꯤ, ꯅꯪꯒ ꯃꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦ. ꯆꯨꯝꯅꯅꯦ ꯏꯔꯦꯟꯖꯅꯅꯦ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯟꯅꯧꯀꯣ." "ꯏꯃꯥ, ꯑꯩ ꯆꯨꯝꯅ ꯁꯥꯟꯅꯔꯤꯁꯤꯗꯤ." "ꯃꯕꯣꯛ ꯂꯧꯔꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ. ꯃꯥꯅ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯈꯨꯝꯗꯣꯏꯒꯦ ꯇꯧꯕꯗꯣ ꯂꯧꯔꯦ ꯃꯁꯤ." ꯃꯃꯥꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯨꯗ ꯊꯦꯡꯒꯣꯏꯗꯣ ꯊꯣꯡꯅꯥꯎꯗ ꯃꯈꯨꯠ ꯊꯤꯟꯗꯣꯛꯂꯒ ꯏꯁꯤꯡ ꯌꯥꯔꯒ ꯁꯥꯟꯅꯔꯝꯕꯗꯣ ꯇꯣꯛꯈ꯭ꯔꯦ꯫ ꯇꯣꯛꯍꯧꯗ꯭ꯔꯕꯗꯤ ꯆꯩ ꯁꯣꯏꯗꯅ ꯆꯥꯅꯤ ꯈꯪꯉꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯁꯤꯡꯈ꯭ꯔꯕ ꯉꯥꯡꯅꯤ ꯊꯦꯡꯒꯣꯏ꯫ ꯃꯃꯥꯅ ꯉꯥꯡꯕꯗꯒꯤꯗꯤ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯂꯒ ꯂꯥꯏꯙꯕꯤꯗꯨ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯄꯥꯟꯕꯤꯁꯨ ꯃꯊꯧ ꯇꯧꯕ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯡꯒꯣꯏ ꯐꯃꯨꯡꯗꯨꯗ ꯂꯥꯏꯙꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯟꯇ ꯁꯥꯟꯅꯔꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯩ꯫ ꯊꯦꯡꯒꯣꯏꯅ "ꯏꯇꯥ, ꯅꯣꯡ ꯌꯥꯝꯅ ꯆꯨꯏ, ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯁꯤ ꯍꯥꯏꯔꯤꯗꯣ, ꯍꯌꯦꯡ ꯑꯣꯏꯅ ꯅꯣꯡ ꯍꯥꯡꯂꯒ ꯂꯩꯔꯨꯁꯤ." ꯊꯦꯡꯒꯣꯏꯅ ꯂꯥꯏꯙꯕꯤꯗꯣ ꯑꯃꯨꯛ ꯃꯁꯥꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯒꯤ ꯃꯤ ꯑꯅꯤ ꯊꯣꯛꯄꯗꯧꯅ ꯂꯥꯏꯙꯕꯤꯗꯨꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯏꯇꯥ, ꯅꯣꯡꯁꯤ ꯌꯥꯝꯅ ꯇꯜꯂꯦ." "ꯏꯪꯕ꯭ꯔꯣ ꯏꯇꯥ?" "ꯏꯪꯗꯤꯌꯦ, ꯏꯪꯉꯗꯤ ꯍꯥꯏꯔꯛꯎꯀꯣ, ꯐꯩꯖꯨꯞꯁꯨ ꯄꯤꯒꯦ." "ꯏꯪꯗꯤꯌꯦ ꯏꯇꯥ, ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ, ꯏꯪꯉꯗꯤ ꯍꯥꯏꯔꯛꯀꯦ." "ꯏꯇꯥ, ꯏꯪꯍꯟꯕ ꯌꯥꯗꯦ, ꯅꯥꯅꯤ. ꯍꯌꯦꯡꯗꯤ ꯀꯩꯊꯦꯜꯁꯨ ꯀꯥꯒꯗꯕꯅꯤ. ꯏꯇꯥꯅ ꯄꯥꯝꯕ ꯀꯕꯣꯛꯁꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯁꯦ." "ꯍꯣꯏ ꯏꯇꯥ." ꯑꯁꯨꯝꯅ ꯊꯦꯡꯒꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯏꯙꯕꯤꯗꯨ ꯁꯥꯟꯅ ꯁꯥꯟꯅꯅ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯋꯥꯄꯜ ꯃꯔꯨꯝꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯊꯦꯡꯒꯣꯏꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯅꯨꯄꯤ ꯑꯃ ꯐꯤꯕꯝ ꯀꯥꯏꯅ ꯋꯥꯈꯣꯡꯗꯨꯗ ꯃꯔꯨ ꯂꯨꯛꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯂꯦꯞꯂꯒ ꯂꯩꯕꯗꯣ꯫ ꯂꯥꯏꯙꯕꯤ ꯁꯥꯟꯅꯔꯝꯕꯗꯣ ꯇꯣꯛꯂꯦ, ꯆꯞ ꯂꯦꯞꯄꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯋꯥꯈꯣꯡꯗ ꯃꯔꯨ ꯂꯨꯛꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯏ꯫ ꯊꯦꯡꯒꯣꯏꯅ "ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯋꯥꯈꯣꯡꯗ ꯂꯦꯞꯄꯤꯕꯗꯣ? ꯅꯣꯡ ꯆꯣꯠꯂꯕꯗꯤ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ. ꯅꯥꯔꯗꯤ ꯅꯈꯣꯏ ꯏꯃꯥꯅ ꯁꯣꯏꯗꯅ ꯆꯩꯕ ꯊꯥꯡꯕ ꯇꯧꯕꯤꯕ ꯇꯥꯔꯦ." ꯊꯦꯡꯒꯣꯏꯅ ꯊꯣꯡꯅꯥꯎ ꯃꯄꯥꯜꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯑꯄꯥꯟꯕꯤꯅ ꯃꯆꯥꯅ ꯉꯥꯡꯕ ꯁꯛꯄꯗꯣ ꯇꯥꯔꯗꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯆꯨꯝꯅ ꯁꯨꯛꯂꯩ ꯂꯩꯇꯦ, ꯀꯅꯥꯒꯅꯣ ꯃꯥꯅ ꯂꯥꯎꯅꯔꯤꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯉꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯅꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯄꯥꯟꯕꯤꯅ "ꯁꯦꯡꯒꯣꯏ, ꯑꯩꯅ ꯏꯁꯤꯡ ꯁꯥꯟꯅꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯐꯨꯔꯣꯔꯥ ꯍꯥ? ꯅꯈꯨꯠ ꯇꯤꯡꯊꯣꯛꯏꯔꯥ ꯍꯥꯏꯕ ꯅꯪꯒꯤꯗꯣ?" ꯊꯦꯡꯒꯣꯏꯅ ꯈꯨꯝꯃꯤ꯫
ꯏꯃꯥ ꯑꯩ ꯏꯁꯤꯡ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ ꯑꯥꯗ ꯑꯩꯈꯣꯏ ꯋꯥꯄꯜꯁꯤꯗ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯦ ꯅꯆꯤꯟ ꯊꯤꯅꯨ ꯏꯃꯥ ꯆꯤꯟ ꯊꯤꯕ ꯅꯠꯇꯤꯌꯦ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯂꯥꯎ ꯃꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯆꯪꯂꯦ ꯑꯗꯨꯒ ꯋꯥꯈꯣꯡꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯉꯤ ꯋꯥ ꯃꯈꯣꯡꯗꯨꯗ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯀꯗꯥꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯇ ꯂꯩꯔꯝꯃꯒꯕꯨ ꯑꯁꯨꯛ ꯊꯨꯅ ꯃꯥꯡꯕ ꯍꯧꯅꯕ꯭ꯔꯥ ꯏꯃꯥ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯧ ꯌꯥꯔꯦ ꯈꯪꯉꯦ ꯑꯉꯥꯡ ꯃꯆꯤꯟ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯉꯥꯡꯅ ꯁꯛꯅꯔꯤꯉꯩ ꯌꯦꯡꯒꯣꯜ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯌꯦꯟꯁꯤꯡꯅ ꯍꯧꯅ ꯂꯥꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯀ꯭ꯔꯦꯛ ꯀ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯌꯦꯡꯒꯣꯟꯗ ꯆꯪꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯟꯁꯤꯡꯗꯨꯗ ꯂꯟꯗꯥꯕꯒꯤ ꯃꯑꯣꯡꯅꯤ ꯑꯄꯥꯟꯕꯤꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ ꯅꯣꯡꯒ ꯆꯨꯕꯒ ꯑꯅꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯦꯟ ꯍꯨꯔꯥꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯆꯪꯂꯛꯂꯤꯕꯣꯏ ꯅꯤꯡꯏ ꯌꯦꯟ ꯍꯨꯔꯥꯟꯕꯅ ꯌꯦꯡꯒꯣꯟ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯣꯏꯗꯅ ꯐꯖꯈ꯭ꯔꯕ ꯌꯦꯟ ꯃꯈꯩ ꯄꯨꯗꯨꯅ ꯆꯠꯂꯅꯤ ꯑꯝꯇ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏ ꯌꯦꯟ ꯍꯨꯔꯥꯟꯕ ꯐꯨꯗꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯦꯡꯒꯣꯜ ꯂꯩꯕꯗꯣꯝꯗ ꯑꯄꯥꯟꯕꯤ ꯂꯥꯛꯏ ꯑꯄꯥꯟꯕꯤꯅ ꯌꯦꯡꯒꯣꯟ ꯃꯄꯥꯗꯨ ꯌꯧꯔꯝꯗꯥꯏ ꯌꯦꯟ ꯃꯇꯨꯅ ꯏꯆꯥꯏ ꯆꯈꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯅ ꯆꯪꯗꯨꯅ ꯌꯦꯟ ꯆꯥꯔꯕꯣꯏ ꯃꯅꯤꯡꯏ ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯗꯨꯅ ꯌꯦꯡꯒꯣꯟ ꯃꯄꯥꯗꯣ ꯌꯧꯁꯤꯜꯂꯛꯄ ꯅꯨꯄꯤ ꯑꯃ ꯌꯦꯟ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯒ ꯂꯩꯕꯗꯣ ꯇꯥꯟ ꯆꯥꯟꯅꯅ ꯎꯔꯦ ꯑꯄꯥꯟꯕꯤ ꯃꯗꯨ ꯎꯕꯗ ꯅꯤꯛꯄꯗ ꯂꯣꯏꯔꯦ ꯃꯥꯅꯤ ꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯦ ꯁꯦꯡꯒꯣꯏꯅꯤ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯏꯄꯥꯏ ꯍꯧꯏ ꯑꯁꯤꯕ ꯃꯤ ꯑꯃꯅ ꯃꯁꯥꯗ ꯏ ꯊꯥꯡꯗꯕ ꯃꯈꯩ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯌꯦꯟꯁꯤꯡ ꯑꯗꯣ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯌꯥꯝꯅ ꯍꯤꯡꯅ ꯍꯥꯎꯅ ꯃꯍꯥꯛꯇꯤ ꯃꯍꯥꯎ ꯂꯩꯅ ꯆꯥꯔꯤ ꯃꯤꯠꯀꯨꯞꯇꯨꯗ ꯃꯥ ꯈꯪꯂꯦ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤ ꯊꯦꯡꯒꯣꯏꯅ ꯎꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯦꯡꯒꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯇꯝꯗꯨꯗ ꯃꯥ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦꯁꯨ ꯃꯍꯥꯛ ꯃꯗꯨꯒꯤ ꯊꯧꯅꯥ ꯂꯩꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯂꯥꯎꯔꯨꯔꯒ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯊꯣꯛꯄ ꯉꯝꯂꯝꯗꯦ ꯐꯤꯕꯝꯅ ꯑꯐꯕꯒꯤ ꯈꯨꯗꯝ ꯐꯅ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗ ꯂꯦꯞꯄꯝꯕꯗꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡꯅꯥꯎꯗꯣ ꯆꯦꯖꯦꯠ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯃꯤ ꯌꯦꯅꯈꯥꯗ ꯌꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ ꯄꯤꯛꯂꯤꯕꯤ ꯊꯦꯡꯒꯣꯏꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯃꯃꯤꯗꯣ ꯎꯕꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯞꯄꯕꯣ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯀꯞꯇꯤꯌꯦ ꯁꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯍꯨꯔꯥꯟꯕ ꯆꯪꯂꯕꯣ ꯌꯦꯡꯒꯣꯟꯗ ꯌꯦꯟ ꯃꯌꯥꯝ ꯈꯣꯡꯉꯤꯁꯦ ꯍꯨꯔꯥꯟꯕ ꯆꯪꯂꯒꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯨꯗꯅ ꯏꯃꯥ ꯑꯄꯥꯟꯕꯤꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯦꯡꯒꯣꯏ ꯍꯨꯔꯥꯟꯕ ꯆꯪꯂꯁꯨ ꯂꯥꯎꯕ ꯌꯥꯗꯦ ꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯄꯥꯟꯕꯤ ꯃꯆꯥꯕꯨ ꯐꯥꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯑꯗꯨꯃꯛ ꯂꯩꯔꯗꯤ ꯃꯆꯤꯟ ꯑꯗꯨꯝ ꯌꯥꯎꯏ ꯈꯪꯏ ꯑꯗꯨꯅ ꯃꯆꯥꯕꯨ ꯇꯨꯃꯤꯟ ꯂꯩꯅꯕ ꯍꯣꯠꯅꯩ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯆꯥ ꯈꯛꯇꯪ ꯂꯩ ꯍꯥꯏꯕ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯗꯜꯁꯤꯅ ꯈꯪꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯆꯥꯒꯤ ꯃꯊꯛꯇ ꯂꯟꯗꯥꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯈꯜꯂꯨꯕꯗ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯃꯄꯨꯔꯣꯏꯕꯁꯨ ꯈꯨꯟꯒꯤ ꯃꯤꯐꯝ ꯌꯥꯎꯕ ꯆꯠꯈꯤ ꯑꯗꯨꯅ ꯋꯥꯈꯜꯅ ꯑꯄꯥ ꯄꯨꯟꯅꯔꯕꯤ ꯃꯍꯥꯛ ꯑꯗꯣ ꯋꯥꯈꯜ ꯐꯨꯃꯪꯅꯗꯨꯅ ꯂꯩ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯌꯦꯟꯁꯤꯡꯗꯨꯒꯤ ꯃꯈꯣꯜ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯌꯦꯟꯁꯤꯡꯗꯨꯒꯤ ꯏ ꯈꯨꯕꯥꯝ ꯊꯟꯅ ꯊꯛꯂꯕ ꯃꯇꯨꯡ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕꯤ ꯁꯦꯡꯒꯣꯏꯗꯣ ꯑꯄꯥꯟꯕꯤ ꯍꯣꯏꯒꯤ ꯋꯥꯄꯜ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯃꯥꯡꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯣꯡꯕꯁꯨ ꯋꯥꯇꯥꯅꯕ ꯂꯣꯏꯔꯗꯨꯅ ꯂꯥꯛꯏ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯍꯥꯠꯅꯕ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯔꯦ ꯏꯆꯝ ꯆꯝꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯌꯥꯏꯁꯦ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ
ꯑꯗꯨꯅ ꯎꯃꯪ ꯂꯥꯏꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯈꯜꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯂꯤꯕ ꯂꯥꯏ ꯊꯥꯡꯖꯤꯡ, ꯃꯥꯔꯖꯤꯡ, ꯋꯥꯡꯕ꯭ꯔꯦꯟ ꯑꯃꯗꯤ ꯀꯧꯕ꯭ꯔꯨ ꯂꯥꯏꯅꯤꯡꯊꯧ ꯃꯔꯤꯁꯤꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯨꯅ ꯅꯤꯖꯔꯕ ꯃꯇꯨꯡ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯃꯥꯡꯍꯟꯒꯤ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯈ꯭ꯔꯦ꯫ ꯍꯣꯡꯕ ꯅꯣꯡ ꯃꯔꯛꯇꯨꯗ ꯆꯩꯔꯩ ꯐꯤꯁꯦꯡ ꯁꯦꯠ ꯆꯦꯡꯅꯤ, ꯍꯩ ꯃꯅꯝ ꯅꯝꯕꯅꯦ ꯂꯥꯇꯣꯜ ꯑꯃꯗ ꯍꯥꯞꯂꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯃꯗꯣ ꯆꯤꯡꯎꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯤ, ꯅꯣꯡꯂꯤꯡꯅ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯅ ꯈꯣꯌꯨꯝ ꯂꯥꯏꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯕꯗ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯊꯣꯔꯛꯂꯒ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯏꯀꯣꯟ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯃꯤꯔꯦꯜꯗꯨꯅ ꯑꯗꯨꯝꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯂꯨꯞꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟ ꯑꯃꯗ ꯐꯥꯎꯗꯣꯔꯛꯂꯦ꯫ ꯅꯨꯡꯗ ꯍꯛꯇꯨꯅ ꯂꯩꯕ ꯅꯨꯡꯄꯥꯟ ꯑꯃꯗ ꯂꯥꯏꯔꯦꯝꯂꯦꯟꯗꯨꯁꯨ ꯑꯆꯝꯕ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ, ꯈꯝꯅꯨꯡ ꯂꯩꯕꯥꯛꯅꯤ꯫ ꯑꯁꯤꯕ ꯆꯥꯝꯃꯅ ꯅꯣꯡꯗꯝꯕ, ꯑꯆꯪꯕ ꯆꯥꯝꯃꯅ ꯊꯣꯡꯊꯤꯡꯕ, ꯑꯁꯤꯕ ꯆꯥꯝꯃꯅ ꯊꯣꯡꯍꯥꯡꯕ, ꯑꯃꯝ ꯁꯤꯟꯀꯨꯟ ꯂꯝꯂꯦꯟ ꯁꯤꯟꯕ, ꯈꯣꯌꯨꯝ ꯌꯥꯊꯣꯡ ꯁꯤꯟꯁꯨꯕ, ꯂꯥꯏꯅꯤꯡꯊꯧ ꯈꯝꯅꯨꯡ ꯊꯣꯡꯉꯥꯔꯦꯜ ꯃꯥꯒꯤ ꯃꯁꯥꯏꯀꯣꯜꯅꯤ꯫ ꯈꯝꯅꯨꯡ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯂꯩꯃꯥꯕ ꯈꯝꯅꯨꯡ ꯅꯤꯡꯊꯧꯅꯤ꯫ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯅ ꯆꯪꯅ ꯂꯥꯏꯔꯦꯝꯂꯦꯟ ꯀꯥꯗꯨꯅ ꯂꯩꯕ, ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯑꯃꯠꯇ ꯃꯁꯥꯗ ꯏꯔꯣꯏꯅꯔꯛꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯕꯨꯅ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯂꯥꯛꯅꯔꯤ, ꯃꯩꯊꯛꯇ ꯉꯧꯔꯤ꯫ ꯊꯋꯥꯏ ꯀꯌꯥꯅ ꯈꯥꯡ ꯑꯁꯥꯕꯒꯤ ꯃꯅꯨꯡꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯅ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯨꯅꯤ ꯇꯥꯔꯤꯕ꯫ ꯑꯣꯟꯊꯣꯛꯄ ꯌꯦꯡꯍꯩꯗ꯭ꯔꯕ ꯑꯀꯤꯕ ꯐꯪꯂꯕ ꯀꯌꯥꯅꯤ ꯎꯔꯤꯕ꯫ ꯂꯣꯌꯥ ꯀꯧꯕ ꯅꯤꯄꯥ ꯑꯃꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯂꯥꯛꯅꯔꯤ꯫ ꯋꯥꯒꯤ ꯁꯒꯥꯏ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯣ ꯄꯨꯟꯁꯤꯟꯅ ꯃꯩꯊꯛꯇ ꯉꯥ ꯌꯥꯏꯕꯒꯨꯝꯅ ꯌꯥꯏꯔꯤ꯫ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯍꯥꯠꯄꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯊꯣꯡꯒꯥꯔꯦꯜ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯎꯏ꯫ ꯍꯣꯡꯕꯒꯤ ꯃꯤꯔꯦꯜꯅ ꯍꯤꯡꯂꯤꯉꯩꯗ ꯑꯐꯕ ꯇꯧ, ꯍꯌꯦꯡ ꯁꯤꯔꯒ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯈꯝꯅꯨꯡ ꯅꯤꯡꯊꯧꯅ ꯂꯥꯛꯅꯩ ꯍꯥꯏꯕꯗꯣ ꯑꯁꯤ ꯑꯣꯏꯔꯕꯣꯏ ꯄꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯤꯠ ꯊꯤꯠꯅ ꯌꯦꯡꯗꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯂꯤꯉꯩ ꯂꯥꯏꯅꯤꯡꯊꯧ ꯊꯣꯡꯒꯥꯔꯦꯜꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯇꯝꯕ ꯑꯣꯏꯕ, ꯆꯤꯡꯎ ꯃꯊꯧ ꯀꯟꯕ, ꯈꯨꯌꯨꯝ ꯂꯥꯏꯔꯨꯞ ꯀꯟꯕ, ꯑꯃꯥꯏ ꯁꯤꯜꯂꯣ ꯂꯥꯡꯕ, ꯇꯥꯏꯕꯪ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩ, ꯂꯥꯏꯅ ꯊꯥꯕ ꯆꯩꯁꯤꯡ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯁꯥꯒꯤ ꯃꯤꯔꯦꯜꯕꯨ ꯀꯧꯊꯣꯛꯇꯨꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟ ꯊꯣꯡꯒꯥꯔꯦꯜ ꯑꯩꯒꯤ ꯏꯁꯥꯏꯀꯣꯜ ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ? ꯍꯣꯡꯕꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯥꯜꯂꯕ ꯀꯥꯗ ꯉꯥꯛꯄꯤꯌꯨ, ꯌꯣꯜꯂꯕ ꯀꯥꯗ ꯀꯟꯕꯤꯌꯨ, ꯍꯪꯉꯣꯏꯒꯨꯝꯂꯕ ꯇꯥꯏꯕꯪ ꯑꯩꯒꯤ ꯂꯥꯏꯌꯦꯡꯁꯤꯅ ꯀꯔꯝꯅ ꯍꯪꯒꯠꯀꯅꯤ? ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈꯤꯕ ꯁꯦꯡꯒꯣꯏꯒꯤ ꯋꯥꯔꯤꯕꯨ ꯂꯤꯔꯛꯂꯦ꯫ ꯋꯥꯔꯤ ꯇꯥꯕꯗ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯇꯣ ꯈꯟꯖꯥꯟꯅꯩ꯫ ꯍꯤꯌꯥꯡ ꯑꯊꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏ ꯃꯥꯒꯤ ꯑꯁꯤ ꯑꯆꯪꯒꯤ ꯊꯧꯗꯥ ꯋꯥꯌꯦꯜꯗ ꯀꯥꯏꯔꯅꯤ, ꯑꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯈꯜꯂꯛꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯊꯣꯡꯒꯥꯔꯦꯜꯗꯣ ꯀꯩꯗꯧꯔꯒ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯑꯍꯤꯡꯕ ꯇꯥꯏꯕꯪꯆꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯁꯤꯒꯦ ꯈꯜꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯝꯅꯨꯡꯒꯤ ꯀꯣꯏ ꯂꯧꯋꯣꯟꯕꯤ ꯅꯨꯔꯥ ꯄꯥꯎꯊꯦꯝ ꯍꯩꯕꯤꯁꯨ ꯊꯨꯡꯂꯔꯦ꯫ ꯇꯥꯏꯕꯪ ꯊꯋꯥꯏꯕꯨ ꯅꯥꯎꯊꯦꯝ ꯍꯩꯕꯤ, ꯅꯨꯡꯉꯣꯟ ꯍꯩꯕꯤ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯇ ꯄꯟꯊꯗꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯏꯀꯩ ꯃꯔꯤ ꯉꯥꯛꯄ ꯂꯥꯏꯁꯨ ꯌꯧꯔꯛꯂꯦ꯫ ꯄꯣꯜꯇꯦ, ꯄꯣꯂꯥꯡ, ꯏꯄꯨꯂꯦꯟ, ꯏꯇꯥꯏꯔꯦꯟ, ꯏꯀꯪꯂꯦꯟ, ꯅꯨꯡꯆꯣꯡꯕ, ꯅꯨꯡꯀꯥꯕ, ꯅꯨꯡꯀꯥꯆꯥꯡ, ꯂꯩꯀꯥꯆꯦꯡ, ꯋꯥꯟꯇꯧꯕ, ꯋꯥꯉꯧꯕ, ꯋꯥꯃꯨꯕ, ꯆꯔꯤ ꯁꯦꯟꯕ, ꯃꯨꯀꯨꯔꯣꯜ, ꯁꯔꯨꯡ ꯂꯥꯏꯗꯤꯡ, ꯂꯪꯆꯦꯟꯁꯦꯟ ꯑꯃꯗꯤ ꯂꯩꯅꯥꯏ ꯀꯧꯕ ꯂꯥꯏꯅꯤꯡꯊꯧ ꯇꯔꯦꯠꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯑꯌꯥꯡꯕ ꯃꯥꯡꯊꯥ ꯈꯣꯡꯗꯣꯏ ꯎꯍꯜ ꯇꯝꯂꯛꯂꯦ꯫ ꯃꯁꯥꯅꯧ ꯇꯥꯂꯣꯏ ꯀꯣꯏꯔꯦꯜ ꯂꯩꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯈꯣꯡꯗꯣꯏꯔꯛꯄ ꯃꯇꯝꯗ ꯄꯥꯝꯕ ꯀꯩꯔꯦꯜ ꯑꯉꯧꯕ ꯀꯌꯥꯡꯊꯛꯇ ꯇꯣꯡꯂꯗꯨꯅ ꯆꯣꯡꯄꯦ ꯈꯟꯅ ꯂꯥꯛꯏ꯫ ꯐꯦꯟꯆꯤ ꯅꯨꯡꯍꯨꯝꯂꯝ
malang mathongjil khongum marik chinbu tamna khanba kege leisabun moirang kasaril namungba kharam monthai ngamba ibudau thangjingni masano taloi koire leima yengna isanau koire leima iri kongpa ningthau sanu ture laija iwai khanbi ayang lamka haurakpi kaidaude maithong langsilabadi koire leima imana isabi bungo sana nongning thau taringba nongmata sukhaludaba hiyanga thaubu ole hairiba taibang thawai adu kamdongna mangan khidunu ibudau thangjing paukhumle waganu isanau madu mangan nabagi khana nainabani khamnung leibak asida yawba lakliba koire leimana imu ingau panphaba loktak isa mapal pangphabana chinglau sain mingsel oinariba laining thau taibang panbase masak masu pungon oladra hiyanga thaubudugi mahakta asumna laining thau lairmenina silok naringe layamgidi khwaigi ahal loiriba awang kaubru khoyum laining thau kaubare laiji ithaba imu khalonba inga choichiba laining thaudo chatnanaba thorang tauri awang kauba jinglangmai phibul nungthang subi surong jing kambi jubal loibi lairoi jing khamlang naurembana makhurol langoi moisa panba samu ngauba thuknaram mama akhong khunam pusu akong khangsurak pamningon bi kaubi langoi ngambi huyel laka phabi lamloi atanbi samu mathakta tongkhatkar kaunu imana laining thong mabu yengni wanglen matamse thengli khamnung lebak yaugadabani haibada khongdoi biru isabi nanaw laibak chawbina awang maike ngak haukhige haina samudu tongda khamnung leibak maike panglagle somda namu laining thau thangwai marin thau ongja chikmaba oklen naya kanaba lairen na tong painaba chingkhong poidei ton wail thauda tamdringeda wail thauda tambiba langoi sagwal apaibabu paikigani haina masa thekna warak thobok tambiba yaru sajite atengbaga namu ponga managani haina siren kokthangna yaren tharukna panbe ektamna kairen yatamna palu haibagi thaudam biba taibang haibawjang namu pong nate sangna ongu haina thaudamba tara tongnu likshi kharo yaisen yaipho sak sakhau yangli chungli hamuk kaigabi chengmi phagwakka iroya kaithekpiga morsi nauremton phaureima phauning thaudi palanba ngamba laining thau marjingdo langoi sagwa masa panba samadu sayang thakta to khamnung leibakta khongdoi ihul tamlagle samadon mana hauna khongli masaduna malang khonggon tungunne samadon sayang thakta laining thau mana tongbadi yengbagi penba nairamde adu haina khamnung leibak yaurle maikei ngakpa laising loina sure haujikti layamsuna itillaba khoyum mayamdo watane taibang panbagi lichitta singnarakliba hiyanga thaubudo karamna mangan sigaiduna khanaba yaba khanaraba matungda polang ama saduna ayang leima panthoibida katlu haina pauktak piramme lairembi imada polangdo katpa matamda madugi manungda laimerel laisirel laipunbi lairembi khunthok hanbina ihan hanna thakibi singel leira koloina nura khunthok lai poirei taibung singna nura khundong lai chaphugi mong manba lai asisu ayang leima panthoibida katlu leirang asina imagi mafamda katlaga lairembi imagi makhong khada yauruba polangsina yanga thaubudugi akakpa makoktu haplaga kurau makhongduda phumlo takpiri thangja ahumda saba thangsang amana hiyanga thaubudugi lalu chomai lau haiduna khoyum layam singduna watanaraba matung khongbugi mafamda takpiri asumna magi abi thawaina khoyum poktak phanglabada
मागी मीरेन हक्चांग हंजिल्लक्ले ताइबंग पानबद हंजिल्लक्लबद ममित्त उरम्बसिंग अदो उखिद्रे ngayakti मंगलैबाक अमदा चलुबदौना मसाद फावे माना ताइबंग वाखल तारकपददि नुमिदांग वाइरम ओइरमले होंबना नुमित्ति ताख्रे थांजा अहुमदि वाना खांबा तारे चयोल अहुमसिगी मनुंगदा थांसांग अमा साबा लोइरगा हियांगना थौबदो मको कक्कदबा लाइरेंबी मागी पोला कत्नबा सिंगे लैरा थौरांग तौबा ताइ अदु ngasi hekta hotnabadi ngamloi tawrise phare warabasu wana khangba tai ongba wakhal na ti phumang ne mafi hongdole masadu lumna phunga nakta mai tikna laikre yamna chekchina khongthang khuding haina singna leiba tai ngasi namu hianga thobasina kaidaro kadabano khanbadani wakre mabudi ma oire adubu इचम चमजब खुंजासिंग कमदौब खल्लुबद फुंबंगने मैदु टिंगना टिंगना कैदौब याब खल्ली ngasidi लाइगी मपाउसे हाइररोइ हयेंग नुंगालगा मयांगी मफमदा खनानब वाफमसे हौदोक्लगे खल्ली हौजिक्ति नुमित हेक ताखिबगा नोंगना लेप्तना चुबा अमुबा लेचिन कुपसिनदुना लेरिंगे मथक नुमित हेक ताखिबदुददि पुमम मंख्रे अमम्मना पलोन खाख्रे नुपी अंगांग मखैदि इमुंगदा तुम्पक तासिनदुना ले मखोल अमता ताबा यादे पंखंगदा खंगने नुमितसिमगी नुमिदा मचा मपुरोइबा लैतबि मागिनि हाइना हन्ना येंगबदा कना लैतबि मोरामबिदो साक्षिंगदा येंसांग मल्ले येलांग केंगोय कांगसोइ थोंगे हाइबगी मतागु मल्ले मुसी मुसी मैंगालदा साखुमदुदा nganta changan charga tumge khalle tanja duda yumthangnana leibi ingarembi sulai thong thilaga kawrukpani hangdo haiduna ingarembi amadi morambi ni do wari sane kanana thilake nangbo aikhoi tayaina thilami che kire da aidi tawduise thoiba thodok singsida aigidi mirol ga leijadre nakhoi di isena pangyet mayele नुंगाइने नयुमदा तुमजगदबदो इसीगी लाइरा खंगपोक संगसिदा अहिंग लेकमिनबा तारे इचिन नाव ngasiदी इचे अदुमाय हाइगनो मसिदी अखोइ मसेन अमनमगी अंगम मतेंग पांगनबने इचे दिने लाइबक यामना थी मिरोल ग लेजदे अमुकसु कैदौरदुनो खल्ले अमुक दे सिरग लोइदो पुंसिनी मखल्लिदो ahana koni mihoibe khoisi che wakhal chawtokna aikhoina hingba tai ado ai paw ma tari se chumbro kari paw no haise ngasai apan bihoigi yengonda hianga thoba changam me haise chummi che makhoigi yengondu da leirammi ahan badadi thengkoina wapal da lepdaga leiba oina uba jane iche pan bido ahan badadi angang mawane thausawa sarudaba aduga kona thangdadi yen khongu makhol yam hongna tai hagna sangluba matamdadi tawramliba matawtuda iche panbidi paikhei mungda chansilakpane kibu kijareda hawdong amubidna loina thoanbani ko mase adumai hairbisu kaidre khalle iche gane changan charga tumnaba thorang tawrasiko होइसे नोंगनगा मरोल अमा इंग इंगे ngasiदी तुम्बा नुंगाइदोरिबनी तौरिसे अदुदी चेने चाक लोइरकलगे इचे आई येलांग केंगोइदो मलकलगे मलो इचेसु मनबा कुइद्रे मोरामबी चाक थोंगतख्रे इंगारंबीना इंसांग मल अहिंग लन्न चुब नोंग तुसु पोथाबा हेते मिकुप कांगदे अदुमक चुई खुल की ना अहल खुद थांग तेन पाई खुलक लेरक्तुदा फाउदुना चले नोंग मरक्तुदा उचान मैरा सिंह तुसु याम वाना खांगे
ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯆꯤꯠꯊꯗꯦ ꯑꯁꯨꯛꯄ ꯃꯔꯨꯝ ꯃꯌꯥ ꯑꯣꯏꯕ ꯊꯨꯞꯆꯤꯟꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗꯨꯗ ꯂꯣꯏꯅ ꯀꯣꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯂꯩꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗꯦ ꯃꯇꯝꯅꯗꯤ ꯍꯧꯖꯤꯟꯈꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯗꯕꯅ ꯆꯥꯛ ꯇꯣꯛꯅꯕ ꯍꯤꯞꯅ ꯇꯨꯝꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯄꯥꯏꯕ ꯅꯍꯥ ꯑꯍꯜ ꯃꯈꯩꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯐꯖꯇꯣꯝꯕꯤꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯅ ꯃꯥꯡꯒꯣꯟ ꯌꯧꯔꯛꯄꯗ ꯐꯖꯇꯣꯝꯕꯤꯅ ꯀꯔꯤꯅꯣꯅꯦ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯃꯅꯨꯡꯗꯒ ꯃꯩꯒꯤ ꯏꯃꯝ ꯃꯝꯂꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯃꯩꯒ ꯑꯝꯇ ꯊꯥꯟꯗꯈꯩ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯅꯍꯥꯟꯅ ꯌꯨꯝꯗ ꯌꯧꯔꯛꯂꯕ ꯌꯥꯕꯅꯤ ꯀꯨꯝꯕꯤꯗ ꯅꯣꯡ ꯅꯤꯅꯤ ꯄꯟꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯂꯨꯔꯦꯗꯣ ꯑꯩꯅ ꯇꯧꯕ ꯁꯥꯕ ꯑꯃ ꯉꯁꯥꯏꯅ ꯈꯔ ꯉꯟꯅ ꯌꯧꯕ ꯌꯥꯕꯅꯤ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯂꯝꯕꯤꯅ ꯅꯥꯟꯕꯅꯤ ꯊꯦꯡꯉꯤꯗꯣ ꯌꯧꯔꯛꯄꯗ ꯃꯥꯗꯨꯅ ꯆꯠꯂꯤꯉꯩ ꯐꯖꯇꯣꯝꯕꯤꯅ ꯃꯆꯥꯕꯨ ꯀꯧꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯁꯦꯡꯒꯣꯏ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯍꯜꯂꯛꯂꯦ ꯊꯣꯡ ꯍꯥꯡꯉꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯐꯖꯇꯣꯝꯕꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯃꯆꯥꯅꯨꯄꯤꯅ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤꯗꯤ ꯄꯥꯎꯈꯨꯝ ꯑꯝꯇ ꯐꯪꯗꯦ ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯦ ꯃꯁꯥꯗ ꯍꯣꯏ ꯃꯥꯏ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯥꯎꯕ ꯄꯤꯔꯛꯇꯦ ꯆꯥꯅꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯐꯝ ꯈꯪꯗꯦ ꯇꯟꯖꯥꯗꯨꯗ ꯑꯍꯜ ꯅꯍꯥ ꯈꯔ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ ꯅꯣꯡ ꯃꯔꯛꯇꯨꯗ ꯆꯪꯂꯛꯑꯦ ꯅꯍꯥ ꯑꯍꯜ ꯈꯔꯗꯨꯅ ꯆꯣꯡꯂꯛ ꯆꯪꯉꯛꯄ ꯎꯕꯗ ꯃꯁꯥꯗꯣ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯦꯟꯈꯠꯈ꯭ꯔꯦ ꯃꯅꯥ ꯑꯅꯤꯃꯛ ꯉꯥꯡꯁꯛ ꯉꯥꯡꯈꯠꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯃꯩ ꯍꯧꯈꯩ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯄꯥꯎꯒꯨꯝꯕ ꯑꯃ ꯇꯥꯗꯧꯕ ꯃꯥꯟꯕꯒꯤ ꯃꯁꯥꯗ ꯁꯥꯃꯤꯟ ꯐꯥꯎꯔꯦ ꯅꯍꯥ ꯑꯃꯅ ꯏꯅꯦ ꯃꯥꯟꯕ ꯑꯃ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯈꯤ ꯍꯥꯏꯅ ꯎꯍꯧꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯑꯣꯏꯔꯤꯔꯥ ꯑꯣꯏꯗ꯭ꯔꯤꯔꯥ ꯌꯦꯡꯉꯨꯒꯦꯅ ꯆꯪꯉꯛꯄꯅꯤ ꯐꯖꯇꯣꯝꯕꯤꯅ ꯏꯅꯦꯅꯤꯅꯦ ꯏꯅꯦ ꯑꯩꯗꯣ ꯆꯌꯣꯜ ꯑꯃꯃꯨꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯏꯉꯥꯏ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯑꯔꯨꯕ ꯑꯃꯒꯤ ꯂꯩꯊꯣꯛꯂꯨꯔꯦ ꯑꯗꯣ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯩꯒ ꯇꯧꯔꯤꯁꯤꯕꯣ ꯅꯍꯥ ꯑꯃꯅ ꯏꯅꯦ ꯁꯨꯝꯗꯧꯕꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥꯗꯤ ꯇꯥꯗꯦ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩ ꯐꯖꯇꯣꯝꯕꯤꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯁꯦꯡꯅ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯅ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯅꯍꯥ ꯑꯃꯅ ꯀꯔꯝꯅ ꯍꯥꯏꯁꯤꯒꯦ ꯈꯜꯂꯤꯕꯅꯤ ꯀꯣꯊꯔꯅꯨꯗ ꯅꯪ ꯑꯗꯨꯛ ꯌꯥꯝ ꯀꯣꯊꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯤꯡꯕ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯌꯨ ꯏꯅꯦ ꯁꯦꯡꯒꯣꯏ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯑꯍꯤꯡ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯀꯣꯛꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯎ ꯑꯇꯤꯡꯕꯒꯨꯝ ꯆꯞ ꯇꯤꯡꯗꯨꯅ ꯌꯦꯡꯈꯤꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯗꯨꯝ ꯃꯆꯤ ꯂꯦꯡꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯆꯤꯡꯅꯔꯝꯕ ꯃꯪꯂꯥꯟꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯔꯝꯕꯁꯤꯗꯗꯤ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯥꯜꯗꯤ ꯃꯥꯡ ꯇꯥꯛꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤ ꯃꯪꯂꯥꯜꯂ ꯇꯥꯏꯕꯪꯂ ꯑꯅꯤꯒꯤ ꯈꯦꯠꯅꯐꯝ ꯈꯟꯗꯣꯛꯐꯝ ꯈꯪꯗꯦ ꯊꯃꯣꯏꯗ ꯃꯩꯅꯥ ꯆꯨꯏ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯑꯣꯝꯆꯥꯛꯅꯔꯕꯤ ꯐꯖꯇꯣꯝꯕꯤꯗꯣ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯕ ꯐꯥꯎꯕ ꯉꯝꯖꯗꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯩ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯈꯔ ꯑꯃꯁꯨ ꯐꯖꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ ꯃꯥꯕꯨ ꯀꯧꯉꯥꯡ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯧꯕ ꯂꯝꯒ ꯇꯥꯗꯕ ꯃꯈꯩ ꯂꯩ ꯃꯄꯨꯟꯁꯤꯒꯤ ꯂꯥꯏ ꯅꯤꯡꯉꯛꯇꯕꯤ ꯃꯍꯥꯛꯇꯣ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨ ꯀꯣꯛꯅꯕ ꯃꯌꯨꯝ ꯌꯧꯔꯒ ꯂꯥꯏ ꯅꯤꯡꯒꯦ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯔꯝꯂꯦ ꯃꯥꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯃꯆꯥꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯊꯧꯔꯥꯡꯈꯤꯕ ꯃꯥ ꯍꯥꯟꯅ ꯎꯈ꯭ꯔꯦ
ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯉꯣꯟꯗ ꯂꯣꯏꯅ ꯀꯣꯛꯄ ꯅꯥꯏꯔꯔꯣꯏꯗꯕ ꯆꯩꯅꯥ ꯑꯃꯗꯤ ꯄꯤꯔꯔꯦ꯫ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯈꯣꯝ ꯃꯔꯛꯇ ꯐꯝꯊꯈꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯡꯒꯣꯟꯗ ꯆꯤꯡꯈꯠꯂꯦ꯫ ꯀꯞꯂꯝꯗꯕꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯉꯥꯒꯤꯅꯣ ꯈꯣꯡꯕꯒꯨꯝ ꯍꯧꯅ ꯂꯥꯎꯅ ꯀꯞꯄꯛꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯦꯡꯒꯣꯏ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯅꯪꯁꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯉꯁꯤ ꯑꯩ ꯏꯆꯥꯅ ꯃꯃꯥ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯍꯨꯟꯗꯣꯛꯂꯝꯕꯁꯦ ꯃꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯄꯣꯛꯑꯗꯤ ꯁꯤꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ, ꯃꯁꯤꯗ ꯅꯤꯡꯗꯣꯜ ꯄꯣꯝꯕ ꯍꯧꯅꯗꯦ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯁꯤꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯐꯖꯇꯣꯝꯕꯤꯅ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ, ꯃꯗꯨꯇ ꯎꯔꯒ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄ ꯑꯣꯏꯒꯦ꯫ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄꯗꯣ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯎꯍꯟꯗ꯭ꯔꯤꯕ? ꯀꯗꯥꯏꯅꯣ ꯁꯤꯟꯅꯋꯣ꯫ ꯊꯧꯅꯥ ꯐꯕ ꯑꯍꯜ ꯑꯃꯅ ꯂꯣꯠꯁꯤꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯀꯨꯔꯥꯎ ꯃꯈꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯀꯥꯟꯈꯤꯕꯗꯒꯤ ꯁꯦꯡꯒꯣꯏꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈꯤꯕꯒꯤ ꯋꯥꯔꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯐꯖꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯂꯤꯕꯤꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥꯏꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯞꯄꯛꯂꯦ꯫ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯂꯨꯔꯕꯗꯣ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ ꯏꯃꯥꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯦꯜꯂꯨ ꯍꯥꯏꯕꯅꯣ? ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯦꯡꯒꯣꯏ꯫ ꯑꯣꯟꯅ ꯊꯣꯏꯅ ꯂꯥꯎꯅ ꯈꯣꯡꯅ ꯀꯞꯂꯦ꯫ ꯑꯊꯦꯡꯕꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯦ꯫ ꯃꯩ ꯑꯣꯛꯄꯤꯔꯒ ꯊꯦꯝꯅꯧꯗꯨꯅ ꯄꯨꯁꯤꯜꯂꯒ ꯄꯣꯊꯥꯍꯜꯂꯦ꯫ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯂꯣꯏꯔꯕꯣꯏ ꯃꯅꯤꯡꯉꯤ꯫ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯐꯖꯇꯣꯝꯕꯤ ꯄꯨꯛꯅꯤꯡꯗ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯗꯨ ꯐꯥꯎꯕ ꯀꯞꯄ ꯂꯦꯞꯇꯦ꯫ ꯑꯍꯣꯏꯅꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯕꯁꯨ ꯀꯞꯄꯗꯤ ꯁꯨꯐꯠ ꯐꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗꯣ ꯇꯥꯔꯒ ꯊꯪꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯤ ꯃꯅꯦꯝꯁꯤꯡ ꯑꯗꯣ ꯑꯀꯤꯕꯒ ꯅꯤꯡꯕ ꯀꯥꯏꯕꯒ ꯑꯅꯤ ꯄꯨꯟꯁꯤꯟꯅꯩ꯫ ꯀꯞꯅ ꯂꯥꯎꯅꯕ ꯃꯔꯛ ꯑꯗꯨꯗ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒ ꯏꯁꯤꯈꯩ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯟꯇ ꯍꯨꯟꯗꯣꯛꯂꯝꯕ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯏꯃꯨꯡꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯑꯃ, ꯃꯄꯥꯜꯗꯅ ꯅꯨꯄꯥ 8 ꯑꯃꯁꯨ ꯁꯪꯂꯝꯃꯤ꯫ ꯑꯁꯤ ꯑꯅꯥ ꯌꯥꯎꯕ ꯏꯃꯨꯡꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯣꯡꯁꯨ ꯄꯣꯊꯥꯕ ꯂꯩꯇꯦ ꯑꯗꯨꯃꯛ ꯆꯨꯔꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥ ꯍꯧꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯌꯨꯝꯗ ꯂꯣꯏꯕ ꯇꯥꯎꯕ ꯍꯨꯏ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯣꯡꯕꯒ ꯀꯞꯄꯒ ꯑꯅꯤ ꯄꯥꯁꯤꯟꯗꯨꯅ ꯑꯍꯤꯡꯗꯨꯗ ꯇꯥꯎꯕ ꯍꯨꯏꯒꯤ ꯃꯈꯣꯜ ꯇꯅꯤ꯫ ꯑꯃꯝꯕ ꯑꯍꯤꯡꯅ ꯃꯥꯒꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯂꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯀꯤꯕꯒꯤ ꯃꯤꯆꯪꯗ ꯑꯃꯝꯕ ꯑꯍꯤꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯅꯨꯄꯥ ꯃꯈꯩꯁꯨ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯀꯣꯏꯅ ꯆꯠꯂꯦ꯫ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯗꯤ ꯊꯦꯡꯅꯗꯦ ꯍꯥꯏꯕꯕꯨ ꯇꯥꯎꯕ ꯍꯨꯏꯁꯤꯡꯅ ꯀꯞꯄ ꯂꯥꯎ ꯈꯣꯡꯕꯗꯤ ꯃꯅꯥꯅ ꯂꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯇꯧꯗ ꯌꯥꯗꯕ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯝꯅ ꯂꯥꯏ ꯑꯣꯜꯂꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗꯨꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯗꯅꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯊꯦꯝꯕ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯛꯎꯗꯕ ꯁꯥꯐꯨ ꯑꯃꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯌꯨꯝꯏꯪꯈꯣꯜꯗꯨꯗ ꯍꯧꯕ ꯎ ꯋꯥꯁꯤꯡꯗꯣ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯃꯁꯥ ꯃꯔꯦꯡꯁꯤꯡꯗꯨꯁꯨ ꯗꯝ ꯗꯝ ꯍꯥꯏꯗꯨꯅ ꯐꯨꯗꯔꯛꯄꯒꯨꯝꯗ ꯇꯧꯏ꯫ ꯊꯦꯝꯕꯣꯏꯒꯤ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯍꯧꯔꯤꯕ ꯋꯥꯄꯜꯗꯨꯗ
ꯁꯛꯎꯗꯕ ꯁꯥꯐꯨ ꯑꯃꯅ ꯋꯥꯄꯜꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯃꯥꯡ ꯊꯣꯡ ꯃꯅꯤꯡ ꯊꯣꯡꯗꯣ ꯅꯝꯃꯛꯂꯦ꯫ ꯊꯣꯡꯗꯣ ꯅꯝꯕꯗ ꯅꯠꯇꯅ ꯍꯥꯡꯗꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯦ꯫ ꯊꯣꯡꯗ ꯅꯠꯇꯦ ꯊꯣꯡꯅꯥꯎꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯛꯂꯦ꯫ ꯊꯦꯝꯕꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯊꯦꯝꯕꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯃꯈꯣꯜ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯁꯥꯐꯨꯗꯨꯅ ꯁꯦꯕꯥꯛ ꯐꯥꯛꯂꯛꯑꯦ꯫ ꯑꯗꯨꯒ ꯄꯨꯔꯣꯟ ꯆꯦꯠꯅ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯗꯣ ꯀꯔꯝꯅ ꯍꯥꯡꯗꯣꯔꯛꯄꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯥꯐꯨꯗꯨꯅ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯏ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯏꯃꯨꯡꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯨꯠꯊꯠꯂꯦ꯫ ꯁꯛꯎꯗꯕ ꯁꯥꯐꯨꯗꯨꯅ ꯊꯦꯝꯕꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥ ꯅꯣꯡꯌꯥꯏꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯥꯡꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯃꯈꯣꯡꯗꯨ ꯄꯥꯏ ꯁꯨꯃꯥꯡ ꯊꯦꯂꯣꯡꯗꯨꯗ ꯂꯥꯛꯇꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯌꯥꯏꯗꯨ ꯀꯟꯅ ꯂꯥꯎꯔꯤ ꯅꯣꯡ ꯃꯔꯛꯇꯨꯗ꯫ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯃꯦꯟꯃꯥꯟ ꯑꯝꯇ ꯇꯥꯗꯦ꯫ ꯑꯃꯝꯕꯗꯨꯗ ꯃꯊꯣꯡ ꯈꯪꯗꯦ ꯅꯣꯡꯌꯥꯏꯕꯨ ꯀꯅꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ꯫ ꯅꯣꯡꯌꯥꯏꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯣ ꯊꯦꯝꯕꯁꯨ ꯑꯃꯝꯕꯗꯨꯗ ꯃꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯗꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯑꯍꯤꯡꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯀꯣꯏꯅ ꯆꯠꯂꯤꯕ ꯅꯤꯄꯥ ꯃꯈꯩꯗꯨꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯜꯗꯨꯅ ꯁꯟꯗꯣꯛꯈꯤꯕꯗꯣ ꯃꯌꯥꯝꯗꯣ ꯊꯦꯝꯕꯣꯏꯗ ꯆꯦꯟꯁꯤꯜꯂꯦ꯫ ꯊꯦꯝꯕꯅ ꯑꯃꯝꯕꯗꯨꯗ ꯂꯥꯎꯔꯤ, "ꯄꯥꯕ, ꯄꯥꯕ, ꯄꯥꯕ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ? ꯄꯥꯕ, ꯅꯪꯕꯨ ꯍꯜꯂꯛꯑꯣ, ꯅꯆꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ?" ꯈꯣꯟꯖꯦꯜꯇꯅꯤ ꯇꯥꯈꯤꯕ, ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯈꯪꯍꯧꯗꯕꯅꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯌꯥꯝꯗꯣ ꯑꯣꯝꯁꯤꯜꯂꯤ, ꯋꯥꯔꯤ ꯋꯥꯈꯣꯡ ꯍꯪꯂꯤ꯫ ꯊꯦꯝꯕꯒꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕꯅ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯕꯗ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯤ꯫ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯆꯤꯡꯗꯨꯅ ꯁꯥꯐꯨ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯇꯅꯤ ꯈꯪꯍꯧꯔꯤꯕ꯫ ꯍꯣꯡꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯇꯥꯗ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯁꯥꯐꯨ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ, ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ." "ꯇꯞꯊꯧ ꯊꯦꯝꯕ, ꯅꯈꯣꯏ ꯄꯥꯕꯗꯣ ꯑꯩꯅ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯊꯣꯡ ꯅꯝꯈꯥꯏꯔꯒ ꯁꯛꯎꯗꯕ ꯁꯥꯐꯨ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕꯅꯤ ꯄꯥꯕꯗꯣ." "ꯁꯦ, ꯅꯪ ꯑꯝꯇ ꯇꯞꯊꯧ, ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯇꯥꯗ, ꯄꯥꯕꯅ ꯑꯁꯣꯏ-ꯉꯥꯝ ꯌꯥꯎꯔꯕꯗꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯍꯧꯔꯔꯣꯏ꯫ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯝꯕꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯁꯥ ꯁꯟ ꯆꯤꯡꯕꯒꯨꯝ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯥꯕꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯊꯧꯗꯥꯡ ꯑꯗꯣ ꯎꯠꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯇꯣꯟꯈ꯭ꯔꯦꯗ ꯃꯄꯣꯛꯁꯦ." ꯍꯥꯏꯍꯩꯗꯦꯁꯦ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨ ꯄꯥꯏ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯊꯈ꯭ꯔꯦ꯫ ꯑꯩꯒꯤꯗ ꯊꯣꯛꯂꯒ ꯄꯪꯁꯤꯜ ꯍꯥꯏꯅꯕꯗꯨ ꯆꯨꯝꯗꯦ꯫ ꯍꯣꯡꯕ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯁꯥꯒꯣꯟꯅꯕ ꯂꯥꯏꯗꯣ ꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯌꯥꯏꯒꯤ ꯂꯩꯐꯝ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯁꯨꯛꯂꯕ ꯎꯃꯪ ꯋꯥꯃꯪ ꯑꯃꯒꯤ ꯃꯅꯨꯡ ꯈꯥ ꯃꯥꯏꯀꯩꯗ ꯆꯠꯂꯒ ꯂꯩꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕꯅꯤ ꯈꯪꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯌꯥꯏꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯍꯣꯡꯕꯅ ꯃꯥꯡꯊꯥ ꯈꯨꯟꯖꯥ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯃꯥꯅ ꯎꯔꯤꯕ ꯑꯁꯨꯛꯄ ꯎꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯈꯨꯠꯇ ꯃꯩꯕꯨꯜ ꯑꯃꯃꯝ ꯄꯥꯏ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯣ ꯅꯨꯡꯁꯤꯠ ꯃꯇꯝ ꯅꯠꯇ꯭ꯔꯕꯁꯨ ꯍꯩꯅꯈ꯭ꯔꯕ ꯁꯥꯖꯠꯀꯨꯝ ꯍꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯄꯣꯡꯖ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯠꯂꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯐꯖꯇꯣꯝꯕꯤꯗꯣ ꯃꯪ ꯑꯃ ꯃꯪꯂꯦ꯫ ꯃꯪꯗꯨꯗ ꯃꯍꯥꯛ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯝꯂꯦꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗꯕ ꯊꯋꯥꯏ ꯃꯤꯔꯦꯜꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯃꯆꯥꯅꯨꯄꯤ ꯁꯦꯡꯒꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤ꯫ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯔꯛꯇ
ꯁꯦꯡꯒꯣꯏ ꯌꯥꯎꯕ꯭ꯔꯥ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯁꯦꯡꯒꯣꯏꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯦꯡꯒꯣꯏ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯅ ꯀꯧꯕꯁꯤ ꯇꯥꯔꯕꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯊꯤꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯃꯆꯥꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯃꯐꯝ ꯊꯤꯕ ꯂꯥꯛꯄꯗ ꯈꯝꯅꯨꯡ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯏꯀꯨꯟ ꯌꯧꯔꯛꯂꯦ꯫ ꯅꯨꯡꯕꯥꯜ ꯂꯨꯋꯥꯟ ꯊꯣꯡꯈꯣꯛ ꯅꯤꯡꯊꯧ ꯀꯣꯏꯃꯅꯥꯎꯅ ꯊꯣꯡꯀꯥꯛ ꯑꯁꯤꯇꯦꯜ ꯃꯈꯣꯏ ꯅꯨꯡꯂꯣꯟ ꯐꯥꯏ ꯐꯥꯏꯕꯤ ꯇꯦꯂꯥꯊꯨꯝ ꯊꯨꯝꯄꯥꯛ ꯅꯨꯔꯥ ꯆꯤꯡꯉꯨꯊꯦꯜ ꯄꯥꯈꯪ ꯈꯣꯡꯄꯥꯟ ꯋꯥꯏ ꯍꯟꯕꯆꯥ ꯀꯔꯥꯝꯕꯅ ꯍꯨꯃꯥꯡ ꯂꯩꯔꯤ ꯀꯥꯅ ꯁꯤꯡꯀꯨꯝꯅꯕ ꯃꯐꯝ ꯄꯥꯈꯪ ꯆꯥꯃꯅ ꯐꯛꯂꯣꯡ ꯅꯥꯀꯟꯅ ꯌꯦꯞꯅ ꯑꯁꯤ ꯂꯝꯕꯤ ꯆꯠꯅꯂꯝ ꯅꯨꯔꯥ ꯆꯥꯃꯅ ꯐꯤꯕꯨꯟꯀꯣ ꯂꯨꯗ ꯊꯣꯡꯅ ꯑꯃꯝ ꯁꯤꯡꯀꯨꯝꯂꯕ ꯃꯐꯝ ꯈꯝꯅꯨꯡ ꯑꯁꯤ ꯂꯝꯗꯤ ꯃꯅꯥꯛ ꯂꯧꯋꯣꯟꯕꯤ ꯑꯃꯅ ꯑꯁꯤ ꯂꯝꯕꯤ ꯄꯨꯗꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯄꯥꯎꯊꯦꯝ ꯃꯤꯊꯦꯝꯕꯤꯅ ꯄꯂꯦꯝ ꯑꯃ ꯁꯥꯟꯅꯉꯩꯒꯤ ꯃꯐꯝ ꯄꯟꯊꯧ ꯃꯄꯥ ꯁꯥꯊꯦꯜꯗ ꯍꯩꯔꯥꯡ ꯈꯨꯠꯇ ꯄꯥꯏ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯌꯦꯜꯂꯝꯉꯩꯒꯤ ꯃꯐꯝ ꯃꯐꯝꯁꯤꯗ ꯈꯝꯅꯨꯡ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯈꯝꯅꯨꯡꯒꯤ ꯀꯣꯏ ꯂꯧꯋꯣꯟꯕꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯕꯨ ꯎꯕꯗ ꯐꯖꯇꯣꯝꯕꯤꯅ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯈꯝꯅꯨꯡꯒꯤ ꯀꯣꯏ ꯂꯧꯋꯣꯟꯕꯤꯅ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯑꯩꯒꯤ ꯏꯆꯥ ꯁꯦꯡꯒꯣꯏ ꯂꯩꯐꯝ ꯈꯪꯕꯤꯕ꯭ꯔꯥ? ꯈꯪꯂꯕꯗꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨ꯫ ꯁꯦꯡꯒꯣꯏ ꯍꯥꯏꯕ? ꯁꯦꯡꯒꯣꯏ ꯍꯥꯏꯕꯅꯤ꯫ ꯁꯦꯡꯒꯣꯏ ꯀꯧꯕꯗꯤ ꯑꯩꯒꯤꯁꯤꯗ ꯂꯩꯇꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯏꯃꯣꯝ ꯃꯥꯗꯤ ꯈꯝꯅꯨꯡ ꯁꯋꯥꯇꯥꯟ ꯑꯃꯝ ꯌꯥꯏꯊꯣꯡ ꯀꯨꯝꯂꯕꯅꯤ꯫ ꯈꯝꯅꯨꯡꯒꯤ ꯀꯣꯏ ꯂꯧꯋꯣꯟꯕꯤ ꯍꯥꯏꯗꯣ ꯑꯩꯅꯤ꯫ ꯑꯁꯤꯕ ꯊꯋꯥꯏꯕꯨ ꯄꯂꯦꯝ ꯃꯃꯥ ꯁꯥꯅ ꯄꯤꯅ ꯍꯩꯕꯨꯡ ꯇꯪꯉꯩꯗ ꯃꯃꯥ ꯃꯄꯥꯕꯨ ꯀꯥꯎꯕ ꯍꯩ ꯄꯟꯊꯧ ꯃꯄꯥ ꯁꯥꯅ ꯍꯩ ꯇꯥꯎꯖꯤꯡ ꯍꯩꯗꯤ ꯄꯤꯔꯦꯜ ꯍꯩ ꯁꯤꯕꯅ ꯄꯦꯟꯅ ꯍꯩ ꯑꯁꯤ ꯍꯩꯕꯣꯡ ꯍꯩꯔꯥꯡ ꯃꯆꯦꯠ ꯃꯕꯨ ꯇꯪꯅ ꯆꯥꯔꯕꯗꯤ ꯇꯥꯂꯣꯏ ꯅꯨꯄꯤ ꯀꯥꯎꯅ ꯍꯩ ꯊꯪꯂꯦꯟ ꯃꯄꯨꯔꯣꯏꯕꯕꯨ ꯀꯥꯎꯒꯝ ꯍꯩꯕꯨ ꯍꯩꯔꯥꯡ ꯍꯩꯕꯨ ꯄꯤꯖꯕ ꯃꯐꯝ ꯌꯣꯏꯕꯨ ꯈꯣꯏꯃꯝ ꯂꯥꯏꯔꯦꯝꯃ ꯆꯤꯡꯉꯥ ꯂꯥꯡꯕ ꯂꯪꯊꯥꯛꯄꯤ ꯄꯤꯁꯨꯝꯁꯤꯡꯗ ꯁꯂꯥꯎ ꯂꯂꯥꯎꯕꯤ ꯀꯄꯛ ꯌꯦꯟꯇꯪ ꯃꯈꯨꯠꯁꯨ ꯄꯥꯏꯅ ꯊꯣꯡꯍꯥꯏꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯣꯝꯕꯨ ꯑꯁꯤ ꯍꯩꯕꯨꯡ ꯄꯤꯖꯈꯤꯗꯦ꯫ ꯄꯤꯖꯔꯕꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯅꯃꯣꯝꯁꯨ ꯁꯣꯏꯗꯅ ꯌꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯠꯇꯦ ꯃꯤꯅꯝꯕ ꯉꯥꯡꯕꯤꯅꯨ꯫ ꯏꯆꯥꯗꯣ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯦ꯫ ꯊꯣꯉꯥꯛ ꯑꯁꯤꯊꯦꯟꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯐꯝꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯆꯠꯐꯝ ꯃꯐꯝ ꯑꯇꯩ ꯂꯩꯇꯦꯗꯣ꯫ ꯀꯔꯤꯅꯣꯅꯦ? ꯑꯩꯅ ꯂꯩꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯃꯛꯇꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯣꯊꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯃꯨꯛꯇꯗꯤ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯆꯥꯟꯕꯤꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯨ꯫ ꯑꯩ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇ ꯁꯥꯝꯈꯩꯒꯤꯒꯦꯀꯣ꯫ ꯈꯝꯅꯨꯡꯒꯤ ꯀꯣꯏ ꯂꯧꯋꯣꯟꯕꯤ ꯏꯃꯥ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯗꯣꯔꯛꯂꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯎꯔꯦ ꯁꯦꯡꯒꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒ ꯐꯖꯇꯣꯝꯕꯤꯒ ꯃꯈꯥ ꯇꯥꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯑꯣ, ꯅꯪꯒꯤ ꯅꯃꯣꯝꯗꯤ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯖꯕꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯩꯁꯤꯡ ꯁꯨꯗ꯭ꯔꯤꯉꯩ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯃꯐꯝꯁꯤꯗꯗꯤ ꯅꯪꯒꯤ ꯅꯃꯣꯝ ꯒꯨꯝꯕꯤꯒꯤꯗꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯃꯉꯣꯟꯗ ꯑꯁꯤ ꯍꯩꯕꯨꯡ ꯄꯤꯖꯈꯤꯕ ꯂꯩꯇꯦ꯫ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ, ꯑꯗꯨꯝꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯕꯤꯒꯅꯨ꯫ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯕꯤ ꯅꯪꯒꯤ ꯊꯣꯉꯥꯛ ꯂꯝꯗꯝ ꯅꯁꯥꯏꯀꯣꯟꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯇꯥꯏꯕꯪ ꯑꯣꯏꯕꯤ, ꯅꯪꯅ ꯑꯗꯨꯝꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯋꯥꯡꯂꯦꯟ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈꯤꯕ ꯅꯃꯣꯝꯗꯤ ꯇꯨ ꯌꯦꯡꯉꯨ ꯑꯥꯗ ꯂꯩꯔꯤꯁꯦ ꯆꯦꯡꯂꯧ ꯃꯤꯠ ꯊꯤꯠꯅ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯐꯖꯇꯣꯝꯕꯤ ꯌꯦꯡꯅ ꯃꯆꯥꯅꯨꯄꯤ ꯁꯦꯡꯒꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯅꯤꯡꯕꯅ ꯀꯛꯉꯥꯎꯅꯔꯕꯤ ꯐꯖꯇꯣꯝꯕꯤꯁꯨ ꯆꯦꯡꯂꯧ ꯃꯤꯠ ꯊꯤꯠꯅ ꯎꯔꯦ꯫ ꯆꯟꯅꯐꯝ ꯈꯪꯗ ꯃꯤꯔꯝꯂꯦꯟ ꯂꯥꯏꯔꯦꯝꯂꯦꯟ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯗ ꯃꯆꯥꯅꯨꯄꯤꯒꯤ
ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯅ ꯀꯥꯏꯗꯣꯡꯐꯝ ꯈꯪꯗ꯭ꯔꯕ ꯁꯤꯛꯂꯥꯒꯨꯝ ꯀꯉꯥꯎꯅꯅ ꯂꯦꯟꯕꯗꯨ ꯎꯕꯗ ꯐꯖꯇꯣꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯃꯁꯨꯡ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯦ, ꯑꯗꯨꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯅꯁꯨ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯦ꯫ ꯃꯥꯗ ꯊꯦꯝꯅꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯍꯣꯡꯕꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯜꯒꯤ ꯅꯍꯥ ꯑꯄꯨꯟꯕ ꯅꯣꯡꯌꯥꯏꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯄꯨꯈꯤꯕ ꯑꯁꯨꯛꯄ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯑꯃꯝꯕꯅ ꯂꯩꯇꯦꯡ, ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯐꯤꯖꯦꯠ, ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪ ꯃꯅꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯥꯗ ꯂꯣꯏꯅ ꯇꯥꯏ꯫ ꯍꯣꯡꯕꯅ "ꯃꯌꯥꯝ ꯃꯤꯠ ꯅꯥ ꯁꯤꯡꯉꯨꯀꯣ, ꯏꯅꯛ ꯅꯛꯅ ꯂꯩꯔꯦ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ"꯫ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯃꯈꯥ ꯇꯥꯅꯗꯦ꯫ ꯑꯀꯤꯕꯅꯗꯤ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯁꯥꯗ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯂꯣꯏꯅ ꯅꯝꯃꯠꯂꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯡꯁꯤꯡ ꯑꯗꯣ ꯆꯥꯡ ꯃꯥꯟꯅꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯨꯄꯤꯗꯨꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯍꯥꯡꯕ ꯃꯥꯂꯪꯗꯨꯗ ꯆꯩꯈꯥꯏꯈ꯭ꯔꯦ꯫ ꯑꯃꯨꯛꯅ ꯋꯥꯡ, ꯑꯃꯨꯛꯅ ꯈꯥ, ꯀꯗꯣꯝꯗꯒꯤꯅꯣ ꯇꯥꯔꯤꯕꯗꯣ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯈꯣꯡꯒꯨꯜꯂꯤꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯅꯤꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜꯂꯛꯇ ꯇꯥꯝꯅ ꯇꯥꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯁꯟꯗꯣꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯂꯦ꯫ ꯐꯤꯚꯝꯗꯨꯗ ꯍꯣꯡꯕ ꯐꯥꯎꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯟꯅ ꯆꯠꯂꯒ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯉꯝꯂꯔꯣꯏ ꯈꯪꯕꯗꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯆꯣꯏ ꯃꯆꯣꯏ꯫ ꯍꯣꯡꯕꯒꯤ ꯍꯩꯖꯕ ꯂꯥꯏ ꯃꯌꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝꯗꯨꯗ ꯐꯪꯅꯕ ꯍꯣꯠꯅꯒꯦ ꯇꯧꯕꯁꯨ ꯃꯍꯩ ꯌꯥꯜꯂꯝꯗꯦ꯫ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯈ꯭ꯔꯦ꯫ ꯀꯔꯤꯝꯇ ꯃꯁꯥꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯇꯥꯛꯄꯤꯈꯤꯗ꯭ꯔꯦ꯫ ꯀꯝꯗꯧꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯍꯣꯜꯂꯤꯕ ꯅꯤꯡꯁꯥ ꯁꯣꯔꯗꯣ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ꯫ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯅꯣꯛꯄ ꯈꯦꯕ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯆꯤꯛ ꯆꯤꯛꯈ꯭ꯔꯦ꯫ ꯅꯣꯡ ꯃꯈꯣꯜꯗꯨꯒ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜꯗꯨ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯃꯌꯥꯝꯗꯣ ꯆꯃꯝꯅꯩ꯫ ꯄꯨꯝꯆꯤꯛ ꯆꯤꯛꯂꯨꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯊꯦꯝꯕꯒꯤ ꯃꯄꯥ ꯅꯣꯡꯌꯥꯏꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ"꯫ ꯍꯣꯡꯕ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯀꯗꯥꯏꯗꯅꯣ ꯆꯤꯡꯁꯤꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯏꯕꯛꯅ ꯊꯦꯡꯅꯧ ꯇꯝꯂꯝꯕꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡꯗꯨ ꯈꯪꯂꯦ꯫ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯦ꯫ ꯈꯨꯠꯇ ꯄꯥꯏꯕ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯎꯆꯥꯟ ꯃꯩꯔꯥꯒꯤ ꯃꯩꯉꯥꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ꯫ ꯎꯔꯤ ꯋꯥꯔꯤꯅ ꯃꯉꯛ ꯁꯝꯗꯨꯗ ꯊꯨꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯣꯡꯌꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯁꯥꯗ ꯌꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯌꯥ ꯀꯥꯔꯦ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯧꯊꯩ꯫ ꯃꯤꯍꯨꯜ ꯃꯆꯦꯠ ꯑꯃꯠꯇꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯕꯁꯨ ꯃꯤꯍꯨꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ꯫ ꯈꯦꯠꯈꯤꯕꯒꯤ ꯈꯣꯠꯈꯤꯕꯒꯤ ꯎꯟꯁꯥꯁꯤꯡꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯎꯕꯗ ꯀꯞꯇꯕ ꯃꯤ ꯐꯥꯎꯕ ꯀꯞꯂꯦ꯫ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯃꯗ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯂꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯣꯡꯌꯥꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯨꯝꯗ ꯄꯨꯒꯦ ꯇꯧꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯦ꯫ ꯅꯣꯡꯌꯥꯏꯒꯤ ꯍꯛꯆꯥꯡꯗ ꯆꯦꯟꯊꯔꯝꯕ ꯑꯉꯥꯡꯕ ꯏꯈꯦꯡꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯪꯁꯤꯜꯂꯛꯂꯦ꯫ ꯀꯨꯔꯣꯟ ꯍꯨꯔꯝꯕ ꯍꯨꯈꯤꯗ꯭ꯔꯦ꯫ ꯃꯀꯨ ꯍꯨꯔꯕ ꯂꯤꯟꯒꯨꯝ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯄꯗꯧꯅ ꯇꯧꯏ꯫
ꯍꯣꯡꯕꯅ ꯃꯌꯥꯝꯗꯨ ꯌꯦꯡꯅꯩ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯌꯨꯝꯗ ꯄꯨꯕ ꯌꯥꯔꯔꯣꯏ꯫ ꯃꯐꯝꯁꯤꯗ ꯈꯨꯗꯛꯁꯤꯗ ꯍꯧꯖꯤꯛꯃꯛ ꯃꯩ ꯊꯥꯕ ꯇꯥꯏ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ, ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯗ? ꯍꯣꯡꯕꯅ, ꯏꯄꯜ ꯅꯣꯡꯌꯥꯏꯒꯤ ꯃꯁꯥꯗ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕꯁꯦ ꯎꯕ꯭ꯔꯥ ꯅꯈꯣꯏꯕꯣ? ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯅ ꯏ ꯊꯛꯈ꯭ꯔꯕꯅꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯁꯤꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯃ ꯐꯥꯎꯕ ꯃꯥꯡꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯅꯤ ꯁꯨꯖꯟꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯁꯨꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯍꯣꯡꯕꯅ ꯂꯥꯡꯒꯣꯏ ꯆꯟꯗ꯭ꯔꯤꯉꯩ ꯑꯁꯤꯕ ꯃꯁꯥꯁꯦ ꯃꯩ ꯊꯥꯕꯅ ꯆꯨꯝꯃꯤ꯫ ꯅꯍꯥ ꯑꯃꯅ, ꯇꯥꯗꯅ ꯁꯤ ꯐꯅꯤ ꯍꯥꯏꯗꯣ ꯇꯧꯁꯤ꯫ ꯐꯤꯕꯝꯁꯤ ꯌꯧꯔꯛꯂꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤꯒꯤ ꯈꯟꯕ ꯌꯥꯔꯔꯣꯏ꯫ ꯅꯍꯥ ꯃꯁꯦꯟ ꯉꯥꯡꯅꯔꯛꯑꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯂꯣꯏꯅꯔꯛꯄꯁꯤꯗ ꯏꯌꯥꯝꯕ ꯊꯦꯝꯕꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯏꯅꯦꯗꯣ ꯂꯥꯛꯅꯍꯧꯔꯤ ꯋꯥꯈꯜ ꯇꯥꯅꯕ꯫ ꯁꯣꯝꯗ ꯊꯣꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯆꯠꯂꯒ ꯄꯥꯎ ꯄꯤꯔꯨꯕꯅꯗꯤ ꯐꯩ, ꯑꯆꯨꯝꯕ ꯑꯃꯗꯤ ꯈꯪꯖꯈꯤꯅꯕ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯄꯤꯕꯥꯇꯣꯟ, ꯅꯪꯒ ꯆꯠꯁꯤ ꯄꯥꯎ ꯇꯝꯕ, ꯅꯈꯣꯏ ꯑꯃꯅꯤꯒ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯃꯅ ꯑꯊꯦꯡꯕꯍꯤꯡꯗ ꯊꯦꯝꯕꯣꯏꯗ ꯄꯥꯎ ꯇꯝꯕ ꯆꯠꯂꯦ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯅꯣꯡꯌꯥꯏꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯃꯩ ꯊꯥꯅꯕ ꯁꯦꯝ ꯁꯥꯏ꯫ ꯄꯥꯎ ꯄꯤꯕ ꯆꯠꯈꯤꯕ ꯅꯍꯥꯁꯤꯡꯗꯨꯅ ꯄꯥꯎ ꯇꯝꯂꯦ꯫ ꯃꯄꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯕ ꯌꯥꯅ ꯂꯩꯍꯧꯏ꯫ ꯇꯥꯕꯗ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯐꯠꯇꯕ ꯑꯣꯏꯔꯛꯀꯗꯕꯗꯨꯒꯤ ꯈꯜꯂꯒ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯍꯥꯏꯖꯈꯤ꯫ ꯃꯄꯥꯅ ꯁꯤꯗꯨꯅ ꯂꯩꯍꯧꯔꯤꯕ ꯎꯃꯪ ꯑꯁꯨꯛꯄꯗꯨ ꯇꯝꯅ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯉꯤ꯫ ꯑꯊꯦꯡꯕꯍꯤꯡꯒꯤ ꯅꯣꯡꯖꯨ ꯃꯔꯛꯇꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯗ꯭ꯔꯤꯉꯩ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯅꯣꯡꯌꯥꯏꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯀꯤꯕꯅ ꯃꯐꯩ ꯑꯃ ꯍꯦꯟꯗꯣꯛꯇꯦ꯫ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯩ ꯆꯨꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯦꯝꯕꯗꯤ ꯅꯤꯡꯕ ꯀꯥꯏꯅ꯫ ꯑꯁꯤꯕꯗꯨꯒꯤ ꯃꯁꯥꯗꯣ ꯇꯨꯝꯕ ꯉꯥꯏꯅ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯉꯥꯡꯅꯍꯧꯏ꯫ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯨꯏ꯫ ꯐꯠꯇꯤ ꯐꯠꯇꯦꯍꯦ ꯁꯦꯡꯒꯣꯏ ꯍꯥꯏꯗꯣ꯫ ꯇꯥ ꯊꯦꯝꯃꯅ ꯌꯥꯗꯦ ꯍꯥꯏꯔꯨꯕꯗꯨꯅ ꯌꯦꯛꯅ ꯃꯔꯨ ꯍꯨꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯍꯣꯏꯅꯦ, ꯑꯩꯅ ꯇꯥꯕꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ꯫ ꯏꯆꯟꯅꯤ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯐꯤꯕꯝꯁꯤ ꯇꯥꯅꯕ ꯁꯤꯜꯂꯕ ꯑꯣꯏꯔꯦ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯉꯥꯡꯅꯤ ꯃꯥꯅ ꯊꯣꯛꯍꯜꯂꯤꯁꯦ꯫ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯣꯕ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯂꯃꯟ ꯈꯨꯝꯕ ꯍꯥꯏꯅ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ? ꯑꯗꯨꯒ ꯃꯤꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯗꯣꯏꯁꯤꯕꯨ ꯀꯔꯤ ꯃꯔꯝꯅꯣ? ꯋꯥꯈꯜ ꯊꯦꯟꯕ ꯍꯥꯏꯗꯨꯅꯤ ꯏꯆꯦ ꯁꯪꯒꯣꯏꯁꯨ꯫ ꯑꯩꯗꯤ ꯌꯥꯝ ꯌꯥꯅꯤꯡꯗꯦ ꯇꯧꯔꯤꯁꯤꯡꯁꯦ꯫ ꯏꯄꯟ ꯅꯣꯡꯌꯥꯏꯒꯤ ꯊꯋꯥꯏ ꯂꯧꯔꯒ ꯃꯉꯣꯟꯗ ꯐꯪꯕ ꯑꯣꯏꯖꯕꯅ ꯀꯔꯤ? ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯑꯗꯨꯕꯨ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯏꯆꯦ ꯁꯪꯒꯣꯏꯕꯨ ꯃꯥꯂꯦꯝ ꯂꯩꯃꯥꯏꯁꯤꯗꯒꯤ ꯃꯥꯡꯍꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯉꯁꯤ ꯏꯄꯟ ꯅꯣꯡꯌꯥꯏꯒꯤ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯑꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯃꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯊꯥꯡ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯋꯥꯕꯁꯦ ꯈꯥꯡꯕ ꯇꯥꯏ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯀꯨꯞ ꯅꯥꯍꯣꯝꯁꯤꯡꯅ ꯂꯩꯕ ꯇꯥꯏ꯫ ꯂꯨꯏꯗ ꯇꯧꯗꯣꯏꯁꯦ꯫ ꯂꯨꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯦ꯫ ꯆꯦꯛꯁꯤꯟꯅ ꯀꯩꯗꯧꯕ ꯇꯥꯏ? ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅꯕ ꯇꯥꯏ꯫ ꯃꯁꯦ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯋꯥꯇꯥꯅꯩ꯫ ꯑꯊꯦꯡꯕꯍꯤꯡꯗꯨꯗ ꯈꯥꯝꯕꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯂꯩꯕꯥꯛ ꯑꯣꯟꯕ ꯉꯥꯏꯅ ꯉꯥꯏꯅ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯅꯣꯡꯌꯥꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯕꯗꯨꯁꯨ ꯂꯣꯏ꯫ ꯊꯦꯝꯕꯕꯨ ꯄꯣꯛꯄꯤ ꯃꯃꯥꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯌꯨꯛꯇꯨꯗ ꯂꯥꯏꯀꯠꯅꯅ ꯂꯩꯔꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯐꯖꯇꯣꯝꯕꯤꯗꯣ ꯊꯦꯝꯕ ꯍꯣꯏꯒꯤ
ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯦ ꯊꯦꯝꯕꯗꯨ ꯇꯥꯅꯕ ꯂꯥꯎꯔꯤ ꯍꯥꯏ ꯊꯦꯝꯕ ꯊꯣꯛꯂꯛꯑꯣ ꯃꯄꯥꯜꯗ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯂꯥꯎ ꯊꯦꯝꯕ ꯃꯃꯥꯒꯤ ꯈꯨꯌꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯅꯤ ꯐꯖꯇꯣꯝꯕꯤ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ ꯉꯔꯥꯡ ꯃꯄꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯦꯡꯒꯣꯏꯒꯤ ꯃꯈꯨꯠꯇ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯊꯦꯝꯕꯅ ꯉꯔꯥꯡꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯂꯥꯟꯖꯗ꯭ꯔꯕ ꯏꯄꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛꯅ ꯏꯅꯦꯅ ꯏꯈꯣꯡ ꯊꯨꯡꯅ ꯂꯦꯞꯂꯔꯤ ꯀꯅꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯤ ꯂꯥꯛꯂꯤꯕꯅꯣ ꯅꯃꯥꯅ ꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯦꯝꯁꯤꯡꯅꯔꯤꯕꯁꯤꯕꯣ ꯏꯁ ꯁꯥꯎꯒꯗꯕ ꯑꯩꯅ ꯁꯥꯎꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯉꯝꯃꯤꯗꯀꯣ ꯉꯝꯃꯤꯗ ꯍꯥꯏ ꯊꯦꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯁꯦꯡꯒꯣꯏ ꯍꯥꯠꯄꯅꯤ ꯈꯪꯉꯕ ꯈꯨꯂꯪ ꯂꯃꯟ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯏꯆꯥꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯦ ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯃꯁꯤꯗꯤ ꯑꯋꯥꯏ ꯑꯈꯨꯝꯅꯤ ꯅꯪꯅ ꯁꯤꯟꯖꯕ ꯅꯪꯅ ꯊꯣꯛꯍꯟꯕ ꯊꯦꯝꯕ ꯃꯆꯤꯡ ꯂꯥꯛꯑꯦ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯏ ꯐꯖꯇꯣꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯆꯤꯟꯁꯤꯜꯂꯛꯇꯨꯅ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯐꯨꯋꯣ ꯁꯦ ꯐꯨꯋꯣ ꯀꯔꯤꯒꯤ ꯐꯨꯗ꯭ꯔꯤ ꯃꯌꯥꯝ ꯀꯔꯤꯒꯤ ꯈꯥꯝꯃꯤꯅꯣ ꯐꯨꯍꯜꯂꯣ ꯑꯩꯕꯨ ꯐꯨꯕꯗ ꯅꯠꯇꯦ ꯍꯥꯠꯀꯦꯁꯨ ꯍꯥꯠꯍꯜꯂꯣ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕꯁꯦ ꯃꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯁꯤꯅ ꯊꯣꯛꯍꯟꯕꯅꯦ ꯏꯪꯅ ꯂꯩꯖꯕꯤ ꯏꯆꯥꯕꯨ ꯃꯥꯅ ꯇꯠꯇꯅ ꯀꯥꯏꯍꯧꯈꯤꯕꯅꯤ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄꯗ ꯃꯥꯅ ꯃꯔꯝ ꯑꯣꯏ ꯅꯨꯡꯁꯤ ꯃꯔꯨ ꯍꯨꯟꯈꯤ ꯅꯧꯖꯔꯤꯕꯤ ꯏꯆꯥꯒꯤ ꯊꯃꯣꯏꯗ ꯏꯀꯥꯏ ꯄꯜꯂꯣꯟ ꯂꯥꯅ ꯍꯥꯏꯔꯨꯔꯒ ꯑꯩꯒꯤ ꯏꯆꯥꯗꯣ ꯇꯧꯉꯝꯕꯤ ꯇꯥꯍꯟꯕꯤꯈꯤ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯁꯤꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯉꯥꯎꯅꯅ ꯂꯦꯜꯍꯟꯕꯤꯈꯤ ꯃꯗꯨꯒꯤ ꯃꯍꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯅ ꯅꯧꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗꯦ ꯊꯦꯝꯕꯗꯣ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯃꯈꯨꯠꯇꯣ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯐꯨꯕ ꯇꯧꯍꯩꯗꯦ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯅꯃꯥꯒꯨꯝꯕꯁꯤꯗ ꯐꯨꯕ ꯍꯧꯅꯗꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯐꯖꯅ ꯉꯥꯡꯅꯧꯁꯦ ꯉꯥꯡꯅꯕꯗ ꯊꯣꯛꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯔꯅ ꯈꯥꯝꯖꯤꯜꯂꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯑꯌꯨꯛ ꯑꯗꯨꯗ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃꯅꯤ ꯀꯅꯥꯅꯁꯨ ꯑꯅꯤꯃꯛꯀꯤ ꯃꯤꯆꯪ ꯆꯪꯅꯗꯦ ꯊꯝꯕꯥꯜ ꯖꯥꯎꯕꯤ ꯀꯧꯕꯤ ꯊꯦꯝꯕꯒꯤ ꯃꯅꯦ ꯊꯣꯛꯄꯤ ꯑꯃꯅ ꯃꯌꯥ ꯑꯣꯏꯔꯤꯕ ꯊꯦꯝꯕꯒꯤ ꯑꯋꯥꯕ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯒ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯟꯅꯔꯛꯂꯦ ꯌꯥꯔꯦ ꯐꯖꯇꯣꯝꯕꯤ ꯆꯠꯂꯧꯔꯣ ꯁ꯭ꯋꯥꯏꯗꯅꯦ ꯀ꯭ꯋꯥꯛꯇꯧꯅ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯕꯅ ꯀꯥꯟꯅꯔꯔꯣꯏ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯑꯩꯁꯤꯕꯨ ꯀ꯭ꯋꯥꯛ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯍꯩ ꯅꯆꯠꯇꯨꯅ ꯍꯥꯏꯕꯅꯤꯅꯦ ꯑꯩꯒꯤ ꯂꯤꯆꯠꯅ ꯀꯩꯗꯧꯔꯒꯦ ꯏꯌꯥꯁꯤꯗ ꯅꯪꯅ ꯁꯤꯔꯤꯕ ꯃꯔꯥꯜꯗꯣ ꯆꯨꯝꯂꯤꯕꯔꯣ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯨꯗ ꯏꯆꯟꯅꯤ ꯏꯕꯨꯡꯃꯛꯅꯤ ꯈꯜꯂꯨ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯪ ꯂꯧꯗꯨꯅ ꯑꯅꯝꯗꯤ ꯑꯣꯈꯥꯛ ꯀꯟꯈꯤꯕꯅꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ ꯃꯈꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯆꯥꯅꯨꯄꯤꯅ ꯈꯟꯕ ꯋꯥꯈꯜ ꯆꯠꯄ ꯁꯥꯖꯠꯇꯤ ꯑꯩꯈꯣꯏꯅꯗꯤ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯗꯣ ꯉꯥꯡꯅꯕ ꯌꯥꯗꯦ ꯈꯪꯂꯗꯤ ꯀꯔꯤꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯝ ꯂꯥꯞꯅ ꯆꯠꯂꯤ ꯅꯪꯅ ꯁꯥ ꯊꯣꯛꯈꯩ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯅꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯗ ꯅꯆꯥꯅꯨꯄꯤ ꯁꯤꯗꯨꯅ ꯂꯩꯔꯝꯂꯒ ꯑꯩꯈꯣꯏꯗ ꯏꯔꯥꯜ ꯍꯦꯛꯇ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯌꯥ ꯅꯨꯄꯥꯁꯤꯅ ꯍꯤꯡꯊꯠꯊꯠꯄꯅꯤ ꯅꯁꯥꯒꯤ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕꯒꯤ ꯊꯕꯛꯇꯣ ꯇꯣꯛꯑꯣ ꯅꯆꯥ ꯋꯥꯔꯛꯇꯕꯒꯤꯅꯤ ꯉꯁꯤ ꯊꯣꯛꯂꯤꯁꯦ ꯃꯔꯝ ꯆꯠꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯔꯕꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯦꯗꯅ ꯑꯣꯟꯁꯅꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯃꯃꯥ ꯑꯩꯅ ꯌꯥꯏ ꯑꯃꯃꯝꯇ ꯏꯆꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯂꯃꯟ ꯈꯨꯝꯂꯕꯗꯤ ꯃꯃꯥ ꯑꯩꯅ ꯀꯌꯥꯗ ꯑꯄꯦꯟꯕ ꯑꯣꯏꯅꯤ ꯆꯠꯂꯧꯔꯣ ꯆꯠꯂꯧꯕꯅ ꯐꯔꯅꯤ ꯑꯉꯥꯎꯕꯤ ꯅꯪꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ
ꯁ꯭ꯋꯥꯏꯗ ꯉꯥꯡꯕ ꯁꯛꯄ ꯌꯥꯕ꯭ꯔꯥ? ꯆꯠꯂꯧꯔꯣ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦꯅ ꯅꯪꯅ ꯑꯗꯨꯝꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯑꯁꯥꯎꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯩ ꯍꯧꯈꯩ ꯁꯥꯏ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯄꯨꯏ꯫ ꯊꯝꯕꯥꯜ ꯆꯥꯎꯕꯤꯅ ꯐꯖꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏ ꯑꯗꯨꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯥꯛꯇꯨꯅ ꯏꯜꯂꯦ꯫ ꯊꯝꯕꯥꯜ ꯆꯥꯎꯕꯤꯅ ꯉꯁꯤꯅ ꯑꯔꯣꯏꯕꯌꯨ, ꯃꯇꯨꯡ ꯃꯅꯥꯎ ꯏꯪꯈꯣꯜ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯀꯦ ꯈꯜꯂꯕ ꯊꯥꯡꯖꯧ ꯑꯃ ꯄꯥꯏ, ꯅꯈꯨꯠ ꯑꯅꯤꯗꯨꯗ ꯌꯥꯜꯂꯦ ꯈꯪꯉꯨ꯫ ꯑꯁꯥꯎꯕ ꯃꯔꯛꯇ ꯃꯩꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯔꯦ, ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇꯦ ꯐꯖꯇꯣꯝꯕꯤꯗꯨꯁꯨ ꯃꯆꯤꯟꯗꯨ ꯌꯥꯎꯔꯛꯏ꯫ ꯐꯔꯦ, ꯊꯥꯡꯖꯤꯜꯂꯛꯑꯔꯣꯏ, ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯈꯪꯉꯨ, ꯑꯩꯒꯤ ꯃꯤꯆꯩ ꯁꯥꯒꯩ ꯑꯁꯤꯅ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯃꯨ꯫ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯐꯪꯅ ꯉꯁꯤ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯔꯤꯕ ꯅꯈꯣꯏꯁꯨ ꯁꯦꯠꯅ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯕ ꯑꯣꯏꯌꯨ꯫ ꯃꯁꯦ ꯐꯖꯇꯣꯝꯕꯤ ꯑꯩꯒꯤ ꯃꯤꯆꯩꯅꯤ, ꯃꯤꯆꯩ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡꯁꯤꯅ ꯈꯪꯍꯧꯔꯁꯤ꯫ ꯊꯝꯕꯥꯜ ꯆꯥꯎꯕꯤꯗꯣ ꯃꯁꯥꯗ ꯑꯄꯥꯏꯕ ꯅꯨꯡꯁꯤꯠ ꯊꯦꯡꯅꯔꯨꯕꯒꯨꯝ ꯃꯥꯒꯤ ꯃꯤ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯖꯇꯣꯝꯕꯤꯒꯤ ꯃꯈꯖꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯆꯤꯟꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯜꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯆꯤꯟꯗꯨ ꯐꯥꯎꯕ ꯃꯇꯤꯡ ꯃꯇꯤꯡ ꯄꯣꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯝꯕꯥꯜ ꯆꯥꯎꯕꯤꯅ ꯐꯖꯇꯣꯝꯕꯤꯒꯤ ꯁꯝꯂꯥꯡ ꯃꯐꯩꯗꯨ ꯐꯣꯏ꯫ ꯊꯝꯕꯥꯜ ꯆꯥꯎꯕꯤꯅ ꯅꯪꯕꯨ ꯀꯥꯏꯖꯗꯕꯤ, ꯂꯥꯟꯖꯗꯕꯤꯔꯣ? ꯅꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯇꯝꯊꯤꯕ ꯃꯤꯆꯩ ꯍꯥ? ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯉꯥꯡ ꯉꯥꯡꯕ, ꯄꯪꯁꯛ ꯁꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ? ꯅꯔꯩꯗꯣ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯂꯦꯜꯂꯨꯔ ꯍꯥ? ꯇꯨꯃꯤꯟ ꯂꯩꯇꯦ ꯐꯖꯇꯣꯝꯕꯤꯗꯨꯁꯨ ꯃꯤꯅꯗꯤ ꯍꯦꯜꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯌꯥꯅ ꯆꯤꯛꯏ ꯊꯝꯕꯥꯜ ꯆꯥꯎꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ꯫ ꯑꯀꯤꯕ ꯑꯉꯛꯄꯅꯤꯅ ꯄꯤꯛ ꯊꯜꯂꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ꯫ ꯌꯥꯝꯅ ꯂꯥꯛꯆꯅ ꯐꯣꯏꯈꯤꯕꯅꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯂꯥꯡ ꯑꯗꯣ꯫ ꯐꯖꯇꯣꯝꯕꯤ ꯃꯥꯒꯤ ꯂꯋꯥꯏ ꯁꯝꯂꯥꯡꯗꯣ ꯆꯣꯝꯂꯞ ꯐꯣꯏꯈꯤꯕꯗ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯈꯜꯂꯛꯄ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡꯅꯣ ꯈꯪꯗꯦ, ꯇꯥꯎꯕ ꯍꯨꯏ ꯃꯤ ꯆꯤꯛꯄꯒꯨꯝ ꯃꯇꯥꯡ ꯑꯗꯨꯗ ꯍꯨꯏ ꯑꯃꯣꯝꯒꯨꯝ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯏ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯊꯝꯕꯥꯜ ꯆꯥꯎꯕꯤ꯫ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯗꯣ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯍꯥꯏꯖꯕꯇꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯃꯍꯩ ꯌꯥꯟꯗꯦ꯫ ꯅꯣꯡꯁꯨ ꯇꯞꯅ ꯆꯨꯔꯝꯕꯗꯒꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯒꯤ ꯍꯧꯅꯗꯨꯅ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯁꯨ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯏꯔꯣꯏ ꯊꯔꯣꯕꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯕꯒꯨꯝ ꯃꯨꯛꯅꯔꯤ꯫ ꯈꯔꯅ ꯍꯥꯏ ꯊꯝꯕꯥꯜ ꯆꯥꯎꯕꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯁꯤꯕ ꯇꯥꯔꯤꯃꯦ, ꯊꯥꯗꯣꯛꯑꯣ! ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯁꯤꯕꯣ? ꯑꯗꯨꯛ ꯊꯤꯅ ꯆꯤꯛꯄꯕꯨ ꯍꯧꯅꯕ꯭ꯔꯥ? ꯊꯝꯕꯥꯜ ꯆꯥꯎꯕꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯤꯡ ꯀꯞꯄꯛꯂꯦ꯫ ꯈꯨꯗꯥꯡꯗꯨꯗ ꯄꯥꯝꯕꯣꯝꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯅꯨꯡꯂꯤꯛ ꯃꯔꯛꯇꯨꯗ ꯑꯉꯥꯡꯕ ꯏꯈꯦꯡꯗꯨꯒ ꯏꯇꯤꯟꯅꯅ ꯆꯠꯈꯥꯏꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯆꯥꯎꯕꯤ ꯏꯒꯤ ꯏꯆꯦꯜꯗ ꯍꯨ ꯏꯇꯤꯟꯅꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯁꯨ ꯍꯨ ꯄꯨꯏ, ꯇꯥꯎꯕ ꯍꯨꯏꯗ ꯅꯠꯇꯦ꯫ ꯃꯤꯅ ꯃꯤ ꯆꯤꯛꯈꯤꯕ ꯃꯇꯝꯗ ꯍꯨꯒꯤ ꯃꯌꯥꯏ ꯁꯟꯗꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯇꯧꯅ ꯍꯨꯌꯥ ꯊꯧꯕꯒꯨꯝ ꯊꯧꯔꯕ ꯐꯖꯇꯣꯝꯕꯤꯒꯤ ꯌꯥ ꯄꯔꯤꯡꯗꯨꯅ ꯂꯥꯛꯆꯈ꯭ꯔꯦ꯫ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯗꯣ ꯊꯔꯥꯛ ꯌꯥꯜꯂꯦ꯫ ꯃꯇꯝꯗꯨ ꯐꯥꯎꯕ ꯊꯥꯗꯣꯛꯇꯦ, ꯑꯗꯨꯃꯛ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤ ꯑꯃꯒꯨꯝ ꯆꯤꯛꯇꯨꯅ ꯂꯩ꯫ ꯌꯥꯈꯨꯟ ꯃꯃꯤꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯗꯣ ꯇꯞ ꯇꯥꯔꯤ꯫ ꯈꯪꯍꯧꯗꯅ ꯊꯦꯝꯕꯅ ꯃꯅꯦꯗꯣ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯈꯟ ꯊꯧꯗꯨ ꯅꯨꯡ ꯑꯃ ꯄꯥꯏ ꯁꯥꯐꯨ ꯀꯟꯅ ꯐꯖꯇꯣꯝꯕꯤꯒꯤ ꯂꯋꯥꯏ ꯃꯄꯥꯗꯨꯗ ꯂꯪꯉꯛꯏ꯫ ꯊꯧꯗꯨ ꯅꯨꯡꯗꯨꯅ ꯄꯥꯟꯗꯨꯅ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯕꯗꯣ ꯊꯥꯗꯣꯔꯛꯑꯦ꯫ ꯐꯖꯇꯣꯝꯕꯤꯁꯨ ꯅꯨꯡꯅ ꯄꯥꯟꯈꯤꯕꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯥꯏꯔꯦ꯫ ꯑꯉꯥꯡꯕ ꯏꯈꯦꯡꯅ ꯍꯥꯗꯔꯦ, ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯅꯣꯏ ꯑꯃꯇ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯑꯣꯏ,
ꯋꯥꯍꯩ ꯑꯁꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯃ ꯑꯣꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯦꯝꯕꯗꯣ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯅꯦꯗꯨ ꯁꯤꯕ ꯇꯥꯔꯦ ꯀꯟꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯊꯣꯝꯂꯨꯕꯅꯤ꯫ ꯃꯌꯥꯝꯗꯨꯅ ꯂꯥꯎꯅꯔꯦ, "ꯊꯦꯝꯕ, ꯅꯅꯦ ꯊꯝꯕꯥꯜꯖꯥꯎꯕꯤꯁꯦ ꯂꯣꯏꯔꯦ, ꯅꯤꯡꯁꯥ ꯍꯣꯟꯈꯤꯗ꯭ꯔꯦ"꯫ ꯑꯃꯅ ꯑꯃꯨꯛ, "ꯐꯖꯇꯣꯝꯕꯤꯁꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ, ꯑꯅꯤꯃꯛ ꯁꯤꯔꯦ꯫ ꯍꯨꯒꯤ ꯆꯩꯅꯥꯅꯅꯤ ꯁꯤꯔꯤꯁꯦ ꯑꯃꯗꯤ ꯃꯥꯒꯤ ꯂꯨꯇꯣꯡꯗ ꯐꯖꯇꯣꯝꯕꯤꯅ ꯆꯤꯛꯈꯤꯕꯗꯨꯅ ꯁꯟꯗꯣꯛꯄꯅꯤ ꯍꯨꯗꯣ꯫ ꯐꯖꯇꯣꯝꯕꯤꯅ ꯊꯧꯗꯣꯛꯅꯨꯡꯅ ꯄꯥꯟꯐꯝ ꯆꯥꯗꯅ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯃꯗ ꯄꯥꯟꯗꯨꯅ ꯁꯤꯕ꯫ ꯃꯌꯥꯝ ꯀꯝꯗꯧꯁꯤꯒꯦ?" ꯃꯈꯣꯏ ꯃꯁꯦꯟꯗꯨꯁꯨ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯆꯞꯇꯤꯡ ꯇꯤꯡꯗꯨꯅ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯆꯔꯥꯡꯅꯩ, ꯃꯅꯨꯡꯗ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯦ꯫ "ꯑꯩ ꯃꯤ ꯍꯥꯠꯂꯦ, ꯃꯥꯅꯦ, ꯑꯩ ꯃꯤꯍꯥꯠꯄꯅꯦ"꯫ ꯑꯃꯨꯛꯁꯨ, "ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯦ, ꯏꯅꯦꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯊꯧꯗꯣꯛꯅꯨꯡꯗꯣ ꯂꯪꯕꯅꯤ, ꯁꯣꯏꯕꯗꯒꯤ ꯄꯥꯟꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯇꯦ, ꯑꯩꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯄ ꯅꯠꯇꯦ, ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯎꯏ꯫ ꯐꯤꯚꯝꯗꯨꯗ ꯏꯅꯦꯕꯨ ꯀꯟꯅꯕ ꯑꯩꯁꯨ ꯂꯝꯕꯤ ꯊꯤꯔꯛꯄꯅꯦ, ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯅꯦꯒꯤ ꯊꯋꯥꯏꯁꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯁꯦ ꯂꯥꯜꯂꯕꯅꯣ ꯁꯦꯡꯒꯣꯏ? ꯅꯍꯥꯛꯇꯒꯤ ꯄꯨꯟꯁꯤꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗꯕ ꯑꯩꯕꯨꯁꯨ ꯃꯤꯍꯥꯠꯄ ꯑꯣꯏꯍꯜꯂꯦ꯫ ꯁꯦꯡꯒꯣꯏ, ꯅꯪꯅ ꯁꯤꯗ ꯊꯣꯛꯅꯕ ꯁꯤꯟꯕꯅꯦ"꯫ ꯃꯤꯠꯂꯨꯗꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯆꯤꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯉꯥꯡꯗ ꯊꯦꯝꯕꯒꯤ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯅꯣꯡꯖꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯔꯥꯡꯗꯣ ꯆꯥꯝꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯞꯂꯝꯕꯗꯒꯤ ꯐꯝꯊꯈꯤ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯈꯨꯗꯥꯡ ꯄꯤꯐꯝꯇꯩ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯤꯌꯦ, ꯑꯗꯨꯕꯨ ꯐꯤꯕꯝꯅ ꯃꯇꯝꯅ ꯑꯩꯕꯨꯗꯤ ꯃꯤꯍꯥꯠꯄ ꯑꯣꯏꯍꯜꯂꯦ"꯫ ꯀꯟꯅ ꯂꯥꯎꯕ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯤꯜꯂꯤ꯫ ꯃꯥꯕꯨ ꯑꯃꯨꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯃꯤ꯫ ꯍꯣꯡꯕ ꯃꯥꯏꯕꯁꯨ ꯀꯨꯝꯕꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯄꯣꯠꯂꯝ ꯊꯤꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯉꯥꯛꯅꯕ ꯈꯨꯠꯂꯥꯏ ꯊꯤꯕ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕꯗꯒꯤ ꯑꯆꯨꯝꯕ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯂꯥꯛꯄꯗ ꯊꯦꯝꯕꯣꯏꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯁꯥ ꯑꯆꯧꯕ ꯑꯃ ꯍꯣꯜꯂꯦ꯫ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯟꯊꯔꯛꯄꯒꯨꯝ ꯐꯥꯎꯔꯦ꯫ ꯍꯣꯡꯕ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝꯗꯣ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯦ꯫ ꯍꯣꯡꯕꯅ, "ꯀꯩꯗꯧꯔꯨꯅꯤ, ꯁꯤꯔꯕꯅꯤ, ꯍꯛꯆꯥꯡ ꯑꯅꯤꯁꯦ ꯍꯧꯖꯤꯛꯃꯛ ꯉꯜꯂꯤꯉꯩꯁꯤꯗ ꯂꯩꯔꯣꯟ ꯆꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯃꯗꯤ ꯇꯥꯔꯣꯏ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯥꯗꯗꯨꯅ ꯂꯩꯔꯤ, ꯇꯥꯗ꯭ꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ, ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯒꯗꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯁꯤꯔꯝꯗꯥꯏꯗ ꯐꯖꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯗꯣ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯍꯥꯏꯔꯝꯕ ꯅꯠꯇꯦ, ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯒꯤꯗꯃꯛ ꯊꯨꯡꯅꯕ ꯍꯥꯏꯔꯝꯕꯅꯤ"꯫ ꯅꯤꯄꯥ ꯑꯃꯅ, "ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ"꯫ ꯍꯣꯡꯕꯅ ꯈꯨꯝꯃꯤ, "ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯇꯥꯏ"꯫ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯊꯣꯏꯗꯣꯛꯄ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯂꯔꯣꯏꯗ꯭ꯔꯣ"? "ꯁꯤꯅ ꯁꯩꯍꯧꯅꯤ, ꯃꯈꯥ ꯇꯥꯕ ꯀꯌా ꯊꯣꯛꯂꯛꯈꯤꯅꯤ, ꯋꯥꯔꯤꯗꯤ ꯍꯧꯕꯇ ꯉꯥꯏꯔꯤ"꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯥꯏꯕꯪꯄꯥꯟꯁꯦ ꯑꯣꯠꯀꯦ ꯊꯧꯔꯥꯡꯂꯛꯈꯤꯅꯤ꯫ "ꯑꯁ, ꯇꯟꯕꯨ ꯇꯜꯂꯦꯗ, ꯑꯩꯗꯤ ꯍꯌꯦꯡꯃꯛ ꯌꯨꯝ ꯍꯣꯡꯉꯅꯤ, ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟ ꯈꯥꯡꯕ ꯉꯝꯂꯔꯣꯏ꯫ ꯉꯁꯤꯅ ꯊꯝꯕꯥꯜꯖꯥꯎꯕꯤ ꯁꯤꯔꯦ, ꯍꯌꯦꯡꯅ ꯀꯅꯥ ꯁꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯤꯜꯁꯤꯅ ꯍꯥꯏꯔꯒ ꯏꯃꯤꯠꯁꯤꯗꯅ ꯑꯐ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛ ꯑꯃꯇ ꯎꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯔꯥꯏꯕ ꯑꯃꯇ ꯅꯠꯇꯦ, ꯃꯩꯅ ꯆꯨꯕ ꯍꯧꯕꯇ ꯉꯥꯏꯔꯤ꯫ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯀꯌꯥꯝꯅ
ꯇꯥꯡꯒꯣꯏ ꯇꯥꯍꯟꯈꯤꯗꯧꯕ ꯋꯥꯠꯂꯦ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯋꯥꯈꯜ ꯌꯥꯎꯗꯦ ꯊꯦꯝꯕꯁꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯋꯥꯠꯄ ꯃꯆꯥ ꯃꯥꯜꯂꯦ ꯃꯥꯅ ꯊꯛ ꯀꯥ ꯈꯪꯗꯕ ꯑꯍꯜ ꯂꯃꯟꯗ ꯈꯨꯠ ꯊꯥꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯂꯨꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯁꯤꯟꯈꯤꯕꯅꯤ ꯑꯄꯪ ꯐꯠꯇ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯤꯅꯣꯗ ꯇꯥꯗ ꯇꯝꯐꯥ ꯌꯥꯏ ꯊꯦꯝꯕꯗ ꯂꯣꯏꯅ ꯇꯥꯏꯅꯕꯗꯤ ꯃꯅꯦ ꯀꯟꯅꯕ ꯊꯧꯗꯨ ꯅꯨꯡꯗꯣ ꯂꯪꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯏꯅꯦ ꯐꯖꯇꯣꯝꯕꯤ ꯂꯥꯟꯒꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯦꯝꯕꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ ꯃꯁꯤꯗ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯟꯈꯠꯂꯤꯗꯣ ꯀꯥꯟꯅꯔꯣꯏꯅꯦ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯔꯨꯁꯤ ꯇꯥ ꯇꯝꯐꯥ ꯌꯥꯏ ꯊꯛꯀ ꯀꯥꯏꯊꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯕꯣ ꯃꯥꯅ ꯉꯁꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯈꯨꯠ ꯊꯥꯒꯦ ꯇꯧꯈꯤꯕ ꯅꯈꯣꯏꯁꯨ ꯅꯃꯤꯠ ꯅꯃꯤꯠꯇ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗꯤ ꯃꯁꯥꯅ ꯁꯥꯎꯐꯝ ꯊꯣꯛꯇ꯭ꯔꯣ ꯏꯄꯟ ꯅꯨꯡꯌꯥꯏꯕꯨ ꯁꯦꯡꯒꯣꯏꯅ ꯍꯤꯡꯉꯥꯠ ꯍꯥꯠꯄꯒꯤ ꯑꯉꯥꯡ ꯁꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯃ ꯂꯩꯔꯤ ꯐꯠꯇꯕ ꯑꯃꯒ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯤꯗꯨꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩꯔꯤꯒꯦ ꯑꯩꯒꯤ ꯋꯥꯍꯪꯁꯦ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕ ꯑꯃꯗꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯁꯥꯎꯕꯅ ꯃꯥꯡꯖꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯖꯩ ꯍꯥꯏꯕꯁꯤꯅꯤ ꯊꯦꯝꯕꯒꯤ ꯑꯁꯥꯎꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕꯁꯤꯅ ꯑꯁꯥꯎꯕꯗꯨꯒꯤ ꯂꯣꯛꯂꯛꯄ ꯃꯍꯩꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯌꯥꯏꯗꯣ ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯇꯟꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯅꯍꯥ ꯃꯈꯩꯅ ꯉꯥꯡꯅꯍꯧꯏ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯇꯥ ꯑꯃꯅꯤꯅꯦ ꯇꯥ ꯊꯦꯝꯕꯅ ꯍꯥꯠꯀꯤ ꯌꯥꯎꯅ ꯍꯥꯠꯄ ꯃꯥꯟꯕ ꯑꯃ ꯑꯗꯨꯝ ꯃꯥꯒꯤ ꯂꯩꯇꯣꯟꯁꯤꯗ ꯅꯞꯇꯨꯅ ꯂꯩ ꯃꯁꯤꯗꯕꯨ ꯇꯥ ꯊꯦꯝꯕꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯑꯁꯥꯎꯕ ꯍꯥꯏꯁꯤꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯊꯕ ꯉꯝꯃꯟꯕ ꯅꯠꯇꯦ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯄꯉꯥꯡꯗ ꯉꯥꯡꯅꯩ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ ꯊꯦꯝꯕ ꯃꯀꯣꯛꯇꯨꯗ ꯇꯦꯔꯥ ꯄꯥꯏꯕꯤꯅ ꯃꯐꯣꯜ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯒꯨꯝ ꯋꯥꯍꯩ ꯑꯃꯅ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯦ ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯦ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯆꯤꯡꯌꯥꯒꯤ ꯃꯣꯡꯁꯣꯡꯒ ꯇꯥꯏꯅꯅ ꯂꯩꯕ ꯃꯪꯐꯝꯗꯨꯗ ꯐꯨꯝꯈ꯭ꯔꯦ ꯅꯣꯡꯅ ꯆꯨꯕꯅꯤ ꯅꯨꯃꯤꯠ ꯃꯁꯛ ꯎꯔꯛꯇꯕ ꯀꯣꯔꯧꯁꯤꯡꯕꯨ ꯃꯁꯤꯡ ꯌꯥꯝꯂꯛꯄꯅꯤ ꯐꯨꯗꯤꯠꯇꯨ ꯀꯩ ꯆꯨꯕ ꯅꯣꯡꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯄꯨꯝꯃꯝ ꯃꯝꯃꯜꯂꯦ ꯃꯪꯀꯨꯝ ꯍꯟꯅꯔꯛꯄꯒ ꯑꯁꯤꯕꯒꯤ ꯆꯠꯂꯨꯕꯁꯤꯡ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈꯤ ꯃꯤ ꯑꯌꯥꯝꯕꯗꯤ ꯑꯀꯤꯕꯅ ꯍꯦꯟꯅ ꯃꯁꯥꯗ ꯂꯥꯡꯒꯣꯏ ꯆꯟꯅꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒ ꯀꯔꯤ ꯀꯔꯝꯕ ꯑꯅꯧꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯀꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕꯅ ꯃꯁꯥꯗꯣ ꯂꯥꯡꯒꯣꯏ ꯆꯜꯂꯦ ꯃꯌꯥꯝꯗꯒꯤ ꯀꯣꯛ ꯁꯥꯔꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯏꯕ ꯍꯣꯡꯕꯅꯤ ꯎꯆꯤ ꯃꯈꯨꯟ ꯌꯥꯝꯕꯒꯨꯝ ꯐꯠꯇꯕ ꯊꯧꯗꯣꯛꯅ ꯃꯈꯨꯟ ꯌꯥꯝꯕ ꯍꯦꯟꯒꯠꯂꯛꯂꯕꯅꯤ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗꯨꯗ ꯐꯝꯂꯦ ꯏꯗꯒꯤ ꯆꯨꯝꯊꯔꯛꯂꯤꯕ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯣ ꯌꯦꯡꯅ ꯋꯥꯈꯜ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯍꯣꯔꯦꯟ ꯀꯔꯤ ꯑꯣꯏꯅꯤ ꯈꯟꯕꯗ ꯃꯁꯤꯒꯤ ꯊꯦꯝꯕ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯃꯁꯥ ꯐꯥꯎꯕ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤ ꯃꯃꯥ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯦ ꯐꯠꯇꯕ ꯊꯧꯗꯣꯛ ꯂꯤꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯉꯥꯛꯇ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯎꯕ ꯐꯪꯏ ꯆꯔꯥꯡꯅꯩ ꯃꯁꯥꯗꯣ ꯑꯍꯤꯡ ꯉꯥꯏꯔꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯇꯨꯝꯗꯕ ꯍꯦꯃꯟꯕꯗꯒꯤ ꯃꯃꯤꯠ ꯃꯤꯄꯥꯜ ꯑꯅꯤꯗꯨꯗ ꯑꯃꯨꯕꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯤꯠꯄꯥꯟꯗꯨꯗ ꯊꯥꯅ ꯂꯩꯔꯤ ꯅꯣꯡꯂꯤꯛ ꯃꯈꯣꯜꯁꯤꯡꯗꯨꯅ ꯅꯥꯎꯊꯦꯝ ꯑꯣꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯇꯨꯝꯊꯈꯤ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯍꯧꯕ ꯃꯔꯛ ꯁꯨꯞꯅ ꯃꯝꯂꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯗꯣꯝ ꯆꯠꯂꯝꯃꯤ ꯍꯣꯡꯕ ꯀꯔꯤꯗꯅꯣ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ ꯑꯃꯝꯕꯅ ꯅꯛꯊꯥꯅꯤ ꯑꯃꯨꯕꯅ ꯐꯤꯖꯣꯜꯅꯤ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯗꯣ ꯎꯅꯥ ꯑꯃꯗ ꯂꯩꯇꯦꯡ ꯎꯗꯦ ꯃꯔꯨ ꯌꯥꯎꯗ꯭ꯔꯕ ꯎꯄꯥꯜ ꯑꯣꯏꯅ ꯇꯧꯏ
ꯀꯨꯝꯕꯤ ꯀꯥꯂꯦꯟꯗ ꯌꯦꯅꯤꯡ ꯆꯣꯡꯗ꯭ꯔꯕ ꯅꯥꯀꯦꯟ ꯊꯥꯅ ꯃꯁꯔꯨꯛ ꯑꯣꯏꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯂꯥꯛꯂꯤꯕ꯫ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯅꯤꯜꯂꯛꯂꯦ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯔꯛꯇꯨꯗ ꯀ꯭ꯋꯥꯛꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ꯫ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯅ ꯑꯍꯥꯡꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯀꯣꯏꯕꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯅꯥꯀꯣꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯁꯨ ꯃꯍꯥꯛ ꯇꯥꯅꯤꯡꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨꯁꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯝꯗꯦ꯫ ꯄꯟꯊꯨꯡꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄ ꯁꯨꯛꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯨꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯏꯕ ꯄꯟꯈꯩ ꯅꯥꯏꯅ ꯄꯥꯠꯇꯨꯅ ꯇꯥꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯏꯁꯤꯡꯗꯨ ꯎꯕꯗ ꯏꯈꯧ ꯂꯥꯡꯕ ꯐꯥꯎꯏ꯫ ꯊꯛꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕ ꯈꯨꯖꯣꯛ ꯑꯃꯅꯤꯇ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯨꯕ ꯂꯨꯈ꯭ꯔꯕ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯄꯠꯊ ꯄꯨꯝꯊꯕꯒꯤ ꯑꯄꯨꯝ ꯑꯁꯥ ꯃꯅꯝ ꯅꯝꯃꯤ꯫ ꯈꯨꯖꯣꯛ ꯑꯃ ꯁꯣꯛꯂꯨꯕꯗꯣ ꯂꯪꯊꯣꯛꯏ꯫ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯊꯛ ꯇꯧꯕ ꯑꯗꯨꯕꯨ ꯊꯛꯍꯧꯗ꯭ꯔꯦ꯫ ꯏꯁꯤꯡꯗꯨꯅ ꯈꯨꯖꯤꯟꯗꯗꯤ ꯀꯛꯏ ꯊꯥꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯣꯡꯕ ꯄꯥꯠꯇꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯗꯨ ꯌꯦꯡꯂꯤ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯁꯝꯂꯥꯡ ꯏꯐꯥꯐꯥ ꯁꯦꯡꯒꯣꯏꯗꯣ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏ꯫ ꯁꯦꯡꯒꯣꯏ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯍꯣꯡꯕ ꯏꯊꯛ ꯊꯛꯀꯠꯂꯗꯅ "ꯁꯦꯡꯒꯣꯏ!" ꯁꯦꯡꯒꯣꯏꯅ "ꯃꯥ" ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯄꯥꯠꯁꯤꯗ?" ꯃꯩꯁꯥ ꯂꯥꯡꯂꯕ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯄꯥꯠꯁꯤꯗ ꯏꯔꯨꯞꯇꯨꯅ ꯂꯩꯔꯒ ꯃꯩꯁꯥ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯅꯨꯡꯁꯤꯠꯅꯁꯨ ꯃꯩꯆꯥꯛꯇꯒꯤ ꯑꯣꯏꯔꯛꯄ ꯃꯩꯁꯥꯁꯤꯗꯤ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯦ꯫ "ꯁꯦꯡꯒꯣꯏ, ꯅꯪꯗꯤ ꯅꯗꯣꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯁꯤꯇ ꯑꯣꯏꯅꯕ ꯁꯤꯟꯖꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯀꯅꯥꯅ ꯊꯣꯛꯍꯟꯈꯤꯕꯅꯣ? ꯃꯤ ꯃꯃꯤꯡ ꯄꯟꯗ꯭ꯔꯕꯁꯨ ꯑꯩ ꯈꯪꯏ ꯅꯪꯅ ꯇꯥꯏꯅꯔꯤꯕ ꯀꯅꯥꯗꯅꯣ ꯍꯥꯏꯕ꯫ ꯃꯤ ꯄꯛꯂꯒ ꯋꯥ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤ ꯇꯣꯛꯁꯤ꯫ ꯅꯪꯒꯤ ꯑꯄꯪꯕ ꯑꯊꯦꯟꯕ ꯋꯥꯈꯜꯅ ꯊꯣꯛꯍꯟꯕꯅꯤ." "ꯑꯩꯒꯤ ꯑꯄꯪꯕ ꯑꯊꯦꯟꯕ ꯋꯥꯈꯜ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗꯗꯤ? ꯍꯥꯏꯌꯨ, ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ? ꯃꯤꯠꯅ ꯎꯕ ꯅꯥꯀꯣꯡꯅ ꯇꯥꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯃꯅ ꯑꯆꯨꯝꯕ ꯉꯥꯛꯅꯤ ꯈꯟꯕ꯭ꯔꯥ? ꯑꯩ ꯑꯗꯨꯛ ꯍꯥꯛꯅ ꯀꯨꯞꯊꯅꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯍꯥꯏꯅꯤꯡꯏ, ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯂꯥꯜꯂꯦ." ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯖꯇꯣꯝꯕꯤꯁꯨ ꯐꯥꯎꯒꯠꯂꯦ꯫ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯅ ꯍꯣꯡꯕ ꯌꯦꯡꯅꯩ꯫ "ꯑꯩꯕꯨꯅ ꯊꯧꯗꯨꯅꯨꯡꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯊꯣꯝꯗꯨꯅ ꯍꯥꯠꯄ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯒꯗ꯭ꯔꯥ?" ꯍꯣꯡꯕꯗꯣ ꯄꯨꯡꯉ ꯉꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯍꯣꯡꯕꯅ "ꯐꯖꯇꯣꯝꯕꯤ, ꯃꯗꯨꯗꯤ ꯅꯪꯅ ꯊꯣꯛꯍꯟꯖꯕꯅꯤ꯫ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯖꯠ ꯆꯠꯂꯨꯔꯤ? ꯇꯥꯗ, ꯅꯪꯒꯤ ꯋꯥ ꯇꯥꯕꯗ ꯅꯨꯡꯉꯥꯏ꯫ ꯅꯃꯤꯠ ꯑꯅꯤꯗꯣ ꯊꯦꯝꯕꯅ ꯄꯨꯟꯁꯤꯟꯈ꯭ꯔꯕ꯭ꯔꯥ? ꯑꯃꯨꯕ ꯐꯤ ꯑꯃꯅ ꯑꯆꯨꯝ ꯃꯔꯥꯟꯁꯦ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯃꯁꯛ ꯈꯪꯕ ꯑꯃꯗꯤ ꯈꯪꯗꯣꯛꯄ ꯉꯝꯗꯕ꯭ꯔꯥ? ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯀꯟꯈꯠꯇꯨꯅ ꯂꯩꯔꯤꯁꯦ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯂꯥꯜꯂꯤꯕꯁꯦ ꯃꯥꯅ ꯊꯣꯛꯍꯟꯕꯅꯦ꯫ ꯂꯥꯏꯔꯦꯝꯂꯦꯟꯗ ꯌꯧꯕ ꯉꯝꯗ꯭ꯔꯦ꯫ ꯇꯥꯗ, ꯅꯪ ꯋꯥꯌꯦꯜ ꯍꯩꯇꯦ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ, ꯅꯥꯀꯟ ꯅꯥꯝꯃꯇ ꯌꯦꯡꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯇꯥꯗꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯕ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯐꯖꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯩ꯫ ꯍꯣꯡꯕ ꯃꯥꯏꯕꯗꯣ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯅꯪꯍꯧꯗꯦ꯫ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯉꯛꯁꯝꯗꯣ ꯄꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯣꯡꯕꯗꯨ ꯂꯥꯛꯆꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯅꯣꯛꯈꯦꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ "ꯃꯁꯤꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ꯫
ꯃꯁꯤꯗ ꯍꯥꯟꯅ ꯑꯇꯩꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯌꯣꯡꯂꯩ ꯃꯩꯂꯩ ꯅꯥꯏꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯥꯏꯕꯁꯦ, ꯍꯣꯏꯅꯦ ꯃꯁꯤꯗ ꯍꯥꯟꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯈꯦꯛꯅ ꯂꯥꯎꯅ ꯅꯣꯛꯂꯦ, ꯄꯦꯟꯕꯅꯅꯤꯗꯣ ꯊꯨꯝꯍꯠꯂꯦ꯫ ꯁꯤꯕ ꯇꯥꯔꯦ ꯈꯟ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯍꯌꯨꯝ ꯁꯤꯗꯕ ꯃꯤꯡꯈꯩ ꯁꯣꯜꯂꯛꯂꯦ, ꯃꯁꯥꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟꯗꯨꯗ ꯇꯨꯝꯊꯔꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯍꯣꯡꯕ꯫ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯤꯛ ꯀꯥꯡꯉꯤ, ꯃꯪꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯗꯨ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯏ꯫ ꯃꯉꯛꯁꯝꯗꯒꯤ ꯑꯉꯥꯡꯕ ꯏ ꯇꯥꯔꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯃꯪꯗ ꯇꯧꯕꯕꯨ ꯇꯥꯏꯕꯪꯗ ꯐꯥꯎꯕ ꯃꯪ ꯐꯥꯎꯅꯔꯦ꯫ ꯏ ꯇꯞ ꯇꯞ ꯇꯥꯔꯛꯂꯤꯕꯗꯨ ꯎꯕꯗ ꯆꯟꯐꯝ ꯂꯩꯇꯦ, ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯃꯪꯀ꯭ꯔꯤꯝ ꯍꯥꯏꯒꯤꯝꯅꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯤ ꯇꯦꯝꯁꯤꯡꯅꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯍꯣꯡꯕꯅ ꯐꯤꯕꯝꯗꯤ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯂꯦ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯇꯦꯝꯁꯤꯡꯅꯔꯕꯀꯣ? ꯀꯔꯤꯒꯨꯝꯕ ꯂꯩꯋꯥꯗꯨ ꯁꯣꯜꯂꯝꯗ꯭ꯔꯕꯗꯤ ꯐꯝꯅ ꯐꯝꯅ ꯑꯩꯗꯤ ꯂꯥꯜꯂꯝꯕꯁꯨ ꯌꯥꯅ ꯂꯩ ꯃꯃꯥ ꯃꯆꯥꯒꯤ ꯈꯨꯠꯇ꯫ ꯀꯝꯗꯧꯅꯤ ꯃꯃꯥ ꯃꯆꯥꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯈꯨꯔꯧ ꯊꯥꯡꯒꯗꯧꯔꯤꯗ ꯇꯧꯔꯤꯁꯦ꯫ ꯃꯆꯥ ꯐꯥꯎꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯕꯒꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯃ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯇꯧꯗꯣꯏꯁꯦ꯫ ꯃꯤꯒ ꯂꯥꯏꯔꯤ ꯑꯩ ꯍꯥꯟꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ꯫ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏꯗ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯃꯛꯇ ꯑꯩꯒꯤ ꯊꯋꯥꯏ ꯂꯧꯒꯤ ꯇꯦꯝꯁꯤꯡꯅꯔꯛꯀꯗꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯍꯧꯖꯤꯛꯇꯒꯤꯕꯨ ꯋꯥꯔꯦꯗ ꯑꯩꯗꯤ꯫ ꯄꯪꯃꯟꯅꯁꯨ ꯄꯪꯉꯤꯗꯀꯣ ꯑꯣꯟꯊꯣꯛꯅ ꯊꯦꯝꯕ ꯅꯪꯁꯦ, ꯃꯗꯣꯝ ꯇꯛꯁꯤ ꯁꯣꯟꯁꯦ ꯃꯥꯏꯕ ꯍꯣꯡꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯇ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕꯅꯤꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯄꯒꯤ ꯊꯕꯛꯇꯣ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯥꯒꯤ ꯌꯨꯝꯗ ꯈꯨꯠꯇ ꯊꯥꯡ ꯇꯤꯟ ꯄꯥꯏꯗꯨꯅ ꯃꯤ ꯑꯌꯥꯝꯕ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩ꯫ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯃꯈꯣꯜ ꯑꯝꯇ ꯇꯥꯕ ꯌꯥꯗꯦ꯫ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗꯨꯗ ꯑꯣꯏꯔꯁꯨ ꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯇꯦꯟꯗꯣ ꯖꯦꯠ ꯍꯦꯛꯇ ꯄꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯡꯒ ꯅꯝꯂꯛꯂꯕꯗꯤ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ꯫ ꯍꯦꯛꯇ ꯌꯥꯟꯊꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯩꯅꯩ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯝꯕ ꯇꯝꯊꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯕꯅꯣ ꯈꯟꯕꯗ ꯆꯦꯡꯒꯨꯝ ꯆꯦꯡꯒꯥꯟꯅꯩ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯤ ꯑꯌꯥꯝꯕ ꯆꯥꯛ ꯇꯣꯛꯅꯕ ꯌꯥꯎ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯔꯦ꯫ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯩ꯫ ꯃꯃꯥ ꯑꯅꯥꯕꯗꯣ ꯁꯪꯗꯨꯅ ꯂꯩ ꯊꯦꯝꯕ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯣ ꯈꯪꯄꯤꯛ ꯄꯤꯛꯁꯟꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯈꯟꯗꯣꯛꯄꯗ ꯃꯁꯥꯗꯣ ꯌꯥꯝ ꯂꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯁꯦ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯂꯧꯖꯕ ꯍꯧꯔꯦ ꯋꯥꯈꯜꯗ꯫ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯅ ꯁꯨꯡꯖꯤꯟꯗꯨꯅ ꯐꯝꯂꯦ꯫ ꯐꯝꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯁꯨ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯃꯦꯜꯅ ꯄꯨꯟꯁꯤ ꯂꯧꯒꯦ ꯊꯧꯔꯥꯡꯂꯛꯂꯕꯗꯤ ꯀꯝꯗꯧꯕꯅꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯃꯃꯥꯡ ꯊꯣꯡꯗꯣ ꯅꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯦ꯫ ꯃꯥꯅ ꯐꯨꯝꯕꯪꯅꯅ ꯂꯩꯔꯤꯉꯩ ꯍꯣꯡꯕꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯗ ꯂꯥꯛꯑꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯁꯥꯒꯩꯒꯤ ꯃꯤ ꯈꯔꯁꯨ ꯁꯪꯗꯨꯅ ꯂꯩ ꯉꯁꯤꯁꯨ꯫ ꯊꯦꯝꯕꯅ ꯀꯥꯆꯤꯜ ꯑꯃꯗ ꯏꯁꯨꯛ ꯁꯨꯛꯆꯤꯜꯂꯒ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯦꯝꯕ ꯑꯃꯗꯤ ꯍꯣꯡꯕ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯊꯦꯝꯕ, ꯗꯥꯗꯥ, ꯀꯩꯗꯧꯔꯦ? ꯑꯩ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ? ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯦ꯫ ꯍꯟꯊꯕ ꯊꯥꯛꯇ ꯀꯨꯝꯗꯨꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯐꯤꯕꯝꯅ ꯃꯇꯝꯅ ꯄꯨꯔꯛꯄ
ꯑꯑꯣꯟꯕꯅ ꯑꯣꯏꯍꯜꯂꯛꯄ ꯑꯍꯣꯡꯕꯅ ꯅꯪꯕꯨ ꯂꯃꯨꯛꯅꯍꯟꯕꯅꯤ ꯇꯥꯗ ꯑꯩꯒꯤ ꯀꯔꯝꯕ ꯐꯥꯊꯍꯧꯗꯕ ꯋꯥꯈꯜꯅꯅꯣ ꯉꯥꯛꯄꯤꯕ ꯍꯩꯇ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯈꯨꯠꯇ ꯊꯧꯗꯨ ꯅꯨꯡ ꯄꯥꯏ ꯍꯤꯡꯁꯥ ꯍꯦꯛꯇꯝꯕ ꯃꯒꯨꯝ ꯏꯅꯦ ꯐꯖꯇꯣꯝꯕꯤꯗ ꯂꯪꯈꯤ ꯏꯈꯨꯠꯁꯤꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨ ꯈꯜꯂꯨꯔꯅꯨ ꯅꯪꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯥ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯁꯤꯅ ꯑꯩꯕꯨ ꯀꯣꯛꯄ ꯉꯝꯂꯣꯏꯗꯕ ꯃꯤꯡꯆꯠ ꯑꯃꯗꯤ ꯍꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ ꯃꯤꯍꯥꯠꯄ ꯍꯥꯏꯕꯗꯨꯒꯤ ꯅꯪꯅ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯍꯟꯕꯁꯨ ꯅꯠꯇꯦ ꯐꯤꯕꯝꯅ ꯃꯇꯝꯅꯅꯤ ꯇꯥꯗ ꯄꯨꯟꯁꯤꯅ ꯂꯩꯔꯤꯃꯈꯩ ꯃꯤꯍꯥꯠꯄ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤꯗꯤ ꯑꯗꯨꯃꯛ ꯁꯥꯒꯣꯟꯅꯗꯨꯅ ꯀꯣꯛꯇꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯌꯥꯔꯦꯗꯁꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯈꯟꯅꯅꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯃꯥꯡꯍꯟꯅꯕ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯄꯥꯡꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯂꯨꯏ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯍꯤꯡꯂꯤꯉꯩꯗ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯄꯦꯟꯈꯤꯗꯕ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯉꯥꯎꯔꯦ ꯃꯁꯦ ꯏꯪꯍꯟꯗꯕ ꯌꯥꯗꯦ ꯆꯌꯣꯜ ꯑꯃꯃꯨꯛꯇꯤ ꯃꯥꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯃꯥꯕꯨ ꯂꯥꯛꯁꯤꯟꯗ꯭ꯔꯒꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯇꯥꯔꯦ ꯃꯁꯦ ꯊꯣꯛꯇꯅꯕ ꯃꯥꯕꯨ ꯃꯥꯡꯍꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯥꯛꯊꯗꯨꯅ ꯊꯝꯕ ꯇꯥꯏ ꯇꯥꯗꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯁꯦꯡꯒꯣꯏꯒꯤ ꯃꯤꯔꯦꯜꯕꯨ ꯅꯪꯅ ꯂꯥꯛꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯐꯔꯦꯅꯦ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯩ ꯂꯥꯛꯁꯤꯜꯂꯒꯦ ꯇꯧꯕꯇꯕꯨ ꯀꯝꯗꯧꯅ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯥꯗꯅ ꯇꯥꯛꯄꯤꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯈꯪꯂꯣꯏ ꯑꯗꯨꯗꯤ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯥꯟꯅ ꯍꯪꯒꯦ ꯍꯪꯕꯤꯌꯨ ꯇꯥꯗ ꯁꯦꯡꯒꯣꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯋꯥꯅꯤꯀꯣ ꯅꯪ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯄꯟꯕ ꯋꯥ ꯎꯅꯕꯗ ꯊꯦꯡꯅꯕꯗ ꯅꯪ ꯍꯦꯛ ꯎꯕꯒ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯇꯥꯗ ꯑꯩ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏ ꯀꯌꯥ ꯐꯥꯀꯠꯂꯦ ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯃꯔꯛꯇ ꯁꯦꯡꯒꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯋꯥꯍꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯃꯥꯡꯗ ꯇꯥꯔꯤꯕ ꯊꯧꯗꯥꯡ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯧꯗꯣꯛ ꯈꯔ ꯍꯟꯖꯤꯟ ꯍꯟꯖꯤन ꯅꯤꯡꯁꯤꯡꯂꯛꯏ ꯁꯦꯡꯒꯣꯏꯅ ꯍꯤꯡꯂꯤꯉꯩꯒꯤ ꯊꯧꯗꯣꯛ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯔꯦꯡ ꯁꯥꯡꯅ ꯆꯣꯡꯊꯣꯔꯛꯂꯦ ꯊꯧꯗꯣꯛꯇꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯃꯥꯟꯅꯕ ꯑꯃꯅꯤꯒ ꯊꯦꯝꯕꯗꯣ ꯊꯕꯥ ꯍꯣꯏꯗ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯀꯣꯟꯊꯣꯡꯗꯨꯗ ꯍꯦꯛ ꯁꯦꯡꯒꯣꯏꯒ ꯃꯥꯌꯣꯛ ꯌꯥꯏ ꯁꯦꯡꯒꯣꯏꯅ ꯇꯥ ꯊꯦꯝꯕ ꯀꯗꯥꯏꯗꯅꯣ ꯐꯩꯖꯣꯝꯗꯨꯒ ꯈꯣꯏꯖꯪꯗꯅ ꯈꯨꯝꯂꯛꯏ ꯊꯦꯝꯕꯁꯨ ꯅꯅꯝꯃ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯀꯣꯏꯔꯨꯒꯦ ꯁꯦꯡꯒꯣꯏꯗꯣ ꯊꯦꯝꯕꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯅ ꯊꯃꯣꯏ ꯑꯗꯣ ꯅꯨꯡꯗꯨꯝ ꯑꯃ ꯄꯥꯏꯔꯒ ꯁꯨꯒꯥꯏꯕꯤꯔꯦ ꯁꯦꯡꯒꯣꯏꯅ ꯇꯥ ꯊꯦꯝꯕ ꯏꯆꯦ ꯊꯕꯥꯗꯣ ꯑꯩꯅ ꯇꯥꯕꯗ ꯇꯥꯗꯗ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯍꯤꯗꯥꯛ ꯐꯨꯛ ꯉꯥꯟꯊꯛ ꯐꯥꯜꯂꯨ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯄꯗ ꯇꯥꯗꯒꯤꯗꯤ ꯂꯥꯔꯩ ꯃꯆꯦ ꯑꯅꯤ ꯂꯣꯡꯉꯤ ꯍꯥꯏꯅ ꯇꯥꯏ ꯏꯆꯦ ꯊꯕꯥꯒꯤ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯉꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯇꯤꯀꯤꯁꯨ ꯇꯨꯝꯅ ꯆꯥꯡꯅ ꯄꯨꯊꯣꯔꯛꯑꯦ ꯍꯥꯏ ꯆꯠꯈ꯭ꯔꯣ ꯀꯨꯏꯅ ꯐꯝꯕꯤꯔꯅꯨ ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯊꯧꯑꯣꯡꯅ ꯎꯠꯂꯕꯗꯨꯗ ꯉꯁꯤꯁꯨ ꯀꯔꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯑꯃꯒꯨꯝ ꯇꯥ ꯊꯦꯝꯕꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤ ꯏꯆꯦ ꯊꯕꯥꯒꯤ ꯅꯥꯛꯇ ꯆꯠꯇꯣꯏꯅꯣ ꯑꯦ ꯀꯌꯥꯗ ꯉꯛꯂꯤꯕ ꯉꯥꯡꯅꯨꯅꯦ ꯑꯩꯅ ꯇꯧꯕꯒ ꯂꯣꯏꯅ ꯈꯪꯉꯗꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯕꯗꯤ ꯈꯪꯕ ꯇꯥꯕ ꯑꯩꯁꯨ ꯄꯥꯎ ꯇꯝꯕꯤꯅꯕ ꯑꯩꯒꯤ ꯃꯤ ꯌꯥꯝ ꯂꯩ ꯇꯥ ꯊꯦꯝꯕꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯆꯦ ꯊꯕꯥꯒꯤ ꯋꯥꯈꯜꯗ ꯁꯨꯔꯨ ꯁꯨꯔꯨ
ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯖꯕ ꯁꯥꯖꯠꯇꯣ ꯈꯔ ꯋꯥꯠꯇ꯭ꯔꯥ? ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦꯗ ꯑꯩꯗꯤ ꯁꯦꯡꯒꯣꯏ ꯅꯪꯁꯦ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯑꯉꯥꯡ ꯅꯪ ꯑꯃꯀꯣ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯑꯆꯨꯝꯕ ꯉꯥꯛꯇ ꯄꯔꯦꯡ ꯁꯥꯟꯅ ꯍꯥꯏꯔꯕꯅꯤꯅ ꯀꯤꯔꯝꯃꯅꯤꯅꯦ꯫ ꯑꯉꯥꯡꯅ ꯆꯩ ꯂꯥꯛꯀꯅꯤ꯫ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯏꯁꯥꯅ ꯌꯥꯅ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯃꯇꯝꯗꯣ ꯄꯤꯅꯕꯤꯌꯣ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯃꯤꯒꯨꯝ ꯅꯐꯝꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯕꯤꯅꯤ ꯇꯥꯊꯦꯝꯕ꯫ ꯁꯦꯡꯒꯣꯏ, ꯅꯪꯁꯦ ꯑꯩꯒ ꯄꯨꯛꯃꯤꯟꯅꯕ ꯏꯆꯟꯗꯧꯅ ꯈꯜꯂꯤ꯫ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯇꯥꯊꯦꯝꯕ, ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯅꯥꯀꯣꯡ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯤ꯫ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯏꯆꯟꯗꯧꯅ ꯈꯟꯕꯒꯨꯝ ꯑꯩꯕꯨꯁꯨ ꯅꯪꯅ ꯅꯕꯨꯡꯗꯧꯅ ꯈꯜꯂꯨ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯕꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ꯫ ꯉꯝꯃꯣꯏꯌꯦ, ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯅꯪꯕꯨ ꯏꯕꯨꯡ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯂꯣꯏ꯫ ꯇꯥꯊꯦꯝꯕ, ꯏꯆꯦ ꯊꯕꯥꯅ ꯑꯩꯉꯣꯟꯗꯒꯤ ꯐꯖꯕ ꯍꯦꯜꯂꯝꯕ ꯌꯥꯏ꯫ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯕꯗꯤ ꯈꯛ ꯉꯝꯂꯣꯏ꯫ ꯁꯦꯡꯒꯣꯏ, ꯉꯁꯤ ꯁꯨꯃꯥꯏꯅ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ꯫ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯁꯦ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯁꯦꯡꯒꯣꯏꯒꯤ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ ꯊꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ꯫ ꯁꯤꯡꯅꯕ ꯀꯩꯕ ꯍꯥꯏꯔꯦ ꯁꯦꯡꯒꯣꯏꯅ꯫ ꯌꯦꯡꯅꯕ ꯇꯥꯔꯦ ꯇꯥꯊꯦꯝꯕ꯫ ꯏꯆꯦ ꯊꯕꯥꯅ ꯅꯪꯉꯣꯟꯗ ꯃꯥꯏꯁꯣꯟ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯑꯣꯏꯌꯦ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯅꯈꯣꯏ ꯑꯅꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ 8ꯇꯁꯨ ꯄꯨꯟꯁꯤꯟꯅꯕ ꯈꯛ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯄꯨꯟꯁꯤꯟꯈꯤꯕꯒ ꯊꯣꯛꯂꯒꯅ ꯑꯇꯦꯟꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯃꯇꯦꯛ ꯑꯃ ꯆꯠꯃꯤꯟꯅꯕ ꯅꯠꯇꯅ ꯑꯇꯩ ꯁꯥꯡꯅ ꯆꯠꯃꯤꯟꯅꯕ ꯈꯛ ꯌꯥꯔꯣꯏ꯫ ꯁꯦꯡꯒꯣꯏ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯐꯦꯠ ꯂꯥꯎꯅ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯟꯗꯅ ꯑꯗꯨꯝ ꯊꯕꯥ ꯍꯣꯏꯗ ꯀꯣꯏꯕ ꯆꯠꯄ ꯇꯣꯛꯂꯦ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯊꯕꯥꯗꯣ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ꯫ ꯊꯕꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯊꯕꯥꯅ ꯈꯔ ꯈꯔ ꯌꯥꯕ ꯍꯧꯔꯛꯄ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯁꯃꯥꯏ ꯂꯩꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯊꯕꯥꯒꯤ ꯊꯃꯣꯏꯗ ꯃꯌꯨꯜ ꯆꯣꯡꯕ ꯍꯧꯔꯛꯂꯕ ꯊꯦꯝꯕꯒꯤ ꯅꯨꯡꯁꯤꯕꯗꯣ ꯁꯛꯈꯪꯗꯕ ꯇꯤꯜ ꯑꯃꯅ ꯆꯤꯛꯊꯠꯄꯤꯔꯦ꯫ ꯃꯌꯨꯜ ꯆꯣꯡꯂꯝꯕ ꯇꯞꯅ ꯇꯞꯅ ꯈꯨꯏꯖꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯂꯣꯛꯇꯥꯛ ꯃꯄꯥꯜꯗ ꯊꯕꯥ ꯑꯃꯗꯤ ꯊꯦꯝꯕ ꯎꯅꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯥꯊꯦꯝꯕ, ꯑꯉꯥꯡ ꯃꯆꯥ ꯑꯃꯇ ꯅꯠꯅꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯁꯨ ꯇꯜꯂꯤ꯫ ꯏꯀꯥꯏ ꯈꯪꯗꯕ ꯃꯩꯊꯥꯕ ꯑꯉꯣꯝ ꯅꯣꯡꯕꯥꯟꯗꯒꯤ ꯇꯥꯊꯦꯝꯕꯅ ꯈꯔ ꯍꯦꯜꯂ ꯃꯥꯜꯂꯤ ꯊꯥꯕꯁꯦ꯫ ꯁꯦꯕꯣꯠ ꯃꯁꯤꯡ ꯑꯃ ꯄꯥꯏꯔꯒ ꯇꯛꯀꯗ꯭ꯔ ꯃꯥꯏꯊꯣꯡꯗꯣ꯫ ꯑꯃꯨꯛ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯁꯤ ꯇꯥꯊꯦꯝꯕ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯁꯨ ꯇꯥꯍꯟꯕꯤꯅꯨ꯫ ꯉꯁꯤ ꯎꯅꯔꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯦ꯫ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯔꯦ, ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯅꯐꯝꯗ꯫ ꯑꯩꯕꯨ ꯃꯤꯅ ꯎꯈ꯭ꯔꯒ ꯃꯤꯠ ꯌꯥꯝꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯊꯦꯝꯕꯗꯣ ꯏꯀꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯋꯥꯈꯜ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ꯫ ꯉꯔꯥꯡꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯔꯝꯂꯒ ꯉꯁꯤꯅ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯄꯨꯡꯑꯣꯟ ꯑꯣꯜꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯅ ꯑꯣꯟꯕꯁꯤ ꯊꯣꯛꯏ, ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯑꯣꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯥ ꯁꯦꯡꯒꯣꯏꯅ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯤꯅ ꯀꯔꯤ ꯀꯔꯥ ꯍꯥꯏꯅꯈꯤꯕ ꯑꯃꯁꯨ ꯀꯣꯟꯅ ꯂꯥꯛꯄ ꯋꯥꯈꯜꯗꯨꯗ ꯐꯥꯎꯔꯛꯂꯦ꯫ ꯁꯦꯡꯒꯣꯏ ꯑꯔꯥꯏꯕ ꯅꯠꯇꯦ, ꯁꯦꯡꯒꯣꯏꯗ ꯅꯠꯇꯦ, ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯐꯖꯇꯣꯝꯕꯤ꯫ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯊꯨꯒꯥꯏꯔꯕꯣꯏ ꯅꯤꯡꯏ꯫ ꯑꯁꯦꯡꯕ ꯑꯃ ꯈꯪꯒꯦ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯠꯇꯨꯅ ꯁꯦꯡꯒꯣꯏ ꯃꯃꯥ ꯃꯆꯥꯅ ꯀꯔꯤ ꯇꯧꯔꯤ ꯈꯪꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯕꯥꯅ ꯊꯤꯅ ꯉꯥꯡꯈꯤꯕꯗꯨꯒꯤ
ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯒ ꯃꯁꯥꯗ ꯏꯄꯨꯟ ꯄꯨꯟꯁꯤꯜꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯊꯦꯝꯕꯗꯣ ꯑꯆꯨꯝꯕ ꯑꯃꯠꯇꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯁꯝꯕꯟ ꯁꯌꯥ ꯀꯥꯟꯁꯤꯜꯂꯛꯂꯒ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯆꯪꯂꯛꯂꯦ꯫ ꯁꯦꯡꯒꯣꯏ ꯑꯃꯗꯤ ꯐꯖꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯐꯤꯉꯧ ꯐꯧꯔꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯅꯣꯛ ꯅꯣꯛꯂꯗꯨꯅ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯃꯗꯒꯤ ꯇꯨꯃꯤꯟ ꯄꯥꯛꯊꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯄꯨꯡ ꯏꯁꯩꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯟꯊꯥ ꯅꯥꯏꯅ ꯁꯥꯔꯤ꯫ ꯖꯒꯣꯏ ꯁꯥꯅ ꯁꯥꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯏꯃꯥ, ꯏꯃꯥ, ꯏꯃꯥꯎ, ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯂꯥꯛꯇ꯭ꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯏꯃꯥ, ꯏꯆꯦ ꯊꯕꯥꯒ ꯇꯥ ꯊꯦꯝꯕꯒ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯅꯕ ꯇꯧꯀꯣ ꯏꯃꯥ꯫ ꯅꯨꯡ ꯑꯇꯦꯛꯄꯅꯤ ꯁꯝꯅꯕ ꯌꯥꯗꯕꯒꯨꯝ ꯃꯄꯣꯛꯁꯤꯗ ꯅꯠꯇꯅ ꯃꯄꯣꯛ 8 ꯈꯨꯗꯤꯡꯗ ꯑꯅꯤꯁꯦ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯨꯀꯣ ꯏꯃꯥ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯁꯦꯡꯒꯣꯏ, ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯂꯣꯏ꯫ ꯏꯃꯥ ꯂꯩꯔꯤ, ꯊꯦꯝꯕꯗꯤ ꯅꯪꯒꯤ ꯑꯣꯏꯗꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥ ꯏꯌꯥ ꯑꯣꯏꯗꯣꯏꯅꯤ ꯃꯥꯗꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯀꯤꯕꯅꯁꯨ ꯂꯣꯏ ꯊꯦꯝꯕꯗꯣ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯦ ꯇꯧꯕ ꯉꯝꯃꯤ, ꯐꯠꯇꯕ ꯂꯣꯏꯅ ꯇꯤꯟꯅꯩ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯃꯨꯁꯨꯛ ꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯅꯤ ꯑꯃꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯃꯇꯥꯡꯗꯨꯗ ꯃꯃꯥ ꯃꯆꯥꯗꯣ ꯑꯣꯟꯁꯤꯜꯂꯨꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯉꯁꯥꯏ ꯊꯕꯥꯅ ꯃꯉꯣꯟꯗ ꯊꯤꯅ ꯆꯩꯅ ꯉꯥꯡꯂꯝꯕꯗꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯐꯝꯗꯨꯗꯒꯤ ꯀꯨꯏꯅ ꯄꯟꯊꯗꯅ ꯊꯦꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯦꯝꯕ ꯃꯌꯨꯝ ꯌꯧꯕꯒ ꯇꯧꯕ ꯉꯝꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯕꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯛꯇ ꯈꯥꯔꯤꯕ ꯑꯋꯥꯡꯕ ꯄꯜꯂꯣꯟꯁꯦ ꯀꯔꯝꯅ ꯊꯨꯒꯥꯏꯁꯤꯒꯦ ꯋꯥꯈꯜ ꯇꯧꯏ꯫ ꯍꯌꯦꯡꯃꯛ ꯄꯛꯆꯥꯎꯒꯤ ꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯈꯜꯂꯤ꯫ ꯄꯛꯆꯥꯎ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯤ ꯂꯩꯔꯔꯣꯏ ꯈꯜꯂꯤ꯫ ꯋꯥꯈꯜꯗꯣ ꯃꯍꯥꯛ ꯌꯥꯝ ꯋꯥꯅ ꯊꯦꯝꯖꯤꯟꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯛꯆꯥꯎ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯄꯛꯆꯥꯎꯁꯨ ꯃꯥꯏꯕꯃꯛ ꯁꯥꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯃꯔꯝꯗ ꯈꯔꯗ ꯅꯠꯇꯅ ꯌꯥꯝ ꯍꯩ꯫ ꯁꯦꯡꯒꯣꯏ ꯃꯃꯥ ꯃꯆꯥꯅ ꯃꯔꯝ ꯑꯣꯏ ꯇꯠꯇꯧꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯋꯥꯈꯣꯡꯗꯣ ꯇꯥꯛꯂꯝꯃꯤ꯫ ꯄꯛꯆꯥꯎ ꯑꯃꯗꯤ ꯊꯦꯝꯕꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯥꯗ, ꯑꯩꯒꯤꯁꯦ ꯇꯥꯗꯅ ꯑꯃꯨꯛꯇ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃꯅ ꯂꯤꯄꯨꯟ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯒꯨꯝ ꯄꯨꯟꯁꯤꯟꯕꯤꯌꯨ꯫ ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯐꯅꯕ ꯇꯧꯒꯦ꯫ ꯐꯖꯇꯣꯝꯕꯤ ꯍꯥꯏꯗꯨꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯗꯦꯅ ꯇꯨꯃꯤꯟ ꯂꯩꯕꯗꯤ ꯌꯥꯗꯦ꯫ ꯈꯪꯗ꯭ꯔꯦ ꯇꯥꯗ, ꯑꯩꯒꯤꯁꯤꯃꯗꯤ ꯐꯣꯏꯒꯦꯔꯥ ꯂꯥꯛꯀꯦꯔꯥ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯄꯛꯆꯥꯎꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯥꯡꯂꯨꯔꯕ ꯅꯨꯡꯁꯤꯕꯗꯣ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯁꯦꯡꯒꯣꯏꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠꯇ ꯅꯠꯇꯅ ꯃꯁꯨꯡ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈꯤ꯫ ꯍꯟꯕ ꯂꯩꯇꯦ ꯃꯃꯥ ꯃꯆꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯛꯆꯥꯎꯅ ꯐꯩꯒꯥꯛ ꯍꯩꯅ ꯂꯦꯞꯈꯤꯕꯅ ꯃꯃꯥ ꯃꯆꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯕꯥ ꯑꯃꯗꯤ ꯊꯦꯝꯕꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯇꯩꯅꯋꯣꯅ ꯑꯅꯤꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯈꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯗꯤ ꯐꯪꯂꯦ꯫ ꯃꯥꯏꯕ ꯍꯣꯡꯕꯒꯤ ꯃꯐꯝꯗ ꯃꯗꯨꯗꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯐꯠꯇꯕ ꯑꯣꯜꯂꯕ ꯁꯦꯡꯒꯣꯏꯒꯤ ꯊꯋꯥꯏ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯏ ꯊꯥꯗꯣꯏꯁꯦ, ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯁꯤꯖꯤꯟꯅꯗꯣꯏꯁꯦ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯦꯝꯕ ꯑꯃꯗꯤ ꯍꯣꯡꯕ ꯑꯅꯤꯗꯣ ꯀꯨꯞꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯣꯛꯂꯛꯀꯗꯕ
ꯃꯤꯁꯤ ꯃꯤꯅꯥꯁꯤꯡꯁꯦ ꯊꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯃ ꯂꯩ꯫ ꯄꯥꯝꯕꯩꯁꯤꯁꯨ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯒꯤ ꯁꯤꯖꯤꯟꯅꯅꯕꯅꯤ꯫ ꯊꯥꯡ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯌꯥꯡꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗ ꯄꯣꯂꯥꯡ ꯀꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯥꯗꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩ ꯇꯧꯒꯦ꯫ ꯊꯋꯥꯏ ꯑꯗꯣ ꯐꯥꯊꯅꯕ ꯀꯩꯗꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯇꯥꯏ꯫ ꯅꯨꯡꯁꯤꯕ ꯁꯥꯕ ꯍꯥꯏꯕ ꯊꯋꯥꯏꯁꯤꯅ ꯄꯥꯝꯂꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯍꯤꯡꯕꯒ ꯑꯁꯤꯕꯒ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯒꯅꯤ? ꯌꯦꯡꯕ ꯇꯥꯕꯅꯤ ꯃꯑꯣꯡ ꯃꯑꯣꯡ, ꯑꯣꯏꯗꯕꯕꯨ ꯑꯣꯏꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯊꯋꯥꯏꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯂꯝꯕꯤ ꯑꯃ ꯂꯩꯇꯦ꯫ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯊꯋꯥꯏꯗꯨꯕꯨ ꯇꯦꯊꯅꯕ ꯅꯨꯡꯁꯤꯕ ꯁꯥꯕ ꯇꯥꯏ꯫ ꯑꯩꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯕꯗꯤ ꯃꯥꯅ ꯈꯪꯂꯣꯏꯗ꯭ꯔꯥ? ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯃꯠꯇꯕꯨ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯏꯈꯧ ꯂꯥꯡꯕ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯥꯛ ꯊꯥꯖꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯌꯥꯔꯒꯦ, ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅꯕ꯫ ꯌꯦꯡꯉꯣꯏ ꯊꯦꯝꯕ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯇꯝꯊꯤꯕ ꯊꯋꯥꯏꯗꯨꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯤ ꯃꯥꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯂꯥꯡꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯥꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯂꯥꯡꯗ꯭ꯔꯤꯉꯩꯗ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯉꯥꯡꯕ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨ ꯇꯥꯅ ꯆꯠꯂꯣ꯫ ꯑꯗꯨꯒ ꯃꯥꯕꯨ ꯀꯧ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯅꯪꯅ ꯊꯦꯝꯅꯧꯔꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯂꯣꯟꯗꯨꯗ ꯍꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯅ ꯂꯩ꯫ ꯃꯥꯅ ꯐꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕꯁꯨ, ꯃꯥꯅ ꯃꯤ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤꯗꯃꯛ ꯃꯐꯝ ꯆꯥꯎꯅ ꯀꯟꯁꯤꯟꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩ ꯃꯥꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯋꯥꯃꯩꯒꯨ ꯄꯥꯛ ꯁꯟꯅ ꯂꯥꯃꯩ ꯆꯥꯛꯄꯒꯨꯝ ꯆꯥꯛꯇꯨꯅ ꯇꯥꯡꯒꯣꯏ ꯇꯥꯅ ꯄꯨꯝꯅꯃꯛ ꯃꯥꯡꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯆꯠꯂꯣ꯫ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯀꯨꯔꯥꯎ ꯍꯧꯕ ꯃꯈꯣꯡꯗꯨꯗ, ꯍꯣꯏ, ꯇꯨꯡꯒꯤ ꯂꯝꯕꯤ ꯎꯕ ꯉꯝꯕ, ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯕ ꯍꯣꯡꯕꯅꯤ꯫ ꯍꯣꯡꯕ ꯄꯥꯝꯗꯤ ꯄꯥꯝꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯛꯊꯅꯕ ꯇꯉꯥꯏ ꯐꯗꯕꯒꯤ ꯇꯧꯗ ꯌꯥꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯇꯧꯍꯟꯕꯅꯤ꯫ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯅꯕ ꯊꯥꯡꯁꯨ ꯁꯤꯡꯈ꯭ꯔꯦ꯫ ꯊꯥꯡ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯏ꯫ ꯊꯋꯥꯏꯁꯦ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯦꯝꯕꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃꯁꯨ ꯂꯩꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃꯗꯤ ꯂꯥꯟꯖꯗ꯭ꯔꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯈꯜꯂꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯃꯊꯧ ꯑꯃꯅꯤ ꯈꯟ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯨꯔꯥꯎ ꯍꯧꯕ ꯃꯈꯣꯡꯗꯣ ꯇꯝꯅ ꯂꯥꯛꯏ꯫ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯕ ꯃꯈꯩ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯁꯣꯏꯗꯅ ꯃꯊꯤ ꯐꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯌꯥꯝ ꯆꯥꯎꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯁꯨ ꯂꯣꯏꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯐꯥꯗ꯭ꯔꯤꯉꯩ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯁꯦꯡꯒꯣꯏꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕ ꯃꯤꯔꯦꯜꯗꯣ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯍꯥꯡꯕꯗꯨꯗ ꯑꯀꯟꯕ ꯁꯥꯐꯨ ꯃꯅꯥꯁꯤꯡꯗꯣ ꯀꯨꯔꯥꯎꯗꯨꯒꯤ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯂꯦꯡꯉꯤ꯫ ꯃꯁꯥꯁꯤꯡꯗꯣ ꯆꯨꯝꯅꯕꯨꯗꯤ ꯂꯩꯖꯩ ꯍꯥꯏꯕꯕꯨ ꯌꯦꯡꯕꯗ ꯐꯠꯇꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯑꯃꯗꯤ ꯄꯤꯔꯛꯂꯤ꯫ ꯁꯥꯐꯨ ꯑꯣꯏ, ꯁꯥꯍꯨꯝ ꯑꯣꯏ, ꯃꯤꯀꯨꯞ ꯀꯌꯥꯒ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯂꯕꯤ ꯁꯦꯡꯒꯣꯏꯗꯣ ꯀꯨꯔꯥꯎ ꯃꯁꯥ ꯑꯃꯗ ꯂꯦꯞꯂꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯑꯇꯤꯌꯥꯗꯣ ꯅꯣꯡꯊꯥꯡꯁꯨ ꯀꯨꯞꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯊꯥꯡꯒꯤ ꯃꯉꯥꯜꯗ ꯎꯔꯦ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯕ ꯋꯥꯀꯠ ꯄꯨꯔꯕ ꯁꯦꯡꯒꯣꯏꯒꯤ ꯃꯥꯏꯊꯣꯡ꯫ ꯁꯦꯡꯒꯣꯏꯅ ꯅꯣꯡ ꯃꯔꯛꯇ ꯀꯨꯔꯥꯎ ꯃꯈꯣꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯝꯕ ꯎꯕꯗ ꯃꯊꯟꯇ ꯏꯁꯤ ꯁꯤꯈꯩ ꯅꯣꯛꯏ꯫ ꯑꯗꯨꯒ ꯅꯪ ꯅꯈꯣꯡꯅ ꯅꯃꯪ ꯊꯤꯕ ꯂꯥꯛꯂꯕ ꯇꯥ ꯊꯦꯝꯕ꯫ ꯊꯦꯝꯕ ꯑꯀꯤꯕꯗꯤ ꯐꯥꯎꯏ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯁꯦꯡꯒꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕꯅꯣ ꯈꯟꯕꯗ ꯅꯤꯡꯀꯨꯛ ꯅꯤꯡꯀꯨꯛ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯐꯥꯗꯦ꯫ ꯊꯦꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯌꯥꯝꯅ ꯁꯤꯡꯅ ꯍꯩꯅ ꯑꯣꯟꯊꯥꯛ ꯑꯣꯟꯖꯤꯟ ꯇꯧꯗꯨꯅ
ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯜꯂꯦ ꯃꯥꯅꯁꯨ ꯍꯦꯜꯍꯜꯂꯣꯏ ꯃꯥꯅꯁꯨ ꯉꯝꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯆꯦꯠꯄ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯥ ꯊꯦꯝꯕ ꯃꯩꯆꯥꯛ ꯑꯃ ꯃꯨꯊꯠꯄ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯁꯤꯕ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯃꯩꯆꯥꯛꯁꯤ ꯃꯨꯠꯄꯒꯤ ꯃꯍꯨꯠ ꯁꯤꯔꯕ ꯃꯇꯝꯁꯤꯗ ꯑꯑꯣꯏꯅꯗꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯇꯥ ꯊꯦꯝꯕ ꯅꯪꯇ ꯇꯥꯟꯅꯕꯗ ꯋꯥꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯔꯣ ꯍꯥꯏꯔꯣ ꯁꯦꯡꯒꯣꯏ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯃꯜ ꯈꯪꯂꯨꯗꯕ ꯃꯃꯜ ꯌꯥꯎꯗꯕꯒꯨꯝ ꯈꯜꯂꯨꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯉꯁꯤ ꯅꯪꯅ ꯄꯤꯗꯣꯜꯂꯕ ꯊꯋꯥꯏ ꯑꯃꯒꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗꯅ ꯀꯣꯏꯐꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯃꯔꯝꯒꯤꯅꯤꯀꯣ ꯇꯥ ꯊꯦꯝꯕ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯃꯜ ꯌꯥꯎꯔꯛꯂꯕ ꯑꯩꯁꯦ ꯅꯍꯥꯟꯒꯩ ꯃꯃꯜ ꯂꯩꯔꯝꯗ꯭ꯔꯒ ꯉꯁꯤꯅ ꯑꯩꯁꯦ ꯃꯃꯜ ꯈꯪꯂꯩ ꯂꯩꯔꯛꯂꯕ ꯁꯦꯡꯒꯣꯏ ꯑꯩ ꯂꯥꯜꯂꯦ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕ ꯏꯁꯥꯒꯤ ꯏꯈꯣꯡꯗ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯌꯥꯟꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯁꯦꯡꯒꯣꯏꯗꯣ ꯎꯁꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯂꯒ ꯊꯦꯝꯕꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯇꯥꯞ ꯂꯥꯎꯅ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯃꯦꯠꯂꯦ ꯃꯥꯒꯤ ꯈꯨꯖꯤꯜ ꯃꯇꯣꯟꯗꯨꯅ ꯄꯥꯈ꯭ꯔꯕ ꯎꯟꯁꯥꯗꯨꯗꯒꯤ ꯏꯒꯤ ꯏꯈꯦꯡ ꯆꯦꯜꯂꯛꯏ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯤ ꯁꯦꯡꯒꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯃꯈꯣꯡꯗꯣ ꯂꯩꯕꯥꯛꯇ ꯊꯦꯡꯂꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯋꯥꯡꯈꯠꯂꯦ ꯁꯦꯡꯒꯣꯏꯅ ꯄꯥꯛ ꯊꯥꯗꯣꯛꯇꯦ ꯏꯁꯨ ꯇꯞ ꯇꯞ ꯃꯁꯥꯗꯒꯤ ꯇꯥꯔꯛꯂꯤꯕꯗꯣ ꯅꯣꯡꯂꯤꯛꯁꯤꯡꯗꯨꯒ ꯑꯃꯠꯇ ꯑꯣꯏꯈꯤ ꯁꯦꯡꯒꯣꯏꯅ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯁꯤꯜꯂꯛꯂꯕꯗ ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯦ ꯁꯤꯒꯦꯁꯨ ꯁꯤꯔꯁꯅꯨ ꯃꯥꯁꯨ ꯁꯦꯡꯒꯣꯏꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯃꯁꯥꯁꯦ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯃꯉꯣꯟꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯦꯡꯒꯣꯏꯕꯨ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯁꯦꯡꯒꯣꯏ ꯁꯤꯔꯝꯂꯣꯏ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯃꯥꯅ ꯁꯤꯔꯒ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯈꯜꯂꯦ ꯁꯤꯔꯒꯁꯤ ꯆꯪꯉꯒ ꯆꯪ ꯅꯣꯡꯗꯝꯕ ꯀꯧꯕ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯍꯤꯡꯕ ꯁꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯍꯧꯗꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯑꯣꯟꯅ ꯊꯣꯏꯅ ꯆꯥꯛꯂꯕ ꯃꯥꯒꯤ ꯃꯤꯔꯦꯜꯂꯣ ꯃꯥꯕꯨ ꯍꯥꯠꯂꯒ ꯃꯥꯒꯤ ꯃꯩꯔꯤꯁꯦ ꯃꯨꯠꯆꯔꯁꯅꯨ ꯈꯜꯂꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯐꯝ ꯃꯈꯩ ꯆꯥꯗꯧꯕ ꯌꯦꯡꯂꯤ ꯁꯦꯡꯒꯣꯏ ꯑꯃꯨꯛꯇꯪ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯊꯋꯥꯏ ꯊꯥꯗꯨꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯕ ꯊꯦꯝꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯤꯅꯨꯡꯁꯤ ꯐꯥꯎꯏ ꯍꯤꯌꯥꯡ ꯑꯊꯧꯕꯤ ꯑꯣꯜꯂꯕꯤ ꯁꯦꯡꯒꯣꯏꯅ ꯂꯧꯒꯦꯗꯤ ꯅꯊꯋꯥꯏꯗꯣ ꯉꯁꯥꯏꯅ ꯂꯧꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ ꯊꯦꯝꯕꯅ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯣ ꯀꯔꯤꯅꯣ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯁꯦꯡꯒꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗ꯭ꯔꯥ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯊꯦꯝꯕ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯐꯠ ꯂꯥꯎꯅ ꯈꯧꯔꯤ ꯆꯔꯝꯃꯦꯜ ꯑꯃꯗꯣ ꯊꯥꯗꯣꯔꯛꯏ ꯁꯦꯡꯒꯣꯏꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯈꯤꯗ꯭ꯔꯥ ꯇꯥ ꯊꯦꯝꯕ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯋꯥꯔꯤꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯐꯥꯎꯕ ꯊꯝꯕꯥꯜꯗ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯒꯤ ꯃꯐꯝꯗ ꯂꯤ ꯑꯇꯩ ꯃꯈꯥ ꯇꯥꯕꯗꯤ ꯃꯍꯥꯛ ꯂꯤꯕ ꯉꯝꯗ꯭ꯔꯦ ꯊꯔꯣꯅ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯈꯤꯒꯦ ꯏꯆꯦ ꯂꯤꯅꯤꯅ ꯂꯤꯔꯗꯤ ꯋꯥꯔꯤꯁꯤꯟꯗꯣ ꯌꯧꯅꯕ ꯂꯤꯕ ꯌꯥꯗꯕ꯭ꯔꯥ ꯂꯣꯏꯁꯤꯟꯐꯝ ꯑꯃ ꯏꯆꯥ ꯆꯥꯗꯕꯗꯧꯅ ꯇꯧꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯊꯝꯕꯥꯜꯅ ꯃꯈꯥꯗꯣ ꯏꯆꯦꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯐꯖꯅ ꯃꯔꯤ ꯃꯈꯣꯡꯗꯣ ꯆꯥꯎꯔꯥꯛꯄ ꯑꯔꯣꯏꯕ ꯃꯇꯥꯡ ꯑꯃꯗꯤ ꯈꯪꯉꯤ ꯊꯔꯣꯅ ꯆꯥꯎꯔꯥꯛꯄ ꯑꯈꯪꯕ ꯑꯔꯣꯏꯕꯒꯤ ꯃꯇꯥꯡꯗꯣ
ꯍꯥꯏꯔꯛꯎꯗꯅ ꯑꯗꯨꯗꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯔꯣ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯁꯦꯡꯒꯣꯏꯅ ꯑꯣꯟꯕ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯃꯥꯡꯍꯟꯅꯕ ꯊꯥꯡꯖ ꯑꯍꯨꯝꯗ ꯁꯥꯕ ꯊꯥꯡꯗꯣ ꯑꯌꯥꯡꯂꯩꯃ ꯏꯃꯥꯗ ꯁꯤꯡꯌꯦꯜ ꯂꯩꯔ ꯈꯨꯟꯗꯣꯡ ꯂꯩꯗꯣ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯂꯒ ꯀꯠꯂꯕ ꯃꯇꯨꯡ ꯊꯥꯡꯗꯣ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯉꯛꯇꯣ ꯀꯛꯈꯤ ꯃꯁꯥꯒ ꯃꯉꯛꯀ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯏꯄꯨ ꯍꯣꯡꯕꯅ ꯀꯛꯈꯤ ꯍꯥꯏ ꯃꯁꯥꯗꯨꯗꯤ ꯐꯪꯗꯨꯅ ꯃꯩ ꯊꯥꯈꯤ ꯑꯗꯨꯕꯨ ꯑꯀꯛꯄ ꯃꯀꯣꯛꯇꯨꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯑꯀꯛꯄ ꯃꯀꯣꯛꯇꯣ ꯅꯧꯅ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯤ ꯍꯥꯏ ꯀꯩꯗꯧꯋꯤ ꯍꯥꯏ ꯃꯊꯣꯡ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏ ꯏꯙꯧꯗꯤ ꯁꯦꯡꯒꯣꯏꯅ ꯍꯥꯠꯄꯤꯔꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯠꯂꯝꯗ꯭ꯔꯦ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯉꯁꯥꯏ ꯑꯩꯅ ꯂꯤꯕꯗ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯍꯤꯌꯥꯡ ꯑꯊꯧꯕꯤ ꯑꯣꯜꯂꯕꯤ ꯏꯆꯦ ꯁꯦꯡꯒꯣꯏꯒꯤ ꯊꯃꯣꯏꯗꯣ ꯐꯥꯊꯈꯤꯕꯖꯥꯠꯅꯤ ꯏꯄꯨ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯆꯍꯤ ꯐꯥꯔꯕ ꯃꯇꯨꯡ ꯀꯨꯏꯅ ꯌꯩꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯑꯕꯣꯛꯀ ꯂꯨꯍꯣꯡꯈꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄ ꯏꯄꯥꯗꯨ ꯄꯣꯛꯏ ꯍꯥꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯔ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯨꯡ ꯃꯊꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥ ꯅꯥꯗꯨꯅ ꯁꯤꯈꯤ ꯑꯕꯣꯛꯀ ꯏꯄꯨꯒꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯑꯕꯣꯛꯁꯨ ꯏꯄꯨꯁꯨ ꯃꯇꯝ ꯂꯣꯏꯗꯨꯅ ꯆꯠꯈꯤ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯋꯥꯔꯤ ꯍꯥꯏꯕꯁꯤꯅꯤ ꯏꯆꯦ ꯑꯩꯅ ꯆꯃꯝꯅꯕ ꯌꯥꯝ ꯌꯥꯎꯔꯤꯗ ꯃꯁꯤꯗ ꯅꯪꯅ ꯆꯃꯝꯅꯔꯤꯁꯤꯅ ꯀꯔꯤꯅꯣ ꯏꯆꯦ ꯁꯦꯡꯒꯣꯏꯒꯤ ꯃꯀꯣꯛꯇꯣ ꯃꯥꯡꯍꯟꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗ꯭ꯔꯕꯣ ꯍꯣꯏ ꯃꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯄꯣꯂꯥꯡꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯃꯗꯨꯁꯤꯡꯗꯣ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯈꯤꯗ꯭ꯔꯦ ꯏꯆꯦ ꯍꯧꯖꯤꯛꯅ ꯀꯝꯗꯧꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯃꯊꯤ ꯐꯣꯡꯂꯤꯕꯁꯦ ꯏꯆꯦ ꯁꯦꯡꯒꯣꯏꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨꯅꯤ ꯇꯝꯅ ꯂꯥꯏ ꯁꯥꯔꯤꯕ ꯁꯤꯅ ꯑꯃꯨꯛ ꯀꯔꯝ ꯇꯧꯕ ꯀꯛꯈ꯭ꯔꯕ ꯃꯀꯣꯛ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯝꯇ ꯇꯧꯗꯕꯒꯨꯝ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯗꯣꯏꯅꯣꯕ ꯃꯥꯡꯈ꯭ꯔꯕ ꯑꯃꯅ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯍꯧꯅꯕ ꯋꯥꯔꯅꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅꯣꯃꯒꯤ ꯈꯨꯠ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯆꯤꯡꯅꯩ ꯈꯪꯗ꯭ꯔꯦ ꯊꯔꯣ ꯏꯆꯦꯁꯨ ꯑꯩꯅ ꯈꯪꯕ ꯃꯈꯩꯗꯤ ꯏꯙꯧꯅ ꯂꯤꯔꯝꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯕ ꯅꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯕꯅꯤ ꯏꯆꯦ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯤ ꯑꯗꯨꯕꯨ ꯏꯄꯨ ꯏꯕꯦꯟ ꯏꯄꯥ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯀꯤ ꯍꯥꯏꯗꯨꯅ ꯃꯥꯏꯊꯤꯔꯕ ꯑꯃꯒꯨꯝ ꯁꯃꯥꯏ ꯂꯩꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯏꯆꯦ ꯃꯐꯝꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯔꯕꯅꯤ ꯏꯆꯦꯒꯤ ꯕꯦꯝꯃ ꯊꯔꯣ ꯏꯆꯦ ꯄꯪꯁꯣꯟꯁꯨ ꯁꯣꯟꯊꯔꯣꯏꯁꯦ ꯏꯆꯦꯒꯤ ꯕꯦꯝꯃ ꯏꯆꯦꯗꯤ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯄꯨꯡꯐꯛ ꯐꯛꯆꯤꯟꯈ꯭ꯔꯦ ꯏꯆꯦ ꯁꯣꯟꯊꯔꯣꯏꯁꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡ ꯊꯤꯗꯣꯛꯁꯤ ꯑꯗꯨꯒ ꯊꯥꯡꯗꯨ ꯁꯤꯖꯤꯟꯅꯔꯒ ꯍꯤꯌꯥꯡ ꯑꯄꯥꯏꯕꯤꯁꯤꯒꯤ ꯃꯀꯣꯛꯁꯦ ꯃꯥꯡꯍꯟꯅꯕ ꯇꯧꯁꯤ ꯅꯪꯅ ꯁꯨꯝꯅ ꯊꯧꯅꯥ ꯂꯩꯔꯒꯕꯨ ꯏꯆꯦꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯔꯨꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯊꯧꯅꯥ ꯂꯩꯁꯤ ꯍꯣꯏ ꯏꯆꯦ ꯊꯔꯣ ꯃꯁꯤ ꯊꯝꯕꯥꯜꯗꯒꯤꯁꯨ ꯍꯦꯟꯅ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯊꯧꯅꯥ ꯂꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯇꯥꯅꯩ ꯀꯩꯗꯧꯕ ꯌꯥꯕ ꯃꯇꯦꯡ ꯂꯧꯕ ꯍꯤꯌꯥꯡ ꯑꯄꯥꯏꯕꯤꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯂꯩꯔꯤꯕ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯅꯧꯅ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯗꯨꯅꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯀꯨꯞꯅ ꯊꯤꯗꯣꯛꯄ ꯍꯥꯏꯗꯨꯅ ꯈꯜꯂꯦ ꯑꯍꯜ ꯂꯃꯟꯒꯤ ꯍꯥꯛꯇꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯁꯤꯟꯗ꯭ꯔꯕ ꯋꯥꯔꯤꯁꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯍꯥꯛꯇꯛꯁꯤꯗꯗꯤ ꯂꯣꯏꯁꯤꯟꯒꯦ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯇꯝꯅꯗꯤ ꯈꯥꯝꯕꯤꯌꯨ ꯌꯥꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯣꯔꯧꯅ ꯃꯝꯗ꯭ꯔꯤꯉꯩ
ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯨ ꯇꯧꯏ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯇꯨꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯂꯦꯝ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯤ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟꯗ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯄ ꯂꯥꯛꯑꯝꯃꯤ ꯌꯦꯂꯥꯡ ꯍꯦꯛꯅ ꯍꯦꯛꯅ ꯃꯃꯥꯇꯣꯟ ꯉꯥꯡꯕꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯊꯤꯕꯣꯡꯗꯣ ꯂꯦꯝꯅ ꯆꯥꯕꯒꯤ ꯋꯥꯗꯨꯃꯗꯤ ꯇꯣꯛꯁꯤꯀꯣ ꯅꯈꯣꯡ ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯀꯩꯗꯧꯅꯕꯅꯣ ꯁꯨꯅꯕ ꯅꯣꯝꯅꯕ ꯅꯠꯇ꯭ꯔꯥ ꯂꯦꯝꯖꯥ ꯆꯥꯕꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯇꯥꯕ ꯁꯨꯗ꯭ꯔꯕ ꯅꯣꯝꯗ꯭ꯔꯕ ꯅꯊꯤꯕꯣꯡꯗꯣ ꯆꯥꯗ ꯇꯥꯕ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯅꯃꯥ ꯅꯄꯥ ꯑꯁꯤꯕꯗꯨꯅ ꯅꯊꯤꯕꯣꯡꯗꯣ ꯂꯦꯝꯅ ꯊꯥꯗꯔꯛꯄ ꯅꯠꯇꯤꯌꯦ ꯈꯪꯉꯕ ꯅꯄꯥ ꯁꯤꯒꯩꯖꯟꯗꯨꯁꯨ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯅꯩ ꯆꯍꯤ ꯑꯃ ꯐꯥꯗꯅ ꯅꯪꯕꯨꯅ ꯑꯩꯉꯣꯟꯗ ꯅꯝꯁꯤꯜꯂꯝꯂꯒ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯦꯗꯅ ꯇꯥꯕꯗ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯁꯣꯟꯅ ꯊꯤꯟꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯁꯦ ꯂꯥꯏꯕꯛꯀꯤ ꯅꯤꯈꯟ ꯆꯦꯟꯗꯨꯅꯁꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯁꯔꯩꯗ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯏ ꯆꯦꯟꯐꯝ ꯂꯩꯇꯦ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯠꯇꯅ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ ꯀꯔꯝ ꯂꯦꯜꯂꯤ ꯅꯣꯡꯃꯇ ꯍꯪꯕꯤꯔꯛꯇ꯭ꯔꯦ ꯊꯣꯏꯊꯣꯏꯕꯤꯒꯤꯗꯤ ꯊꯣꯏꯊꯣꯏꯕꯤ ꯋꯥꯅ ꯃꯗꯣ ꯄꯂꯦꯝ ꯃꯃꯥ ꯄꯣꯛꯇꯕꯤ ꯉꯥꯡꯕꯤꯒꯤ ꯌꯀꯥ ꯌꯦꯡꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯏ ꯃꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯂꯝꯕꯤ ꯂꯩꯇꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯟꯗꯥꯏꯗꯨ ꯄꯥꯏ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯂꯤꯉꯩ ꯋꯥꯡꯂꯦꯟꯕꯗꯣ ꯊꯣꯏꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯋꯥꯡꯂꯦꯟ ꯎꯕꯗꯗ ꯊꯛꯀꯠꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕꯤꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯅꯨꯄꯥꯁꯦ ꯋꯥꯡꯂꯦꯟꯕꯅꯤ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯌꯥꯝꯅ ꯄꯥꯝꯕ ꯄꯥꯈꯪ ꯑꯔꯤꯕ ꯅꯨꯄꯥ ꯃꯈꯜ ꯑꯃꯅꯤ ꯃꯇꯝ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯃꯥ ꯉꯥꯡꯕꯤꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯍꯨꯝꯃꯛꯇ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯕꯨ ꯁꯟꯗꯣꯛꯂꯒ ꯇꯥꯛꯄꯗ ꯇꯥꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦ ꯃꯁꯥꯗꯣ ꯍꯨ ꯇꯔꯦꯠ ꯇꯨꯝꯈꯥꯏ ꯊꯣꯏꯊꯣꯏꯕꯤ ꯑꯃꯗꯤ ꯋꯥꯡꯂꯦꯟꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯣꯏꯊꯣꯏꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯅꯈꯣꯏ ꯏꯃꯥ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯣ ꯂꯩꯍꯧꯋꯤ ꯇꯥꯗ ꯅꯣꯏ ꯏꯃꯥꯗꯨꯕꯨ ꯐꯕ꯭ꯔꯣ ꯐꯩꯌꯦ ꯇꯥꯗ ꯅꯪꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯔꯤꯕ ꯐꯨꯕ ꯆꯩꯕ ꯊꯥꯡꯕ ꯇꯧꯔꯤꯕꯗꯨꯕꯨ ꯐꯕ ꯀꯧꯕ꯭ꯔꯅꯦ ꯑꯩꯗꯤ ꯃꯗꯨ ꯐꯕ ꯃꯥꯟꯗꯦꯗ ꯃꯆꯥ ꯑꯣꯏꯕꯩꯕꯨ ꯐꯍꯟꯅꯤꯡꯗꯨꯅ ꯐꯨꯕ ꯆꯩꯕ ꯊꯥꯡꯕ ꯇꯧꯕꯕꯨ ꯇꯧꯖꯁꯅꯨꯗ ꯃꯆꯥꯕꯨ ꯋꯥꯔꯛꯄꯗ ꯌꯥꯔꯦꯗ ꯊꯣꯏꯊꯣꯏꯕꯤ ꯅꯪꯒꯤ ꯅꯃꯥ ꯑꯇꯣꯝꯕꯤ ꯐꯠꯈꯤꯗ꯭ꯔꯕꯗꯣ ꯀꯟꯈꯠꯅꯕ ꯍꯣꯠꯅꯒꯅꯨꯗ ꯇꯥ ꯋꯥꯡꯂꯦꯟ ꯑꯩ ꯋꯥꯐꯝꯁꯤꯗ ꯀꯨꯏꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯥꯡꯊꯅꯕ ꯄꯥꯝꯗꯦ ꯑꯩ ꯍꯜꯂꯝꯃꯒꯦ ꯉꯥꯏꯈꯣ ꯊꯣꯏꯊꯣꯏꯕꯤ ꯑꯩꯅ ꯅꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯈꯪꯗ꯭ꯔꯣ ꯅꯪꯕꯨ ꯂꯩꯈꯣꯡ ꯁꯪꯕ ꯈꯣꯏꯃꯨꯅꯤꯅꯦ ꯑꯝꯇ ꯂꯦꯞꯄꯨ ꯇꯥ ꯋꯥꯡꯂꯦꯟ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯗꯧꯔꯦ ꯑꯆꯨꯝꯕꯅꯤꯅꯦ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯃꯁꯤꯗ ꯅꯪꯅ ꯇꯥꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯇꯥꯗꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯊꯣꯏꯊꯣꯏꯕꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯣꯏꯗꯕ ꯃꯤꯅꯝꯕꯁꯤꯡꯗꯣ ꯏꯐꯝꯗꯗꯤ ꯆꯣꯏꯔꯣꯜꯅꯤ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯏꯁ ꯊꯧꯅꯥ ꯂꯩꯕꯤꯅꯤꯅꯦ ꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯗꯦ ꯅꯄꯨꯟꯁꯤꯗꯣ ꯀꯥꯡ ꯀꯊꯥꯡ ꯑꯣꯏꯗꯨꯅ ꯆꯟꯅꯐꯝ ꯈꯪꯗꯗꯨꯅ ꯃꯥꯡꯗꯧ ꯁꯔꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨ ꯂꯥꯎ ꯍꯥꯏꯕꯅꯤꯅꯦ ꯀꯅꯥꯗꯅꯣ ꯍꯥꯏꯔꯤꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯅꯥꯀꯣꯡ ꯌꯥꯝ ꯁꯥꯏ ꯇꯥꯅꯤꯡꯗꯦ ꯐꯅꯁꯨ ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨ ꯑꯍꯜ ꯑꯃ ꯑꯣꯏꯔꯒ ꯉꯥꯡꯉꯤ ꯁꯛꯏꯁꯤꯡꯗꯣ ꯀꯔꯤꯕꯨ ꯆꯥꯟꯅꯔꯤꯒꯦ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯒ ꯇꯠꯈ꯭ꯔꯕ꯭ꯔꯕ ꯂꯦꯝꯗ ꯂꯦꯝꯕꯤꯅꯤꯀꯣ ꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ ꯊꯣꯏꯊꯣꯏꯕꯤ ꯀꯧꯗꯣꯏ ꯁꯔꯨꯛ
ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯕꯅ ꯍꯦꯟꯅ ꯄꯛꯆꯔꯝꯒꯅꯤ, ꯀꯅꯥꯗꯅꯣ ꯀꯧꯕꯤꯔꯨꯆꯣ, ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯦ꯫ ꯋꯥꯍꯩꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯝꯂꯒ ꯐꯠ ꯂꯥꯎꯅ ꯆꯠꯈꯤ ꯊꯣꯏꯊꯣꯏꯕꯤꯗꯣ ꯊꯩꯗꯣꯛꯇꯨꯅ꯫ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯀꯔꯝ ꯆꯥꯎꯕ ꯋꯥꯡꯂꯦꯟꯕ ꯊꯣꯏꯊꯣꯏꯕꯤꯒꯤ ꯇꯨꯡꯌꯥꯟ ꯇꯥꯕ ꯉꯥꯔꯣꯏ ꯁꯕꯥꯟꯗꯨ ꯌꯦꯡꯗꯨꯅ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯂꯩꯍꯧꯏ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯃꯤꯍꯧ ꯆꯥꯎꯕ ꯀꯔꯝ ꯆꯥꯎꯕ ꯁꯃꯨ ꯂꯝꯆꯥꯒ ꯄꯥꯡꯀꯛ ꯑꯣꯏꯔꯕ ꯃꯌꯦꯛ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯀꯩ ꯍꯅꯨꯕꯒꯁꯨ ꯑꯃꯨꯛ ꯆꯥꯡꯗꯝꯅꯕ ꯌꯥꯔꯕ ꯃꯥꯛꯅꯤ꯫ ꯋꯥꯡꯂꯦꯟꯕꯅ ꯈꯥ ꯆꯤꯛꯅ "ꯐꯩ, ꯅꯪ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯥꯡ ꯆꯥꯕ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯂꯧꯅꯤ꯫ ꯃꯁꯦ ꯋꯥꯡꯂꯦꯟꯕ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯁꯔꯤ ꯋꯥꯁꯛꯅꯤ꯫ ꯅꯪꯒꯨꯝꯕꯤ ꯉꯔꯥꯡꯒꯤ ꯉꯈꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯥꯛꯆꯕꯗꯤ ꯈꯛ ꯌꯥꯔꯣꯏ, ꯈꯪꯉꯕ? ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯕꯨ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯡꯅꯕ ꯇꯥꯔꯕꯗꯤ꯫ ꯁꯤꯡꯅꯕꯁꯦ ꯑꯩꯗꯤꯅꯦ ꯂꯦꯝꯅꯗꯤ ꯇꯣꯛꯇꯦꯀꯣ, ꯂꯦꯝꯅꯁꯨ ꯇꯣꯛꯑꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯜꯂꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯊꯣꯏꯕꯤꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯆꯤꯟꯕꯥꯜꯗꯣ ꯆꯤꯡꯗꯧꯅ ꯋꯥꯡꯅ ꯄꯣꯝꯗꯨꯅ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯨ ꯄꯥꯏ ꯌꯦꯟꯗꯥꯏ ꯊꯟꯅ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯊꯝꯕꯥꯜꯅ ꯊꯣꯏꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ꯫ "ꯊꯣꯏꯊꯣꯏꯕꯤ!" ꯊꯝꯕꯥꯜꯅ ꯀꯧꯔꯛꯄꯗ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯊꯣꯏꯊꯣꯏꯕꯤ꯫ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ "ꯏꯆꯦ ꯊꯝꯕꯥꯜ, ꯅꯪꯒꯤ ꯐꯤꯗꯣ ꯂꯣꯏꯗꯧꯔꯕꯅꯤ, ꯍꯌꯦꯡꯂ ꯀꯩꯅꯣ ꯂꯧꯕ ꯌꯥꯔꯅꯤ." "ꯍꯣꯏ, ꯂꯧꯔꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ?" "ꯄꯥꯠꯇ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏ ꯍꯦꯛꯂꯨꯕꯅꯤ꯫ ꯑꯗꯣ ꯏꯆꯦ ꯊꯔꯣꯗꯣ ꯅꯥꯏ ꯍꯥꯏꯅ ꯇꯥꯏ꯫ ꯑꯩꯁꯨ ꯆꯤꯟꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯁꯨ ꯀꯣꯏꯊꯣꯛꯇꯨꯅ ꯍꯪꯕ ꯂꯥꯛꯀꯗꯕꯗꯣ ꯉꯝꯗꯦ." "ꯍꯣ, ꯐꯔꯦ ꯐꯔꯦ, ꯈꯔꯕꯨꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯗꯣ ꯏꯇꯥ ꯊꯔꯣꯒꯤ ꯑꯅꯥꯕ ꯍꯪꯕꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯑꯗꯣ ꯏꯆꯦ, ꯑꯩ ꯈꯔ ꯊꯨꯔꯦ, ꯏꯇꯥ ꯊꯔꯣꯗꯣ ꯅꯥꯕꯗꯣ ꯄꯨꯡꯐ ꯐꯔꯣ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ." "ꯍꯥꯏꯒꯦ." ꯊꯣꯏꯊꯣꯏꯕꯤꯗꯣ ꯇꯍꯥ ꯇꯍꯥ ꯆꯠꯈꯤ ꯃꯌꯨꯝ ꯌꯧꯅꯕ꯫ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤ, ꯃꯃꯥꯟꯅꯕꯤꯅꯤ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯒꯤ꯫ ꯃꯥꯁꯨ ꯈꯪꯏ ꯌꯥꯝꯅ ꯋꯥꯏ, ꯃꯃꯥꯇꯣꯟꯅ ꯑꯣꯠꯄꯒꯤ ꯈꯪꯂꯕꯁꯨ ꯆꯪꯊꯣꯛꯅ ꯃꯥꯒꯤ ꯑꯋꯥꯕꯗꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯄꯥꯡꯂꯨꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯣꯏꯊꯣꯏꯕꯤꯒ ꯊꯔꯣꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ꯫ ꯑꯗꯨꯕꯨ ꯉꯥꯡꯕꯤ ꯍꯦꯛ ꯂꯥꯛꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯑꯀꯥꯏꯕ ꯂꯥꯛꯏ꯫ ꯊꯣꯏꯊꯣꯏꯕꯤꯅ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯕꯗꯣ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯝꯕꯥꯜꯁꯨ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯍꯧꯕ ꯌꯥꯏꯉꯪ ꯃꯅꯥꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯛꯅꯝ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯄ ꯊꯣꯛꯂꯛꯄꯅꯤ꯫ ꯊꯣꯏꯊꯣꯏꯕꯤ ꯊꯦꯡꯅꯗꯨꯅ ꯃꯇꯥꯡ ꯆꯥꯔꯨꯕꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯊꯣꯏꯊꯣꯏꯕꯤꯁꯨ ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯣ ꯍꯦꯛꯄ ꯂꯣꯏꯔꯗꯨꯅ ꯌꯦꯟꯗꯥꯏꯗꯨꯗ ꯍꯥꯞꯂꯒ ꯄꯨꯖꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯉꯥꯡꯕꯤꯅ ꯃꯥꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗꯨꯗ ꯂꯥꯛꯂꯣꯏ꯫ "ꯅꯠꯇꯦꯅꯦ, ꯅꯨꯃꯤꯠꯁꯦ ꯇꯥꯔꯦ, ꯑꯗꯨꯈꯛ ꯇꯧꯕꯗ ꯅꯨꯃꯤꯠ ꯑꯃ ꯀꯣꯟꯅꯕ꯭ꯔꯥ? ꯅꯣꯡꯃ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ?" ꯊꯣꯏꯊꯣꯏꯕꯤꯅ "ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ ꯏꯃꯥꯇꯣꯟ." "ꯀꯩꯅꯣ ꯌꯥꯗꯗꯅ ꯇꯧꯏ ꯍꯥꯏꯔꯤꯁꯦ?" "ꯌꯦꯂꯥꯡ ꯀꯦꯡꯉꯣꯏꯗꯣ ꯍꯦꯛꯄ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯂꯨꯔꯦ ꯏꯃꯥꯇꯣꯟ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯅꯪ ꯑꯃꯅꯦ ꯃꯆꯨ ꯌꯥꯝꯅ ꯊꯥꯡꯖꯗꯦ꯫ ꯋꯥꯡꯂꯦꯟ ꯃꯇꯝꯁꯦ ꯑꯥ ꯌꯧꯔꯕꯅꯤ, ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯉꯨꯔꯣ, ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦ ꯑꯩ." ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯇꯨꯃꯤꯟ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤ꯫ ꯂꯩꯔꯪꯉꯩꯗꯣ ꯊꯥꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯨꯗ ꯃꯥꯒꯤ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯑꯣꯏꯅ ꯇꯧꯕ ꯃꯅꯝ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯅꯥꯇꯣꯟ ꯃꯦꯜꯂꯤ꯫ ꯅꯥꯇꯣꯟꯅ ꯃꯅꯝꯗꯣ ꯆꯤꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯃꯀꯣꯛꯇꯣ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯕꯒ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕꯒꯨꯝ꯫ ꯊꯣꯏꯊꯣꯏꯕꯤꯅ "ꯀꯔꯤ ꯃꯅꯝꯅꯣ ꯁꯤꯕꯣ? ꯑꯁꯨꯛ ꯅꯝꯊꯤꯕꯁꯤꯕꯣ? ꯉꯥꯔꯤꯡꯈꯥ ꯄꯨꯝꯕ ꯃꯅꯝꯗꯧꯅ ꯇꯧꯔꯤꯁꯤꯕꯣ? ꯄꯦꯜꯂꯦꯗ, ꯃꯅꯝꯁꯤꯗ ꯅꯨꯡꯄꯥꯜ ꯑꯣꯜꯂꯦ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯧꯏ."
ꯃꯊꯟꯇ ꯆꯛꯁꯤ ꯁꯣꯜꯂꯤ ꯊꯣꯏꯊꯣꯏꯕꯤ ꯑꯁꯨꯝꯅ ꯃꯅꯥꯇꯣꯟꯗꯣ ꯃꯦꯜꯂꯝꯂꯒ ꯅꯨꯡꯁꯥꯗꯣ ꯍꯣꯟꯗꯣꯔꯛꯄꯗ ꯉꯥꯏꯔꯤ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯣꯠꯇꯨꯗꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤ ꯅꯥꯍꯦꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯂꯩꯔꯪꯗꯨꯗ ꯃꯩ ꯍꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯪꯇꯣꯛꯄ ꯃꯈꯩ ꯀꯣꯠꯇꯨꯗ ꯌꯦꯡꯉꯤ ꯀꯣꯠ ꯃꯅꯨꯡꯗꯨꯗꯒꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜꯗꯨꯒꯤ ꯍꯧꯔꯛꯐꯝ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯆꯤꯡꯅꯕꯗꯣ ꯍꯦꯟꯒꯠꯂꯦ ꯃꯁꯥꯗ ꯃꯈꯣꯜꯗꯨꯅꯒ ꯌꯥꯝ ꯍꯧꯅꯒ ꯇꯥꯔꯦ ꯀꯅꯥꯕꯨ ꯂꯩꯔꯤꯕ ꯀꯣꯠ ꯃꯅꯨꯡ ꯑꯗꯨꯗ ꯈꯟꯕꯗ ꯂꯋꯥꯏ ꯁꯥꯏ ꯐꯝꯂꯝꯕꯗꯒꯤ ꯊꯣꯏꯊꯣꯏꯕꯤ ꯍꯧꯒꯠꯂꯛꯂꯒ ꯀꯣꯠꯇꯣ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯡꯕꯤꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯀꯣꯠꯇꯨꯗ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯄꯗꯨꯗꯗꯤ ꯏꯃꯥꯇꯣꯟ ꯀꯣꯠ ꯃꯅꯨꯡꯗꯒꯤ ꯃꯤ ꯅꯥꯍꯦꯕ ꯃꯥꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯉꯥꯡꯕꯤꯅ ꯍꯩ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒ ꯉꯥꯡꯅꯦꯅ ꯉꯥꯡꯉꯤꯗꯨꯕꯨ ꯇꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤ ꯅꯥꯀꯣꯡꯗꯨꯁꯨ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦ ꯇꯥꯈꯤꯕꯁꯤꯅ ꯇꯥꯗꯕꯕꯨ ꯂꯩꯔꯝꯃꯔꯣꯏꯅꯦ ꯉꯛꯆꯔꯦꯗꯀꯣ ꯉꯥꯡꯕꯤ ꯃꯃꯤꯠ ꯃꯅꯥ ꯁꯪꯇꯣꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯈꯨꯠ ꯃꯁꯥꯁꯨ ꯌꯥꯎꯔꯤ ꯃꯀꯣꯛꯇꯨꯗ ꯀꯤꯟꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯕꯤꯔꯦ ꯊꯣꯏꯊꯣꯏꯕꯤꯅ ꯏꯃꯥꯇꯣꯟ ꯅꯆꯥ ꯃꯤꯅꯝꯕ ꯉꯥꯡꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯪꯉꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯤꯌꯦ ꯄꯤꯖꯣꯟꯕꯤꯅꯤꯅ ꯃꯃꯤꯠꯁꯦ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯄꯤꯅ ꯄꯨꯡꯊꯟ ꯍꯦꯛ ꯊꯜꯂꯤꯗꯀꯣ ꯍꯩꯈ꯭ꯔꯦꯗꯀꯣ ꯀꯞꯁꯤꯟꯅ ꯃꯄꯤꯒꯁꯤꯅ ꯆꯗꯨꯝ ꯍꯩ ꯁꯤꯔꯅꯤꯅꯦ ꯅꯆꯤꯟ ꯅꯌꯥꯗꯣ ꯌꯥꯝ ꯍꯦꯜꯂꯅꯨ ꯅꯊꯤꯕꯣꯡꯗꯣ ꯆꯥꯅꯕ ꯊꯣꯡꯉꯨ ꯑꯩꯁꯨ ꯅꯥ ꯄꯥꯜꯂꯤ ꯅꯪꯅ ꯇꯥꯔꯤꯗꯣ ꯑꯩꯁꯨ ꯊꯥꯐꯝ ꯊꯣꯛꯏꯗꯣ ꯑꯩꯗꯤ ꯇꯥꯗꯦ ꯅꯥꯍꯦꯔꯤꯗꯣ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯅꯊꯤꯕꯣꯡ ꯆꯥꯛꯇꯨ ꯊꯣꯡꯉꯨ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤ ꯇꯥꯍꯟꯅꯨ ꯌꯥꯝ ꯉꯥꯡꯂꯗꯤꯕ ꯅꯔꯩꯗꯣ ꯊꯥꯡꯒꯣꯟꯅ ꯂꯦꯟꯅꯤ ꯈꯪꯉꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯃꯃꯥꯇꯣꯟꯅ ꯆꯩꯕ ꯌꯥꯕ ꯆꯩꯕꯤꯔꯦ ꯃꯥꯒꯤ ꯋꯥꯗꯣ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯇꯣꯟꯒꯤ ꯃꯤꯆꯩꯗꯨꯗ ꯀꯣꯠ ꯃꯌꯥꯗ ꯂꯩꯔꯝꯕꯗꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯂꯩꯔꯪ ꯃꯄꯥꯜꯗ ꯐꯝꯊꯈꯤ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯪꯇꯣꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯤꯆꯩ ꯊꯤꯅ ꯆꯩꯕꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯛꯏ ꯍꯟꯗꯛꯃꯨꯛꯀ ꯍꯦꯛ ꯀꯣꯠ ꯃꯌꯥꯁꯤꯗ ꯆꯪꯉꯝꯂꯕ ꯅꯁꯥ ꯄꯨꯝꯕ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯃꯇꯨꯞ ꯃꯇꯨꯞꯅꯤ ꯑꯩꯅ ꯀꯛꯇꯣꯏꯁꯦ ꯈꯪꯉꯕ ꯃꯤꯆꯩ ꯑꯊꯤꯕ ꯑꯃ ꯆꯩꯔꯝꯂꯒ ꯌꯥꯝ ꯐꯤꯡꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯌꯦꯅꯈꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯜꯂꯒ ꯃꯊꯟꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯃꯈꯦ ꯌꯥꯝꯅ ꯂꯥꯡꯉꯤ ꯇꯨꯃꯤꯟ ꯂꯩꯕ ꯍꯩꯇ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯗ ꯋꯥꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯈꯥꯡꯗꯨꯅ ꯀꯅꯥꯝꯇ ꯈꯪꯍꯟꯗꯅ ꯂꯥꯛꯂꯒ ꯃꯤꯀꯨꯞ ꯑꯃꯗ ꯂꯣꯏꯅ ꯃꯥꯡꯍꯟꯒꯦ ꯊꯧꯔꯥꯡꯕꯒ ꯁꯥꯔꯗꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯃꯔꯨꯝꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯁꯦꯝꯖꯔꯒ ꯃꯥꯡꯂꯗ꯭ꯔꯥ ꯊꯣꯏꯊꯣꯏꯕꯤꯗꯒꯤꯗꯤ ꯀꯣꯠ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯑꯩꯒꯤꯗꯤ ꯑꯁꯤ ꯍꯥꯏꯔꯗꯅ ꯃꯗꯣꯝ ꯌꯦꯅꯈꯥꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯥꯡꯕꯤꯗꯣ ꯃꯥꯒꯤ ꯀꯥꯗ ꯃꯗꯣꯝ ꯆꯪꯈꯤ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯄꯣꯊꯥꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯊꯔꯣ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯤ ꯂꯪꯆꯥꯛ ꯆꯥꯛꯏ ꯅꯣꯡ ꯅꯤꯅꯤ ꯊꯔꯣꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯁꯨ ꯏꯃꯨꯡꯗ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯆꯤꯟꯊꯥ ꯁꯨꯔꯤ ꯃꯄꯥꯜꯗꯨꯗ ꯑꯍꯤꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯤ ꯂꯪꯆꯥꯛ ꯆꯥꯛꯏ ꯍꯥꯏꯖꯕꯇꯅꯤ ꯆꯤꯝꯕꯥꯜ ꯀꯥꯡꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯃꯔꯣ ꯂꯣꯜꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯀꯣꯛꯇ ꯀꯔꯝꯅ ꯅꯨꯄꯤꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯁꯦ ꯃꯥꯡꯍꯟꯁꯤꯒꯦ
ꯑꯗꯨꯒ ꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯐꯝ ꯑꯃꯅ ꯅꯧꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯈꯜ ꯆꯔꯥꯡꯅꯅ ꯂꯩꯔꯤꯉꯩ ꯌꯨꯝꯊꯛꯇ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯥꯐꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯅꯤꯗꯣ ꯂꯪꯆꯥꯛ ꯅꯥꯏꯔꯝꯕꯗꯒꯤ ꯌꯨꯝꯊꯛꯇ ꯌꯦꯡꯈꯠꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯆꯦ, ꯏꯅ ꯀꯨꯞꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯛꯁꯤꯗ ꯒꯝ ꯒꯝ ꯍꯥꯏꯗꯨꯅ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯦ ꯏꯆꯦ ꯇꯥꯕ꯭ꯔꯥ? ꯇꯥꯏꯌꯦ, ꯀꯔꯤꯒꯤ ꯇꯥꯔꯣꯏ? ꯍꯤꯌꯥꯡ ꯑꯄꯥꯏꯕꯤꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯏꯆꯦ? ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯈꯪꯗꯦ, ꯃꯔꯤ ꯃꯈꯣꯡ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔ ꯏꯆꯦ? ꯑꯉꯥꯡ, ꯑꯊꯦꯡꯕꯁꯤꯗ ꯀꯝꯗꯧꯅ ꯊꯣꯛꯑꯒ ꯌꯦꯡꯗꯣꯏꯅꯣ? ꯏꯆꯦ, ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨꯁꯤꯕ? ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯃꯈꯣꯜꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯅꯕ ꯌꯦꯡꯉꯨꯁꯦꯕ꯫ ꯍꯦ ꯇꯣꯡꯒꯅꯣ ꯑꯉꯥꯡꯅ꯫ ꯏꯆꯦ, ꯍꯦ ꯇꯣꯡꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦꯕ꯫ ꯃꯁꯤꯗꯅꯤꯅꯦ ꯋꯥ ꯌꯥꯝ ꯁꯥꯡꯊꯅꯔꯒ ꯀꯣꯊꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯍꯩꯅ ꯑꯉꯝ ꯇꯥꯟꯅꯔꯛꯄ ꯈꯪꯍꯧꯗꯅ ꯊꯔꯣꯗꯣ ꯃꯃꯤꯠ ꯃꯅꯥ ꯁꯪꯇꯣꯔꯛꯏ꯫ ꯅꯤꯡꯁꯥ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯁꯥꯗꯣ ꯊꯦꯛꯇꯣꯛꯂꯦ ꯐꯝꯂꯝꯕꯗꯒꯤ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥꯐꯥ ꯑꯉꯧꯕ ꯉꯥꯛꯇ ꯄꯥꯡꯂꯛꯂꯦ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯄꯥꯏ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯂꯦ꯫ ꯊꯝꯕꯥꯜꯅ ꯊꯔꯣ, ꯊꯔꯣ, ꯀꯔꯤꯅꯣ? ꯁꯦ ꯊꯥꯗꯣꯛꯁꯦ, ꯏꯆꯦꯅꯦ, ꯅꯪ ꯏꯆꯦꯕꯨ ꯈꯪꯗ꯭ꯔꯕꯣ? ꯊꯔꯣꯅ ꯀꯅꯥꯒꯤ ꯏꯆꯦ? ꯑꯩꯗꯤ ꯏꯆꯦ ꯂꯩꯇꯦ, ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕꯤꯅꯤ꯫ ꯁꯦ ꯊꯥꯗꯣꯛꯁꯦ ꯊꯔꯣ, ꯏꯆꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯪꯅ ꯋꯥꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯋꯥꯎ ꯋꯥꯎ, ꯋꯥꯗꯕ ꯌꯥꯔꯣꯏ, ꯋꯥꯎ, ꯏꯆꯦꯕꯨ ꯊꯥꯗꯣꯛꯎ꯫ ꯅꯪ ꯏꯆꯦꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯊꯔꯣ? ꯑꯩꯒꯤꯗꯤ ꯏꯆꯦ ꯂꯩꯇꯦ, ꯑꯩꯒꯤ ꯏꯆꯦ ꯂꯩꯇꯦ, ꯂꯩꯇꯦ ꯍꯥꯏꯗꯤ ꯂꯩꯇꯦ꯫ ꯊꯔꯣꯗꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯊꯦꯛꯇꯣꯛꯂꯝꯕ ꯃꯁꯥꯗꯣ ꯐꯈ꯭ꯔꯒ ꯆꯞꯇꯤꯡ ꯇꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯒꯤ ꯆꯔꯝ ꯃꯦꯠꯂꯝꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯝ ꯊꯦꯡꯅ ꯅꯤꯡꯁꯥ ꯊꯤꯔꯦ꯫ ꯀꯧꯕ ꯉꯥꯡꯕ ꯃꯁꯥꯗ ꯆꯪꯗꯦ꯫ ꯊꯝꯕꯥꯜꯅ ꯊꯔꯣ, ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ ꯍꯧꯒꯠꯂꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ, ꯑꯗꯨꯕꯨ ꯀꯧꯔꯤꯕꯗꯣ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯊꯝꯕꯥꯜꯗꯤ ꯃꯤꯍꯨꯜ ꯊꯥꯋꯟ ꯆꯪꯈꯠꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯃꯨꯁꯨꯛ ꯃꯨꯁꯤꯜꯂꯛꯏ꯫ ꯃꯁꯥ ꯄꯨꯝꯕꯅ ꯎꯟ ꯋꯥꯏꯃꯨꯛ ꯄꯨꯡꯏꯪ ꯏꯪꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯏꯪꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏ꯫ ꯊꯝꯕꯥꯜ ꯊꯔꯣꯒꯤ ꯃꯇꯧꯗꯨꯗ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯁꯥꯒꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯔꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯕꯁꯨ ꯁꯥꯒꯠꯂꯨ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯏꯪꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯁꯤꯔꯝꯗꯥꯏꯗ ꯃꯤꯒꯤ ꯃꯁꯥꯁꯦ ꯎꯟꯗꯧꯅ ꯏꯪꯉꯤ ꯍꯥꯏꯕꯗꯣ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯜꯂꯦ꯫ ꯅꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯕꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯤ꯫ ꯊꯝꯕꯥꯜ ꯑꯊꯦꯡꯕ ꯏꯪꯗꯨꯗ ꯇꯧꯐꯝ ꯈꯪꯗꯦ꯫ ꯌꯨꯝꯊꯛꯇꯅ ꯑꯃꯨꯛ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯗꯣ ꯑꯃꯨꯛ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯀꯤꯕꯅ ꯑꯀꯤꯕ ꯃꯆꯠ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯐꯤꯕꯝꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯝꯕꯥꯜꯗꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫